ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯤꯊꯤꯟꯆꯩ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯃꯤꯊꯤꯟꯆꯩ ꯉꯔꯥꯡ ꯑꯍꯤꯡꯗꯒꯤꯅꯤ ꯉꯁꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯁꯤꯐꯥꯎ ꯏꯄꯨ ꯊꯝꯕꯧꯗꯨ ꯁꯣꯔ ꯆꯥꯅꯤꯡ ꯆꯃꯥꯡ ꯁꯝꯅꯗ꯭ꯔꯦ ꯑꯔꯣꯏꯕ ꯃꯇꯝꯗꯨ ꯂꯥꯛꯂꯦ ꯍꯥꯏꯅ ꯃꯌꯥꯝ ꯍꯥꯏꯅꯗꯨꯅ ꯂꯩꯔꯛꯂꯤꯕ ꯑꯁꯦ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤ ꯄꯨꯟꯅ 5ꯅꯤ ꯑꯍꯜ ꯑꯣꯏꯔꯕ ꯍꯅꯨꯕ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯃꯃꯧꯒ ꯃꯁꯨ 2ꯒꯅꯤ ꯃꯆꯤꯟ ꯃꯅꯥꯎ ꯌꯥꯝꯃꯤ ꯁꯥꯒꯩ ꯆꯥꯎꯕ ꯏꯃꯨꯡ ꯑꯣꯏꯕꯒꯤꯔꯥ ꯉꯔꯥꯡꯗꯒꯤ ꯏꯃꯨꯡꯗꯨ ꯄꯪꯂꯥꯡ ꯂꯥꯡꯉꯤ ꯑꯃ ꯑꯃꯨꯛ ꯆꯪꯉꯛ ꯑꯅꯥꯕꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯅꯤ ꯑꯃꯒ ꯃꯍꯨꯠ ꯁꯤꯟꯅꯗꯨꯅ ꯑꯍꯜ ꯑꯗꯨꯕꯨ ꯁꯦꯟꯅꯔꯤ ꯏꯕꯦꯝꯃ ꯊꯥꯗꯣꯏ ꯅꯪ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦꯁꯨ ꯄꯣꯊꯥꯔꯨꯔꯣꯗꯅ ꯊꯥꯗꯣꯏ ꯊꯝꯕꯧꯒꯤ ꯃꯃꯧ ꯅꯨꯄꯤꯅꯤ ꯊꯥꯗꯣꯏ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯑꯍꯤꯡ ꯇꯨꯝꯗꯕꯒꯤ ꯏꯀꯨꯠ ꯀꯨꯠꯁꯤꯜꯂꯗꯨꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯗꯤ ꯏꯆꯦ ꯑꯩ ꯉꯥꯏꯍꯥꯛ ꯑꯃꯨꯛꯇ ꯍꯣꯏ ꯐꯔꯦ ꯑꯩ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯃꯍꯨꯠ ꯁꯤꯟꯕꯤꯔꯝꯒꯦ ꯑꯁꯨꯝꯅ ꯌꯨꯝꯊꯪꯅꯕꯤ ꯃꯧ ꯑꯗꯨꯅ ꯏꯄꯨ ꯊꯝꯕꯧꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯍꯧꯏ ꯊꯥꯗꯣꯏ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯄꯗ ꯃꯄꯨꯔꯣꯏꯕ ꯊꯦꯝꯕꯨꯡꯗꯨ ꯃꯃꯤꯠ ꯏꯔꯥꯎ ꯂꯥꯎꯅ ꯄꯥꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯉꯛꯅ ꯍꯪꯂꯨꯏ ꯍꯩꯃꯥ ꯇꯥꯃꯣ ꯀꯩꯗꯧꯔꯒꯦ ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯣ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯑꯌꯨꯛꯇ ꯀꯔꯤꯅꯣ ꯈꯔ ꯆꯦꯟ ꯆꯣꯡꯅꯕ ꯇꯧꯁꯦ ꯊꯦꯝꯕꯨꯡ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯔꯒ ꯂꯩꯔꯨꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯔꯤ ꯀꯗꯣꯝꯗꯒꯤꯅꯣ ꯍꯪꯂꯛꯄ ꯋꯥꯍꯪ ꯑꯗꯨꯅ ꯋꯥꯈꯜ ꯃꯥꯕꯨ ꯊꯨꯒꯥꯏꯍꯟꯕꯒꯨꯝ ꯇꯥꯏꯕꯪꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯇꯤꯜꯂꯔꯕꯒꯨꯝ ꯐꯥꯎꯔꯛꯏ ꯊꯦꯝꯕꯨꯡꯅ ꯌꯥꯝꯅ ꯉꯛꯅ ꯅꯣꯏꯗꯤ ꯀꯩꯁꯨ ꯇꯥꯗꯕ꯭ꯔꯥ ꯑꯩ ꯈꯛꯇꯔꯅꯦ ꯇꯥꯔꯤꯁꯤꯕꯣ ꯊꯥꯗꯣꯏꯗꯤ ꯇꯁꯦꯡꯅ ꯀꯔꯤꯅꯣ ꯈꯪꯗꯕꯅꯤꯅ ꯑꯩꯗꯤ ꯇꯥꯗꯤꯌꯦ ꯀꯅꯥ ꯀꯩꯗꯧꯔꯕꯒꯦ ꯉꯁꯥꯏꯗꯒꯤꯅꯦ ꯑꯩꯈꯣꯏ ꯃꯅꯤꯡꯁꯤꯗ ꯀꯅꯥꯅꯣ ꯑꯃ ꯀꯣꯏꯆꯠ ꯆꯠꯄꯒꯨꯝ ꯁꯣꯔꯣꯠ ꯄ꯭ꯔꯦꯛ ꯇꯧ ꯂꯩꯔꯦ ꯑꯁꯤ ꯑꯩꯗ ꯇꯥꯔꯤꯔꯣ ꯅꯣꯏꯗꯤ ꯀꯩꯝ ꯇꯥꯗꯕ꯭ꯔꯥ ꯃꯤ ꯊꯥꯗꯣꯏ ꯍꯥꯏꯐꯦꯠꯇꯤ ꯆꯤꯡꯅꯩ ꯕꯕꯥꯒꯤꯁꯦ ꯑꯔꯣꯏꯕ ꯃꯇꯝ ꯂꯥꯛꯄꯁꯤꯗ ꯏꯁꯣꯔꯅ ꯃꯥꯕꯨ ꯂꯧꯕ ꯂꯥꯛꯅ ꯆꯠꯂꯣ ꯈꯪꯗꯦꯗ ꯑꯗꯨꯃꯗꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯦ ꯃꯤ ꯑꯃꯅ ꯀꯧꯊꯣꯛꯄꯒꯨꯝ ꯑꯗꯨꯝ ꯐꯥꯎꯔꯒ ꯂꯩꯔꯦꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯇꯨꯝꯃꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯈ꯭ꯔꯒ ꯃꯅꯤꯡꯂꯣꯝꯗ ꯊꯣꯛꯈꯤꯒꯦ ꯇꯧꯕꯗ ꯊꯥꯗꯣꯏꯅ ꯊꯦꯝꯕꯨꯡꯒꯤ ꯃꯈꯨꯠꯇꯨ ꯐꯥꯈꯤ ꯃꯁꯤꯗ ꯊꯥꯗꯣꯏꯅ ꯉꯥꯏꯈꯣ ꯀꯗꯥꯏꯗꯅꯣ ꯍꯧꯖꯤꯛꯁꯦ ꯑꯍꯤꯡꯅꯦ ꯐꯠꯇ ꯅꯨꯡꯗ ꯑꯃꯨꯛ ꯊꯣꯛꯂꯔꯅꯤ ꯑꯃꯨꯛ ꯊꯦꯝꯕꯨꯡꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯈꯨꯠꯇꯨ ꯇꯞꯅ ꯊꯥꯗꯣꯛꯂꯒ ꯊꯅꯝꯃꯤ ꯑꯩ ꯌꯥꯅꯤꯗ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯤ ꯑꯃ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯄ ꯑꯗꯨꯗ ꯊꯦꯝꯕꯨꯡꯗꯤ ꯍꯦꯟꯅ ꯆꯤꯡꯅꯈ꯭ꯔꯦ ꯑꯁꯨꯝꯅ ꯊꯥꯗꯣꯏ ꯑꯃꯗꯤ ꯊꯦꯝꯕꯨꯡ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯇꯨꯝꯊꯅꯕ ꯍꯣꯠꯅꯩ ꯊꯥꯗꯣꯏꯗꯤ ꯊꯕꯛ ꯌꯥꯝꯅ ꯇꯧꯔꯨꯕꯅꯔꯥ ꯕꯣꯝ ꯇꯥꯗꯨꯅ ꯇꯨꯝꯈ꯭ꯔꯦ ꯊꯦꯝꯕꯨꯡꯗꯤ ꯇꯨꯝꯕꯁꯨ ꯌꯥꯗ ꯀꯣꯟꯅ ꯊꯣꯏꯅ ꯈꯥꯡꯗꯨꯅ ꯂꯩꯔꯤꯉꯩ ꯅꯥꯀꯟꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃꯈꯛꯅ ꯏꯕꯨꯡꯉꯣ ꯊꯦꯝꯕꯨꯡ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ ꯊꯦꯝꯕꯨꯡꯗꯨ ꯃꯃꯤꯠꯀ ꯈꯪꯁꯤꯡꯂꯛꯏ ꯑꯗꯨꯒ ꯍꯥ ꯀꯅꯥꯅꯣ ꯍꯥꯏꯔꯒ ꯈꯪꯍꯧ ꯍꯧꯒꯠꯀꯦ ꯇꯧꯕꯒ ꯌꯨꯝꯌꯥꯏꯔꯣꯝꯗ ꯀꯅꯥꯅꯣꯝ ꯑꯃꯅ ꯁꯠ ꯁꯝꯃꯒ ꯆꯠꯈꯤꯕꯒꯨꯝ ꯇꯧꯈꯤꯕꯗꯨ ꯎꯍꯧꯏ ꯊꯦꯝꯕꯨꯡꯅ ꯀꯅꯥꯅꯣꯅꯦ ꯊꯪꯅꯕꯒꯤ ꯃꯤꯒ ꯂꯩꯕ ꯖꯥꯠꯂꯥ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯊꯨꯅ ꯍꯧꯒꯠꯂꯛꯂꯒ ꯍꯧꯖꯤꯛꯀꯤ ꯃꯥꯅ ꯎꯈꯤꯕ ꯑꯗꯨꯒꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯌꯦꯡꯉꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯍꯥꯛ ꯃꯅꯤꯡꯊꯣꯡ ꯌꯧꯔꯛꯂꯦ ꯃꯍꯥꯛꯅ ꯃꯅꯤꯡꯊꯣꯡꯁꯤꯗꯤ ꯍꯥꯡꯗꯦꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕ ꯖꯥꯠꯅꯣꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯂꯒ ꯃꯄꯥꯟꯗ ꯃꯀꯣꯛ ꯊꯤꯟꯗꯣꯛꯂꯒ ꯌꯦꯡꯉꯨꯕꯗ ꯌꯥꯝꯅ ꯂꯥꯞꯅ ꯃꯤꯑꯣꯏ ꯑꯃꯈꯛ ꯂꯦꯞꯄꯒ ꯂꯩꯕꯗꯨ ꯃꯥꯁꯨ ꯎꯔꯦ ꯊꯣꯡꯁꯨ ꯍꯥꯡꯕ ꯅꯠꯇꯦ ꯀꯔꯣꯝꯗꯒꯤ ꯊꯣꯡ ꯍꯥꯡꯂꯒ ꯂꯧꯕꯨꯛ ꯃꯌꯥꯏꯁꯤꯗ ꯂꯦꯞꯄꯤꯖꯥꯠꯅꯣꯅꯦ ꯑꯁꯤꯕꯨ ꯀꯅꯥꯅꯣꯅꯦ ꯑꯩꯕꯨ ꯆꯪꯗꯨꯅ ꯌꯦꯡꯉꯨꯕꯅ ꯐꯗꯣꯏꯔꯥ ꯍꯥꯏꯐꯦꯠ ꯌꯦꯡꯈꯤꯒꯦꯗ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯈꯣꯡ ꯊꯥꯡꯕ ꯍꯧꯔꯛꯏ ꯑꯁꯨꯝꯅ ꯍꯥꯏꯐꯦꯠ ꯆꯪꯁꯤꯜꯂꯨꯕꯗ ꯂꯧꯕꯨꯛ ꯃꯌꯥꯏꯗ ꯂꯩꯔꯤꯕ ꯃꯨꯁꯤꯟꯃꯨꯕ ꯃꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯗꯨ ꯃꯀꯣꯛꯇꯨ ꯇꯞꯅ ꯂꯩꯊꯣꯔꯛꯄꯒꯨꯝ ꯇꯧꯔꯛꯄꯗꯨꯗ ꯊꯦꯝꯕꯨꯡ ꯆꯞ ꯂꯦꯞꯄꯤ ꯑꯃꯨꯕ ꯑꯗꯨꯅ ꯃꯨꯟꯅ ꯑꯁꯨꯝ ꯌꯦꯡꯂꯝꯂꯒ ꯃꯈ꯭ꯋꯥꯡ ꯏꯀꯣꯟ ꯀꯣꯟꯅ ꯇꯨꯔꯦꯜ ꯂꯩꯔꯥꯏꯔꯣꯝꯗ ꯆꯠꯈꯤꯕꯒꯨꯝ ꯇꯧꯔꯛꯏ ꯊꯦꯝꯕꯨꯡꯅ ꯑꯩꯈꯣꯏ ꯕꯕꯥꯔꯅꯦ ꯁꯤꯕꯣ ꯀꯔꯤꯅꯣꯅꯦ ꯉꯁꯤ ꯑꯩꯒꯤ ꯃꯤꯠꯁꯤꯗ ꯎꯔꯤꯕ ꯃꯌꯥꯝꯁꯤꯕꯣ ꯑꯁꯨꯝꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯅꯥꯀꯟꯗꯒꯤ ꯈꯨꯠ ꯑꯃꯈꯛꯅ ꯄꯥꯏꯔꯛꯄ ꯑꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯆꯣꯡꯈꯠꯈꯤ ꯍꯦ ꯀꯅꯥꯅꯣꯅꯦ ꯑꯁꯨꯝꯅ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯛꯄꯗꯗꯤ
ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯊꯦꯝꯕꯨꯡ ꯀꯤꯕꯅ ꯂꯣꯏꯔꯦ ꯃꯁꯤꯗꯒꯤ ꯀꯤꯃꯟꯗꯨꯅ ꯅꯤꯛꯄ ꯍꯧꯔꯛꯏ ꯑꯁ ꯑꯩ ꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯌꯥꯗꯦꯗ ꯌꯨꯝꯗ ꯆꯪꯍꯧꯕꯅ ꯐꯔꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯡꯗꯨ ꯒꯝ ꯒꯝ ꯏꯃꯨꯡꯂꯣꯝꯗ ꯊꯥꯡꯉꯛꯄꯒ ꯃꯈꯣꯜ ꯑꯃ ꯏꯃꯨꯡꯂꯣꯝꯗ ꯇꯥꯔꯛꯏ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯃꯌꯥꯝꯅ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯈꯣꯟꯖꯦꯜꯅꯤ ꯍꯥꯏꯕ ꯊꯦꯝꯕꯨꯡꯁꯨ ꯈꯪꯂꯦ ꯃꯁꯤꯗ ꯊꯦꯝꯕꯨꯡꯅ ꯉꯛꯅ ꯄꯥꯈꯠꯇꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯤ ꯃꯄꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯎꯕꯗ ꯃꯄꯤ ꯇꯞꯅ ꯁꯤꯟꯊꯔꯛꯂꯤ ꯊꯥꯗꯣꯏꯁꯨ ꯃꯌꯥꯝ ꯀꯞꯄ ꯑꯗꯨꯗ ꯌꯥꯎꯔꯝꯃꯤ ꯊꯦꯝꯕꯨꯡꯁꯨ ꯆꯪꯁꯤꯟꯗꯨꯅ ꯀꯞꯄ ꯌꯥꯎꯔꯛꯏ ꯑꯁꯤꯕꯗꯨ ꯅꯣꯡꯉꯥꯟꯕ ꯉꯥꯏꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯉꯁꯥꯏ ꯃꯥꯕꯨ ꯁꯪꯍꯧꯕꯤ ꯌꯨꯝꯊꯪꯅꯕꯤ ꯃꯧ ꯃꯣꯇꯤꯅ ꯌꯥꯗꯕ ꯌꯥꯔꯣꯏ ꯍꯧꯖꯤꯛ ꯍꯦꯛꯇ ꯄꯣꯠꯂꯣꯏꯒꯗꯕꯅꯤ ꯍꯥꯏꯅ ꯃꯔꯩ ꯀꯟꯅ ꯌꯦꯠꯇꯨꯅ ꯂꯩꯔꯤ ꯑꯁꯤꯕ ꯑꯁꯤꯕꯨ ꯁꯨꯝ ꯅꯝꯁꯤꯟꯗꯨꯅ ꯊꯝꯕ ꯍꯧꯅꯗꯦꯗ ꯅꯣꯡꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯉꯥꯜꯂꯛꯂꯅꯤ ꯆꯞ ꯃꯥꯟꯅꯕ ꯄꯣꯠꯅꯤꯗ ꯑꯇꯣꯞꯄ ꯈꯔꯅ ꯄꯨꯡ ꯍꯥꯏꯐꯦꯠ ꯉꯥꯏꯔꯁꯨ ꯉꯥꯏꯁꯤ ꯅꯣꯡ ꯉꯥꯜꯂꯒ ꯇꯧꯕꯅ ꯐꯅꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯇꯧꯔꯤ ꯑꯃꯒ ꯋꯥ ꯇꯥꯟꯅꯔꯛꯄꯗꯒꯤ ꯃꯃꯩꯊꯪꯗ ꯃꯣꯇꯤꯅ ꯍꯥꯏꯕ ꯑꯗꯨꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯌꯥꯅꯈ꯭ꯔꯦ ꯑꯁꯤꯕꯗꯨ ꯄꯨꯡ ꯒꯣꯔꯇꯥꯟ ꯇꯧꯗꯨꯅ ꯇꯨꯔꯦꯜꯂꯣꯝꯗ ꯄꯨꯊꯔꯛꯇꯨꯅ ꯄꯣꯠꯂꯣꯏꯅꯕ ꯁꯦꯝ ꯁꯥꯔꯛꯏ ꯏꯄꯨ ꯊꯝꯕꯧ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯑꯃꯥꯏꯕ ꯑꯐꯥꯎꯕ ꯑꯃ ꯑꯣꯏꯔꯝꯂꯤꯕꯅꯤ ꯃꯥꯅꯕꯨ ꯍꯥꯏꯈ꯭ꯔꯕꯗꯤ ꯃꯍꯥꯛꯅ ꯁꯤꯒꯅꯤ ꯍꯥꯏꯕ ꯊꯥꯕ ꯃꯇꯝꯗ ꯑꯗꯨꯝ ꯁꯤꯔꯤꯕꯅꯤ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯃꯥꯏꯕ ꯑꯃꯅꯤ ꯍꯟꯗꯛ ꯈꯪꯅꯥ ꯅꯥꯕ ꯍꯧꯔꯛꯄ ꯑꯁꯤꯗ ꯐꯃꯨꯡꯗ ꯑꯗꯨꯝ ꯎꯇꯨꯞ ꯇꯥꯕꯒꯨꯝ ꯂꯩꯔꯛꯈꯤꯕꯅꯤ ꯑꯁꯤꯕ ꯑꯗꯨ ꯁꯤꯡ ꯁꯦꯝꯗꯨꯅ ꯃꯊꯛꯇ ꯊꯥꯡꯒꯠꯄ ꯍꯧꯔꯦ ꯑꯁꯤꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯈꯜꯂꯤꯕ ꯆꯟꯗꯋꯥ ꯑꯗꯨ ꯅꯨꯡꯁꯤꯠꯅ ꯀꯟꯅ ꯁꯤꯠꯄꯗ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯄꯥꯏꯗꯨꯅ ꯂꯩꯔꯤ ꯅꯣꯡꯁꯨ ꯃꯃꯤꯠ ꯆꯥꯝꯅ ꯈꯥꯛꯂꯤ ꯑꯃꯝꯕ ꯑꯍꯤꯡꯒ ꯑꯣꯏꯔꯦ ꯌꯥꯝꯅ ꯀꯤꯕ ꯑꯃꯗꯤ ꯄꯣꯛꯍꯜꯂꯦ ꯁꯣꯝꯗ ꯊꯝꯕꯧꯒꯤ ꯌꯨꯝꯗ ꯃꯄꯨ ꯁꯤꯕꯒꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯊꯥꯗꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯊꯣꯏꯆꯥꯗꯨ ꯇꯨꯝꯗꯨꯅ ꯏꯃꯨꯡꯗ ꯂꯩꯍꯧꯏ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯏꯉꯥꯎ ꯉꯥꯎꯅ ꯍꯧꯒꯠꯂꯛꯄꯒꯤ ꯄꯣꯠꯂꯣꯏꯐꯝꯔꯣꯝꯗ ꯂꯥꯛꯎ ꯍꯥꯏꯕ ꯌꯥꯈꯤꯗꯦ ꯊꯣꯏꯆꯥ ꯑꯁꯨꯝ ꯐꯝꯂꯤꯉꯩ ꯃꯄꯨꯒꯤ ꯀꯥꯗꯒꯤ ꯃꯄꯨꯒꯤ ꯈꯣꯟꯖꯦꯜꯅ ꯀꯧꯕ ꯍꯧꯔꯛꯏ ꯄꯨꯄꯨꯒꯤ ꯊꯣꯏ ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯕꯒꯦ ꯊꯣꯏꯆꯥ ꯃꯃꯤꯠ ꯁꯤꯡꯉꯛꯇꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯃꯄꯨꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯄ ꯃꯈꯣꯜꯅꯤ ꯈꯪꯂꯗꯨꯅ ꯊꯨꯅ ꯆꯦꯟꯁꯤꯟꯗꯨꯅ ꯊꯣꯡꯖꯤꯜꯗꯨꯗ ꯂꯦꯞꯂꯒ ꯄꯨꯄꯨ ꯑꯩꯕꯨ ꯀꯧꯕ꯭ꯔꯣ ꯂꯩꯔꯤꯕ ꯃꯄꯨꯒꯤ ꯐꯃꯨꯡ ꯑꯗꯨ ꯀꯥꯡꯈꯜ ꯍꯥꯏꯒꯠꯇꯦ ꯊꯥꯗꯨꯅ ꯊꯝꯃꯤ ꯀꯥꯡꯈꯜ ꯃꯅꯨꯡꯗꯒꯤ ꯈꯨꯠ ꯑꯃꯈꯛ ꯊꯥꯡꯒꯠꯂꯛꯂꯒ ꯂꯥꯎ ꯆꯪꯎ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯑꯃ ꯇꯧꯔꯛꯏ ꯊꯣꯏꯆꯥ ꯄꯔꯞ ꯆꯪꯁꯤꯟꯗꯨꯅ ꯄꯨꯄꯨ ꯀꯔꯤ ꯄꯨꯔꯛꯑꯣ ꯍꯥꯏꯅꯣ ꯑꯩ ꯄꯨꯔꯛꯀꯦ ꯃꯇꯝ ꯑꯗꯨꯗ ꯐꯃꯨꯡ ꯃꯃꯥꯡꯗ ꯂꯦꯞꯄꯒ ꯂꯩꯔꯤꯉꯩ ꯀꯥꯡꯈꯗꯒꯤ ꯈꯨꯠ ꯑꯃꯅ ꯊꯣꯏꯆꯥꯒꯤ ꯃꯈꯣꯡꯗ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯛꯏ ꯊꯣꯏꯆꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯏꯃꯥ ꯍꯥꯏꯅ ꯃꯈꯣꯜ ꯊꯣꯛꯅ ꯂꯥꯎꯔꯛꯏ ꯃꯁꯤꯗꯒꯤ ꯀꯥꯡꯈꯗ ꯀꯅꯥ ꯂꯩꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯇꯞꯅ ꯀꯥꯡꯈꯗꯨꯗ ꯄꯥꯛꯊꯔꯛꯇꯨꯅ ꯌꯦꯡꯉꯨꯕꯗꯗꯤ ꯍꯧꯗꯣꯡ ꯃꯨꯁꯤꯟ ꯃꯨꯕ ꯑꯃꯈꯛ ꯃꯃꯤꯠ ꯏꯔꯪ ꯂꯪꯅ ꯃꯤꯌꯥꯎ ꯃꯤꯌꯥꯎ ꯍꯥꯏꯅ ꯈꯣꯡꯂꯝꯃꯒ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯃꯁꯤꯗ ꯊꯣꯏꯆꯥꯅ ꯑꯁꯤꯗꯤ ꯍꯧꯗꯣꯡꯅꯤꯅꯦ ꯍꯧꯖꯤꯛ ꯑꯩꯒꯤ ꯈꯣꯡꯗ ꯄꯥꯏꯔꯛꯄꯗꯨꯅ ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣ ꯄꯨꯄꯨ ꯃꯄꯨ ꯂꯩꯔꯤꯕꯅꯤꯅ ꯀꯤꯕꯗꯤ ꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯀꯥꯡꯈꯜ ꯑꯗꯨ ꯁꯠ ꯂꯥꯎꯅ ꯍꯥꯏꯗꯣꯛꯂꯨꯕꯗꯗꯤ ꯀꯅꯥꯁꯨ ꯐꯃꯨꯡ ꯑꯗꯨꯗ ꯇꯨꯝꯂꯝꯗ꯭ꯔꯦ ꯊꯣꯏꯆꯥ ꯃꯈꯣꯜ ꯊꯣꯛꯅ ꯀꯧꯕ ꯍꯧꯔꯛꯏ ꯃꯃꯥ ꯄꯨꯄꯨ ꯂꯩꯔꯝꯗ꯭ꯔꯦ ꯄꯨꯄꯨꯁꯦ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯤꯌꯦ ꯃꯃꯥ ꯅꯣꯏꯕꯨ ꯇꯥꯕ꯭ꯔꯣ ꯄꯨꯄꯨꯒꯤ ꯀꯥꯗ ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯀꯣꯏꯀꯧ ꯀꯧꯖꯔꯕꯁꯨ ꯀꯅꯥꯁꯨ ꯆꯪꯂꯛꯇ꯭ꯔꯦ ꯊꯣꯏꯆꯥ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ ꯉꯁꯤꯁꯤ ꯑꯩꯈꯣꯏ ꯄꯨꯄꯨꯒꯤ ꯁꯤꯕ ꯅꯨꯃꯤꯠꯅꯤꯀꯣ ꯍꯧꯖꯤꯛꯇ ꯄꯣꯠꯂꯣꯏꯐꯝꯗ ꯄꯨꯈꯤꯕꯅꯤꯅꯦ ꯊꯣꯏꯆꯥ ꯀꯤꯃꯟꯗꯨꯅ ꯃꯁꯥ ꯑꯗꯨ ꯅꯤꯛꯄ ꯍꯧꯔꯛꯂꯦ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯥꯅ ꯎꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯁꯨꯝ ꯈꯜꯂꯨꯔꯒ ꯑꯁꯨꯝ ꯀꯤꯔꯛꯈꯤ ꯎꯄꯥꯏ ꯂꯩꯇꯦ ꯆꯦꯟꯊꯣꯛꯄꯁꯨ ꯉꯝꯗ ꯃꯄꯨꯒꯤ ꯐꯃꯨꯡꯒꯤ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯂꯥꯏꯅꯤꯡꯊꯧꯗ ꯆꯦꯟꯁꯤꯟꯗꯨꯅ ꯂꯣꯠꯈ꯭ꯔꯦ ꯁꯣꯝꯗ ꯄꯣꯠꯂꯣꯏꯕꯒꯤ ꯃꯩ ꯆꯨꯕ ꯍꯧꯔꯛꯂꯦ ꯃꯌꯥꯝ ꯑꯗꯨ ꯀꯞꯅ ꯁꯤꯡꯗꯨ ꯆꯥꯛꯂꯛꯄ ꯉꯥꯏꯔꯤ ꯃꯤꯅꯤꯠ 30-35 ꯁꯤꯡꯗꯨ ꯆꯥꯛꯂꯛꯄꯒ ꯀꯨ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯊꯝꯕꯧꯒꯤ ꯃꯁꯥ ꯑꯗꯨ ꯂꯦꯡꯉꯛꯇꯨꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯂꯩꯈ꯭ꯔꯦ ꯊꯝꯕꯧꯅ ꯀꯔꯤ ꯃꯇꯧꯅꯣ ꯁꯤꯗꯤ ꯍꯥꯏꯅ ꯑꯀꯣꯏꯕꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯃꯥꯕꯨ ꯁꯤꯕꯒꯤ ꯄꯣꯠꯂꯣꯏꯗꯨꯅ ꯂꯩꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯄ꯭ꯔꯞ ꯊꯨꯅ ꯁꯤꯡ ꯃꯔꯛꯇꯨꯗꯒꯤ ꯆꯣꯡꯊꯈꯤꯅꯕ ꯂꯦꯡꯕ ꯍꯧꯔꯛꯄꯗ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯃꯤ ꯃꯩ ꯊꯥꯕꯗ ꯁꯤꯖꯤꯟꯅꯕ ꯃꯤꯊꯤꯡꯆꯩ ꯑꯗꯨ ꯄꯥꯏꯔꯒ ꯁꯥꯒꯩꯒꯤ ꯃꯤꯁꯤꯡꯗꯨꯅ
ꯃꯩ ꯃꯔꯛ ꯑꯗꯨꯗ ꯊꯤꯟꯖꯤꯟꯕ ꯍꯧꯔꯛꯏ꯫ ꯍꯥꯏ ꯂꯣꯏꯔꯦ ꯂꯣꯏꯔꯦ, ꯏꯁ ꯑꯁꯤꯕꯁꯤꯗꯤ ꯁꯤꯡ ꯐꯖꯅ ꯅꯟꯗ꯭ꯔ ꯃꯥꯜꯂꯦꯅꯦ, ꯅꯣꯏꯁꯦ ꯑꯃꯨꯛꯇ ꯂꯥꯎꯅꯦ꯫ ꯃꯌꯥꯝꯗꯨ ꯃꯔꯥꯡ ꯇꯧꯕꯗ ꯑꯃꯨꯛꯇꯣꯏꯕ ꯂꯣꯏꯔꯦ꯫ ꯁꯣꯝꯗ ꯊꯝꯕꯧꯗꯤ ꯃꯁꯥ ꯄꯨꯝꯕꯗꯨ ꯃꯩꯅ ꯆꯥꯛꯂꯛꯄ ꯑꯗꯨꯗ ꯑꯣꯟꯅ ꯊꯣꯏꯅ ꯈꯥꯡꯂꯤ꯫ ꯃꯍꯥꯛꯅ ꯂꯦꯡ ꯑꯣꯠ ꯇꯧꯔꯤꯕ ꯑꯗꯨ ꯎꯔꯤꯕ ꯃꯌꯥꯝꯗꯨꯅꯗꯤ ꯊꯋꯥ ꯁꯥꯕꯤꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯍꯟꯅ ꯃꯤꯊꯤꯟꯆꯩ ꯑꯗꯨꯅ ꯊꯤꯟꯕꯤꯔꯕ ꯃꯇꯨꯡ ꯊꯝꯕꯧꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯎꯠ ꯑꯣꯏꯅ ꯇꯨꯝꯕ ꯍꯧꯔꯛꯂꯦ꯫ ꯑꯍꯜ ꯑꯃꯅ, ꯅꯨꯄꯤꯁꯤꯡ ꯌꯨꯝꯗ ꯀꯥꯕꯤꯔꯣ, ꯏꯕꯨꯡꯉꯣ ꯇꯣꯝꯕ ꯅꯣꯏ ꯈꯔꯅ ꯊꯧꯔꯝꯁꯦ ꯑꯃꯨꯛ ꯂꯣꯏꯁꯤꯜꯍꯧꯔꯣꯀꯣ꯫ ꯇꯣꯝꯕ ꯍꯣꯏꯒꯤ ꯀꯥꯡꯕꯨꯗꯨ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯁꯥꯁꯤꯡꯗꯨ ꯈꯔꯗꯤ ꯀꯤꯖꯕ ꯐꯥꯎꯔꯕꯅꯤ꯫ ꯄꯥꯈꯪ ꯃꯆꯥꯁꯤꯡ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯆꯤꯡꯅꯗꯅꯕ ꯃꯑꯣꯡꯗ ꯊꯦꯝꯖꯤꯟꯕꯤꯔꯛꯏ꯫ ꯍꯦꯔꯥ, ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ, ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯩ ꯊꯥꯔꯤꯉꯩꯗ ꯐꯖꯅ ꯌꯦꯡꯍꯧꯗꯕꯒꯤꯅꯤ꯫ ꯅꯣꯏꯕꯨ ꯑꯁꯤꯅ ꯑꯍꯥꯟꯕ ꯄꯣꯠꯂꯣꯏꯕ ꯆꯠꯄ꯭ꯔꯅꯦ? ꯃꯤ ꯈ꯭ꯋꯥꯏꯒꯤꯁꯨ ꯑꯁꯤꯕ ꯍꯧꯒꯠꯂꯛꯏ ꯍꯥꯏꯕ ꯅꯣꯏꯁꯨ ꯇꯥꯔꯝꯅꯤꯗ꯫ ꯇꯣꯝꯕ ꯃꯁꯥꯗꯨ ꯐꯥꯊꯗꯨꯅ ꯃꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯥꯕꯨꯗꯤ ꯇꯥꯔꯦ ꯃꯥꯃꯥ, ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯁꯨꯝ ꯀꯤꯕꯩ ꯋꯥꯅꯤ, ꯀꯥ ꯍꯦꯟꯕꯒꯤ ꯑꯃꯒꯤ ꯋꯥ ꯅꯠꯇꯦꯗ꯫ ꯃꯁꯤꯗ ꯑꯍꯜ ꯑꯗꯨꯅ, ꯍꯣꯏ ꯐꯔꯦ, ꯑꯗꯨꯗꯤ ꯃꯥꯃꯥ ꯀꯥꯈ꯭ꯔꯒꯦꯀꯣ, ꯅꯣꯏꯒꯤ ꯄꯣꯠꯆꯩꯁꯤꯡꯗꯨ ꯅꯥꯀꯟꯗ ꯊꯝꯂꯝꯂꯕꯅꯤꯀꯣ, ꯀꯨꯏꯔꯔꯣꯏꯗ ꯅꯣꯡꯁꯨ ꯃꯉꯥꯟꯖꯔꯛꯂꯒꯅꯤ꯫ ꯑꯁꯨꯝꯅ ꯃꯥꯃꯥ ꯑꯗꯨ ꯃꯌꯨꯝꯂꯣꯝꯗ ꯀꯥꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯄꯣꯠꯂꯣꯏꯕꯗꯨ ꯂꯣꯏꯔꯒ ꯄꯥꯈꯪ ꯃꯆꯥꯁꯤꯡꯗꯨ ꯋꯥꯏ ꯇꯩꯔꯒ ꯍꯪꯒꯥꯝ ꯃꯔꯨ ꯆꯥꯏꯁꯤꯟꯗꯨꯅ ꯊꯝꯂꯝꯂꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯣꯡꯐꯝ ꯃꯅꯨꯡꯗꯒꯤ ꯈꯨꯠ ꯑꯃꯈꯛ ꯐꯠ ꯂꯥꯎꯅ ꯐꯥꯎꯒꯠꯂꯛꯏ꯫ ꯑꯗꯨꯕꯨ ꯄꯣꯠꯂꯣꯏꯕ ꯂꯣꯏꯔꯒ ꯃꯤ ꯄꯨꯝꯅꯃꯛ ꯆꯠꯅꯈꯤꯕꯅ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯀꯅꯥꯅꯁꯨ ꯎꯍꯧꯈꯤꯗꯦ꯫ ꯃꯁꯤꯗꯒꯤ ꯆꯍꯤ 2ꯒꯤ ꯃꯇꯨꯡ ꯍꯩꯕꯗ ꯃꯄꯥ ꯂꯩꯇ꯭ꯔꯕ ꯃꯥꯏꯕ ꯊꯝꯕꯧ ꯍꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗ ꯅꯨꯡꯗꯥꯡ ꯃꯊꯤ ꯐꯣꯡꯂꯦ, ꯊꯋꯥꯏ ꯑꯃꯅ ꯃꯄꯥꯟ ꯊꯣꯛꯂꯦ ꯍꯥꯏꯕꯁꯦ ꯅꯤꯟꯐꯨ ꯉꯥꯡꯅꯔꯛꯂꯦ꯫ ꯏꯝꯐꯥꯜꯗꯒꯤ ꯂꯝ ꯍꯣꯡꯂꯒ ꯂꯥꯛꯄ ꯌꯨꯝ ꯑꯃꯒꯤ ꯌꯨꯝꯕꯨꯔꯦꯝꯕ ꯍꯔꯤ ꯃꯥꯒꯤ ꯅꯨꯄꯤꯗ ꯇꯞꯅ ꯋꯥ ꯑꯃ ꯍꯥꯏꯔꯛꯏ꯫ ꯌꯨꯝꯗꯤ ꯁꯥꯕ ꯍꯧꯗ꯭ꯔꯤ, ꯁꯨꯞꯅꯒꯤ ꯌꯨꯝꯐꯝꯁꯤ ꯈꯛꯇꯅꯤ ꯂꯩꯔꯤꯕꯁꯦ, ꯅꯪꯁꯨ ꯈꯪꯂꯤꯅꯤꯅꯦ꯫ ꯍꯔꯤꯒꯤ ꯅꯨꯄꯤ ꯕꯦꯝꯕꯦꯝꯅ, ꯈꯪꯉꯦ ꯃꯣꯏꯕꯥ, ꯑꯗꯣ ꯌꯥꯔꯗꯤ ꯁꯤꯗ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇꯦ, ꯌꯨꯝꯗꯣ ꯄꯔꯞ ꯊꯨꯅ ꯁꯥꯔꯒ ꯍꯣꯡꯖꯟꯅꯕ ꯇꯧꯁꯦ꯫ ꯍꯣꯏꯅꯦ, ꯑꯩꯅ ꯈꯜꯂꯤꯁꯤꯁꯨ ꯑꯗꯨꯅꯤꯅꯦ, ꯑꯩꯅ ꯍꯦꯟꯅ ꯃꯐꯝꯁꯤꯗ ꯂꯩꯅꯤꯡꯗ꯭ꯔꯕꯅꯤꯗ꯫ ꯕꯦꯝꯕꯦꯝ ꯇꯞꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯍꯥꯟ ꯑꯩꯈꯣꯏ ꯑꯅꯤ ꯑꯥꯗ ꯆꯠꯂꯨꯕꯗꯣ, ꯈꯨꯜ ꯑꯗꯨ ꯀꯔꯤꯅꯣ ꯌꯥꯝ ꯍꯥꯏꯅꯍꯧꯋꯦ, ꯆꯨꯝꯕꯨ ꯆꯨꯝꯕ꯭ꯔꯥ ꯈꯪꯗꯦꯅꯦ꯫ ꯍꯔꯤ ꯇꯞꯅ ꯅꯤꯡꯁꯤꯡꯅꯕ ꯂꯥꯛꯅꯩ꯫ ꯀꯔꯤ ꯋꯥꯔꯣꯅꯦ, ꯑꯩꯕꯨ ꯚꯥꯞ ꯑꯃꯨꯛꯀ ꯇꯥꯍꯜꯂꯨꯅꯦ꯫ ꯕꯦꯝꯕꯦꯝꯅ, ꯑꯩꯈꯣꯏꯅ ꯂꯩꯒꯗꯧꯔꯤꯕ ꯈꯨꯜꯗꯣ ꯊꯋꯥꯏ ꯊꯣꯛꯏ, ꯑꯐꯠꯇꯕ ꯊꯋꯥꯏ ꯑꯃꯅ ꯇꯝꯅꯔꯒ ꯂꯩꯔꯦꯌꯦ, ꯂꯩꯀꯥꯏ ꯃꯤ ꯋꯥ ꯂꯥꯍꯧꯕꯅꯤ, ꯃꯧ ꯑꯃꯅꯁꯨ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯐꯖꯅ ꯋꯥꯔꯤ ꯁꯥꯔꯛꯏ ꯄꯣꯠꯅꯤꯗ꯫ ꯃꯁꯤꯗ ꯍꯔꯤꯅ, ꯀꯅꯥꯏ ꯃꯧꯅꯣꯅꯦ, ꯅꯪꯅ ꯀꯝꯗꯧꯅ ꯈꯪꯅꯔꯨꯔꯤꯕ? ꯈꯪꯗꯦꯗ, ꯑꯩꯗꯤ ꯀꯧꯔꯨꯕꯁꯨ ꯂꯩꯇꯦ, ꯂꯝꯕꯤꯗ ꯊꯦꯡꯅꯕꯅꯦ, ꯅꯨꯄꯤꯗꯨꯅ ꯅꯣꯏ ꯏꯝꯐꯥꯜꯒꯤ ꯌꯨꯝ ꯍꯣꯡꯂꯛꯀꯅꯤ ꯍꯥꯏꯕꯗꯨꯔꯥ ꯀꯥꯏꯅ ꯍꯪꯉꯛꯄꯗꯨꯗ ꯑꯩꯁꯨ ꯏꯆꯝ ꯆꯝꯅ ꯍꯥꯏꯔꯨꯕꯅꯤ, ꯑꯗꯒꯤ ꯃꯔꯤ ꯑꯗꯨꯝ ꯆꯠꯊꯈꯤꯕꯅꯤꯗ꯫ ꯍꯔꯤ ꯁꯣꯔ ꯁꯥꯟꯅ ꯍꯣꯟꯗꯣꯛꯂꯗꯨꯅ, ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ, ꯑꯗꯨꯒꯤꯕꯨ ꯄꯪꯍꯥꯏ ꯍꯥꯏꯔꯤꯔꯁꯨ ꯈꯪꯕ ꯅꯠꯇꯦ, ꯑꯩꯈꯣꯏꯅꯒ ꯑꯆꯧꯕ ꯂꯝ ꯑꯃꯒ ꯂꯩꯕꯗꯨꯗ ꯀꯜꯂꯛꯄ ꯑꯣꯏꯔꯝꯒꯅꯤꯗ꯫ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯋꯥ ꯀꯌꯥ ꯀꯨꯞꯅ ꯁꯥꯟꯅꯔꯤ꯫ ꯀꯔꯤ ꯅꯨꯃꯤꯠꯇꯒꯤ ꯌꯨꯝꯐꯝ ꯊꯣꯟꯕ, ꯀꯔꯤ ꯅꯨꯃꯤꯠꯇꯒꯤ ꯌꯨꯝ ꯁꯥꯕꯒꯤ ꯊꯧꯔꯝꯁꯤ ꯄꯥꯡꯊꯣꯛꯀꯗꯒꯦ ꯍꯥꯏꯅ ꯀꯦꯂꯦꯟꯗꯔ ꯐꯥꯛꯇꯨꯅ ꯀꯩꯅꯣ ꯃꯌꯥꯝ ꯑꯃ ꯇꯥꯟꯅꯩ꯫ ꯁꯣꯝꯗ ꯊꯦꯝꯕꯨꯡ ꯍꯣꯏꯒꯤ ꯏꯃꯨꯡꯗ ꯃꯄꯨ ꯍꯦꯛ ꯁꯤꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯃꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯊꯣꯏꯆꯥ ꯀꯔꯤꯅꯣ ꯑꯃ ꯏꯇꯧ ꯇꯧꯗꯨꯅ ꯂꯩꯔꯛꯄ ꯀꯨꯏꯔꯦ꯫ ꯍꯥꯟꯅꯒ ꯏꯃꯥꯟ ꯃꯥꯟꯅꯗꯕ, ꯃꯌꯥꯝꯗꯒꯤ ꯇꯣꯉꯥꯟ ꯇꯥꯕ ꯐꯤꯕꯝ ꯈꯔ ꯎꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯊꯥꯗꯣꯏ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯌꯦꯡꯂꯒ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯇꯅ ꯁꯣꯟꯖꯩ꯫ ꯏꯃꯥꯗꯤ ꯃꯥꯡꯂꯦꯗꯅ ꯏꯆꯥꯁꯅꯥ, ꯏꯃꯥꯒꯤꯗꯤ ꯅꯪꯅ ꯄꯨꯝꯅꯃꯛꯅꯤꯅꯦ, ꯏꯃꯥꯕꯨ ꯅꯪꯒꯤ ꯅꯇꯧꯁꯦ ꯁꯨꯝ ꯌꯦꯡꯂꯒ ꯂꯩꯌꯨ ꯍꯥꯏꯕ꯭ꯔꯣ? ꯊꯦꯝꯕꯨꯡ ꯊꯥꯗꯣꯏꯕꯨ ꯊꯦꯝꯖꯤꯟꯕꯤ, ꯑꯗꯨꯃꯥꯏꯅ ꯑꯉꯥꯡ ꯃꯃꯥꯡꯗ ꯀꯞꯀꯅꯨꯁꯦ, ꯃꯤꯅ ꯇꯥꯔꯒ ꯀꯩꯅꯣ ꯈꯟꯈ꯭ꯔꯅꯤ꯫ ꯑꯗꯨꯕꯨ ꯊꯥꯗꯣꯏꯗꯤ ꯄꯦꯟꯗꯕꯗꯒꯤ ꯃꯈꯣꯜ ꯊꯣꯛꯅ ꯑꯁꯨꯝ ꯀꯞꯂꯛꯏ꯫ ꯊꯥꯗꯣꯏꯅ, ꯀꯔꯤꯗꯅꯣ ꯑꯩꯅ ꯅꯨꯡꯉꯥꯏꯗꯣꯏꯁꯦ, ꯃꯅꯥꯎ ꯑꯃꯒ ꯄꯤꯁꯛ ꯄꯤꯛꯅ ꯂꯩꯔꯤ, ꯑꯁꯤꯃꯗꯤ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯈꯪꯗ꯭ꯔꯤ, ꯒ꯭ꯌꯥꯟ ꯇꯥꯔꯕ ꯏꯆꯥ ꯊꯣꯏꯆꯥꯁꯦ ꯃꯥꯒꯤ ꯃꯑꯣꯡꯁꯤꯅ ꯃꯃꯥ ꯑꯩꯅ ꯅꯨꯡꯉꯥꯏꯒꯅꯤ ꯈꯟꯕ꯭ꯔꯣ? ꯍꯣꯏꯅꯦ, ꯑꯩꯁꯨ ꯂꯣꯏꯅ ꯚꯥꯞ ꯇꯥꯏꯅꯦ ꯃꯃꯥ, ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯅ ꯐꯍꯟꯅꯤꯡꯉꯦꯗꯅ ꯅꯪ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯍꯥꯏꯔꯒ ꯍꯦꯛꯇ ꯇꯣꯛꯂꯣꯗꯤ ꯌꯥꯔꯣꯏꯅꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯥꯀꯟꯒꯤ ꯌꯨꯝꯊꯪꯅꯕꯤ ꯃꯧ ꯃꯣꯇꯤ ꯄꯔꯞ ꯂꯥꯛꯂꯒ ꯊꯦꯝꯕꯨꯡꯗ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫
Hai, ibungo Thembung, nahan khai aidi khangde noigi sidi onthungna phajadaba haibadu oireda. Thembung, matai mana sauridu karigino haiba mahak khangde. Masadu ingak ngangna. Itima, kana kaido yaurage. Moti asapa pumba puthukladuna. Wase yamna kainarakani. Si matangsi yauragadi. Thadoi tumin lairambadagi masu yausilai. Ise marik chumna dum haibiyo. Kanana kari amu haibirakage. Moti makhurwa masawa tawraga makha tari. Aikhoidi lairiba hingolsigi matangda karisu thoina khalludabani. Aduba noidi Imphal gi midaga yonthoklamine. Nati aikhoiga noiga patase nakhai singnasu yonthoknabri. Aduga noigi saruk haina khaidoklaga noina chukai jungliba. Noigi ni haiba mapasi yamna changchin mandro haibani. Thembung kyan tare. Itima adugi oredi saubikinu. Tabda ingna tawbu yaba ngaktani. Hoi hatu tawkibaga nanaw singbu ngakpiyu. Aikhoisu aikhoigi thoichase yengba ngamdraduna layengnaba karina phagadage na khanduna thukiba ngaktani. Moti imungromda koyeng yengami aduga nakanda choitrang patrang mayam ama ngangliba thoichada munna khana yenglamlaga mayumda prap chatkhre. Moti gi miyeng layeng asi thadoina yamna chingnakhi. Mukhoigi ahal thambau hek laikhidaba numittagi mukhoigi thoichadi mirol tadre. Hariba asi aruba wanatre. Yumgi ahal ama laitraga angang amagi kokta asuk chawba awaba amana nansinduna laibase chumgadra. Migisu mi mayam ama sinari nungsi khraba kainaba kaya ama yauri mokhoi loinamaktusu asumna tawramgadra. Thadoi macha nupigi matawdu yenglaga kaplaga lehawi. Numittugi numidangni moti makhutta mainam ama pairaga thongkalda thorakli pungdi khara thengre. Matam asini motigi chapchaba matam. Mahaksi maibi oi laitingi maramda khara khangi haibasi leikaina aduma khangi. Thambongna hinglingaida magi michat hengatpa ngamdi. Thambong hek laikhidabadagi magi michat umba jara hengkalakhi. Motina yangkok amada laigi pochai khara haplaga mamanglomda thorakpa adu thadoina magi kagi thongnawdagi ure. Matam asidadi motina karisu ahenba thabak tawraktri adubu thadoi lona yengli. Motina makutta pairamba yangkoktagi pochai singadu khongbanda laktana hundoklamlaga sumang matonda sap jungna leptuna lei. Moti masada hau phanek ama setli makokta hau phi masa ama koyet yetli. Sumangdugi maikai pumba manam nukchiraba duk kayana koisilli. Amamba ahinga oire duk singdugi maikhu mayamduna mafam adu hek yengbada hangoiba pokle. Moti magi thaurang pumba loiraga laada khayom ama laklaga thadoi hoigi hena khada tapna laktuna langsilai. Thadoi mapokningda kina soli kari matongune hojikidudi ekhoi hena khada mana thamliba pochina kari warjano. Aibu dadasi hodok sirane. Maikho haka kari tawge do yengkhige. Moti huran thabak ama tawrubagum mamitu koyeng yengdraga prap amu thoroklaga pochai khara pakthaduna yengbagum मखोइगी सुमांगदा अमुक कुंथाखरे यामना थुना मखुतु नुंगजिरिं खरा पायरगा मखोइगी लेरिबा इंखोल मनुंग अदुदा साइखाइरई मचिंदसु तमना सोली ngasi aina sariba nungjiring sina ingkhol nangbu ngakpa orasanu namu taibang kana amatana mafam masida leiba ngamdanaba noina seno asumna hairaga langchinki asumna magi tawgutaba mathawdu loiraga imungda changduna hipkhre masida motina khangmoidra do la u nakhwanga do leithattuna hatpa taredana aigi ingkhol asida mitup amatana leiba yaroi mapokningda afaba amata khanba ngamdraba moti lakadoriba moigi ingkholda leigadoriba imung adu yekpa haukhre numittudadi thadoina magi nupada paw amata tamdre nonganba ngaiduna ngarang hunjilamba pot adu karino haina pakatuna yingi thadoi mamit khanglaw lawthoi is loredana sidi miyoibagi sam aduga saru machet saru sina katai dagi kaino ichena nga tawramliba sidi aduga inai tairaba uche amaso ngamu asiba amasu yauriba thadoi mana tawriba adu mina ukhini khanna kachin amada prapap changchenduna yengi motiri kanaso uramloi mana tawriba adu ahingni uroi khanduna irai laina tawramani adubu thadoina khanghaukhre thadoi kada prapap changaktuna
ꯃꯄꯨꯔꯣꯏꯕꯗ ꯄꯣꯠ ꯆꯩ ꯑꯗꯨ ꯎꯠꯀꯦ ꯍꯥꯏꯅ ꯇꯧꯕꯒ ꯊꯦꯝꯕꯨꯡꯗꯤ ꯊꯕꯛ ꯑꯃ ꯆꯠꯀꯗꯕꯒꯤ ꯃꯐꯤ ꯂꯣꯏꯁꯤꯜꯂꯝꯕꯗꯨ ꯎꯕꯗ ꯑꯗꯨꯒꯨꯝꯕ ꯐꯠꯇꯕꯗꯨ ꯎꯍꯟꯅꯤꯡꯗ꯭ꯔꯗꯨꯅ ꯇꯨꯡꯗ ꯑꯁꯨꯝ ꯂꯣꯠꯁꯤꯜꯂꯦ꯫ ꯊꯦꯝꯕꯨꯡ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧꯗ "ꯑꯩ ꯀꯔꯤ ꯇꯧꯔꯦ? ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯅꯪꯕꯣ?" ꯊꯥꯗꯣꯏ ꯌꯥꯝꯅ ꯇꯞꯅ ꯏꯐ ꯐꯖꯅ ꯈꯨꯝꯃꯛꯏ꯫ "ꯀꯗꯥꯏꯗ ꯆꯠꯄꯤꯗꯣꯏꯅꯣ? ꯑꯩꯗꯤ ꯆꯥꯛꯀ ꯑꯝꯇ ꯊꯣꯡꯗ꯭ꯔꯤꯌꯦ꯫ ꯃꯥꯏꯕ ꯑꯍꯩꯕ ꯑꯃ ꯊꯣꯛꯂꯦꯌꯦ, ꯑꯗꯨ ꯑꯝꯇ ꯇꯥꯟꯅꯔꯨꯒꯦ ꯇꯧꯅꯤ." "ꯑꯩꯈꯣꯏ ꯊꯣꯏꯆꯥꯒꯤꯔꯥ ꯍꯥꯏꯁꯤꯕꯣ?" "ꯅꯠꯇ꯭ꯔꯗꯤ ꯏꯆꯥꯒꯤ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯒꯤ ꯑꯣꯏꯅꯤ?" "ꯐꯔꯦ, ꯑꯩ ꯊꯦꯡꯂꯦ, ꯍꯜꯂꯛꯄꯗ ꯆꯥꯛ ꯂꯣꯏꯔꯝꯃꯨꯀꯣ." ꯊꯥꯗꯣꯏ ꯋꯥꯗꯨ ꯍꯥꯏꯈꯤꯗ꯭ꯔꯦ꯫ ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯖꯕ ꯊꯦꯝꯕꯨꯡꯒꯤ ꯃꯇꯧ ꯑꯗꯨꯗ ꯍꯥꯏꯕ ꯉꯝꯈꯤꯗꯕꯅꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡ ꯍꯔꯤ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯈꯜꯂꯒ ꯃꯈꯣꯏꯅ ꯂꯩꯒꯗꯕ ꯈꯨꯜ ꯑꯗꯨꯗ ꯍꯥꯏꯊꯔꯛꯂꯦ꯫ ꯃꯤ ꯈꯔ ꯅꯦꯛꯇꯨꯅ ꯂꯩꯕꯥꯛ ꯊꯥꯕ ꯍꯧꯍꯜꯂꯤ, ꯌꯨꯝꯐꯝ ꯊꯣꯜꯍꯜꯂꯤ꯫ ꯇꯧꯔꯤꯕ ꯑꯗꯨ ꯃꯣꯇꯤ ꯊꯣꯡꯅꯥꯎꯗꯒꯤ ꯇꯝꯊꯤꯅ ꯌꯦꯡꯂꯒ ꯂꯩꯔꯤ꯫ ꯃꯣꯇꯤꯒꯤ ꯃꯄꯨꯔꯣꯏꯕ ꯑꯌꯥꯝꯕ ꯃꯇꯝꯗ ꯌꯨꯝꯗ ꯂꯩꯒꯟꯗꯦ꯫ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛ ꯂꯩ, ꯑꯗꯨꯁꯨ ꯃꯤꯔꯝꯗ ꯂꯥꯏꯔꯤꯛ ꯇꯝꯍꯟꯗꯨꯅ ꯊꯝꯈꯤ꯫ ꯌꯨꯝꯗ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯩꯕ ꯍꯥꯏꯕꯁꯤ ꯃꯥ ꯈꯛꯇꯅꯤ꯫ ꯍꯔꯤ ꯃꯊꯥ ꯁꯥꯕ ꯊꯧꯗꯣꯛ ꯑꯃ ꯂꯩꯔꯦ꯫ "ꯁꯤꯃꯗꯤ ꯆꯤꯊꯔꯝꯂꯦꯗꯅ ꯑꯩꯗꯤ." ꯅꯥꯀꯟꯗꯒꯤ ꯅꯨꯄꯥ ꯑꯃꯈꯛꯅ "ꯇꯥꯃꯣ, ꯀꯔꯤ ꯑꯋꯥꯠꯄ ꯂꯩꯔꯒꯦ?" "ꯂꯩꯕꯥꯛ ꯊꯥꯒꯗꯕ ꯇꯇꯥ ꯇ꯭ꯔꯛꯁꯨ ꯃꯁꯤꯡꯗꯤ ꯂꯣꯏꯔꯦ, ꯑꯗꯣ ꯂꯩꯕꯥꯛꯇꯤ ꯈꯔ ꯋꯥꯠꯂꯦꯅꯦ꯫ ꯀꯣꯟꯅꯗ꯭ꯔꯦ, ꯀꯝꯗꯧꯅꯤ ꯁꯤꯗꯤ?" ꯅꯨꯄꯥ ꯑꯗꯨ ꯂꯩꯀꯥꯏꯗꯨꯃꯛꯇꯒꯤꯅꯤ꯫ ꯃꯥꯗꯤ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯗꯅ ꯈꯨꯝꯂꯛꯏ꯫ "ꯑꯗꯨꯒꯤꯗꯤ ꯆꯤꯡꯅꯕꯤꯔꯨꯅꯨꯗ, ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯇꯨꯔꯦꯟꯁꯦ ꯃꯤ ꯑꯗꯨꯝ ꯂꯩꯕꯥꯛ ꯀꯣꯠꯄꯅꯤ, ꯌꯥꯝꯕꯁꯨ ꯅꯠꯇꯕꯅꯤꯅ ꯑꯗꯨꯝ ꯀꯣꯠꯄ ꯌꯥꯅꯤꯗ." ꯑꯁꯤ ꯍꯥꯏꯔꯒ ꯃꯤꯑꯣꯏ ꯈꯔ ꯇꯨꯔꯦꯜꯗꯒꯤ ꯌꯨꯝꯐꯝ ꯊꯣꯟꯕꯗ ꯁꯤꯖꯤꯟꯅꯅꯕ ꯂꯩꯕꯥꯛ ꯈꯔ ꯂꯧꯔꯤ꯫ ꯃꯔꯛ ꯑꯗꯨꯗ ꯆꯩ ꯑꯃ ꯌꯥꯎꯈꯤꯕꯗꯨ ꯀꯅꯥꯅꯁꯨ ꯍꯟꯅ ꯇꯨꯅ ꯌꯦꯡꯍꯧꯗ꯭ꯔꯦ꯫ ꯌꯨꯝꯐꯝ ꯃꯔꯛꯇꯨꯗ ꯑꯗꯨꯝ ꯌꯥꯎꯁꯤꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯍꯔꯤ ꯍꯣꯏꯒꯤ ꯌꯨꯝꯁꯨ ꯁꯥꯕ ꯂꯣꯏꯗꯨꯅ ꯌꯨꯝ ꯍꯣꯡꯖꯤꯟꯕ ꯅꯨꯃꯤꯠꯅꯤ꯫ ꯌꯨꯝ ꯁꯪꯒꯥꯕꯒꯤ ꯃꯌꯥꯝ ꯏꯔꯥꯡ ꯂꯥꯡꯅꯩ꯫ ꯂꯣꯏꯅꯅ ꯌꯨꯝꯕꯨ ꯑꯣꯏꯔꯝꯕ ꯍꯤꯡꯒꯣꯜ ꯑꯗꯨꯒꯤ ꯃꯄꯨ ꯊꯦꯝꯕꯨꯡ ꯍꯣꯏꯅꯆꯤꯡꯕ ꯃꯤ ꯀꯌꯥ ꯌꯥꯎꯗꯨꯅ ꯊꯧꯔꯝ ꯑꯗꯨꯕꯨ ꯄꯥꯡꯊꯣꯛꯂꯤ꯫ ꯆꯥꯛ ꯆꯥꯅꯕꯒꯤꯗꯃꯛ ꯃꯌꯥꯝ ꯂꯥꯡꯅꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯏꯆꯥꯗꯨ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯅ ꯃꯌꯥꯝ ꯌꯥ ꯂꯥꯛꯅꯔꯛꯂꯦ꯫ ꯊꯥꯗꯣꯏ ꯄꯥꯈꯠꯅ ꯊꯦꯝꯕꯨꯡꯗ ꯄꯥꯎ ꯑꯗꯨ ꯇꯝꯂꯤ꯫ "ꯍꯧꯖꯤꯛꯇꯅꯦ ꯆꯥꯛ ꯆꯥꯔꯨꯁꯤ ꯏꯗꯣꯝꯆꯥ ꯍꯣꯏꯗ ꯆꯠꯁꯤ ꯍꯥꯏꯔꯝꯕꯅꯦ, ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦ." ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯊꯦꯝꯕꯨꯡ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯌꯨꯝꯂꯣꯝꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯊꯦꯝꯕꯨꯡꯅ "ꯊꯣꯏꯆꯥ, ꯊꯣꯏꯆꯥ, ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ? ꯂꯥꯛꯑꯣ, ꯄꯄꯥ ꯂꯥꯛꯑꯦ." ꯑꯁꯨꯝꯅ ꯍꯟꯅ ꯍꯟꯅ ꯀꯧꯖꯈꯤ, ꯑꯗꯨꯕꯨ ꯊꯣꯏꯆꯥꯗꯤ ꯈꯨꯝꯂꯛꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯐꯪꯗꯕ ꯌꯥꯗꯦ ꯃꯇꯥꯒꯨꯝ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯔꯤ꯫ ꯊꯥꯗꯣꯏ ꯃꯄꯤ ꯇꯥꯅ ꯃꯆꯥꯕꯨ ꯀꯧꯕꯗꯨ ꯎꯔꯒ ꯃꯣꯇꯤ ꯁꯣꯝꯗꯅ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯣꯇꯤꯅ ꯇꯨꯃꯤꯟꯅ ꯁꯣꯜꯂꯤ꯫ "ꯀꯝꯗꯧꯏ ꯈꯪꯕ꯭ꯔꯥ? ꯑꯩꯅ ꯍꯥꯏꯈ꯭ꯔꯗꯤ ꯌꯥꯗ꯭ꯔꯕꯅꯤ." ꯑꯁꯤ ꯍꯥꯏꯔꯒ ꯀꯩꯁꯨ ꯈꯪꯗꯕꯤ ꯑꯃꯒꯨꯝ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯌꯥꯎꯁꯤꯟꯗꯨꯅ ꯊꯕꯛ ꯏꯟꯈꯥꯡ ꯅꯣꯝꯁꯤꯟꯅꯈꯤ꯫ ꯁꯣꯝꯗ ꯁꯪꯒꯥꯕꯗꯨꯁꯨ ꯁꯣꯏꯕ ꯌꯥꯕ ꯅꯠꯇꯦ, ꯑꯗꯨꯒ ꯊꯣꯏꯆꯥꯁꯨ ꯁꯣꯏꯕ ꯌꯥꯗꯦ꯫ ꯄꯥꯈꯪ ꯑꯅꯤ ꯑꯍꯨꯝ ꯆꯪꯗꯨꯅ ꯆꯥꯛ ꯆꯥꯔꯝꯕꯗꯒꯤ ꯊꯣꯔꯛꯂꯒ ꯊꯣꯏꯆꯥꯕꯨ ꯊꯤꯔꯤꯕ ꯑꯗꯨꯗ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯌꯥꯎꯁꯜꯂꯤ꯫ "ꯏꯇꯩꯃ ꯊꯥꯗꯣꯏ, ꯀꯥꯏꯗ ꯆꯠꯅꯤ ꯍꯥꯏꯔꯝꯒꯦ?" ꯅꯨꯄꯥ ꯑꯃꯅ "ꯑꯗꯨ ꯈꯪꯂꯗꯤ ꯃꯌꯥꯝꯅ ꯊꯤꯁꯤ ꯊꯤꯈꯤꯗ꯭ꯔꯣ?" ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ "ꯑꯩꯁꯨ ꯁꯣꯏꯕꯅꯤꯍꯦ." ꯊꯥꯗꯣꯏ ꯇꯞꯅ ꯋꯥꯗꯨ ꯈꯨꯝꯃꯛꯏ꯫ "ꯏꯕꯨꯡꯉꯣ ꯕꯣꯏꯆꯥ, ꯅꯣꯏꯅ ꯈꯔ ꯐꯪꯅꯕ ꯊꯤꯕꯤꯌꯣ꯫ ꯇꯦꯟꯖꯤꯡ, ꯅꯪꯒ ꯅꯠꯇ꯭ꯔꯣ ꯉꯁꯥꯏꯗ ꯋꯥꯔꯤ ꯁꯥꯟꯅꯍꯧꯕꯗꯨꯕꯣ?" ꯇꯦꯟꯖꯤꯡ ꯃꯉꯛꯇꯨ ꯅꯣꯝꯃꯒ ꯋꯥ ꯍꯥꯏꯔꯛꯏ꯫ "ꯍꯣꯏ ꯏꯇꯩꯃ, ꯈꯖꯤꯛꯇꯅꯤ ꯀꯥꯟꯅꯔꯤꯕ ꯃꯇꯝꯁꯦ." "ꯕꯣꯏꯆꯥ ꯂꯥꯎꯍꯦ, ꯃꯅꯤꯡ ꯂꯧꯕꯨꯛꯇꯒ ꯂꯩꯕ ꯖꯥꯠꯂ ꯌꯦꯡꯉꯨꯁꯤ." ꯑꯁꯨꯝꯅ ꯃꯈꯣꯏ ꯊꯥꯗꯣꯏ ꯍꯣꯏꯅ ꯊꯤꯔꯤꯕ ꯖꯒꯥ ꯑꯗꯨꯗꯒꯤ ꯈꯔ ꯂꯥꯞꯊꯣꯛꯂꯦ꯫ ꯃꯁꯤꯗ ꯕꯣꯏꯆꯥꯅ ꯐꯠ ꯍꯪꯉꯛꯏ꯫ "ꯑꯗꯨ ꯑꯉꯥꯡꯗꯨꯕꯨ ꯉꯥꯎꯖꯥꯠꯂꯣ? ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯏꯅꯦ." ꯇꯦꯟꯖꯤꯡ ꯃꯤꯔꯛ ꯅꯥꯜꯂꯛ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯈꯪꯗꯦꯍꯦ ꯑꯗꯨꯃꯗꯤ. ꯍꯥꯟꯅꯗꯤ ꯑꯁꯨꯃꯥꯏꯅ ꯇꯧꯔꯝꯕ ꯑꯉꯥꯡ ꯅꯠꯇꯦ. ꯑꯩꯉꯣꯟꯗꯒꯁꯨ ꯇꯨꯏꯁꯟ ꯂꯥꯛꯑꯝꯃꯤꯅꯦ. ꯂꯥꯏꯔꯤꯛꯀ ꯌꯥꯝ ꯍꯩꯕꯅꯦ. ꯍꯟꯗꯛ ꯃꯣꯏꯒꯤ ꯃꯄꯨ ꯊꯝꯕꯧꯗꯨ ꯂꯩꯈꯤꯗꯕꯗꯒꯤ ꯑꯉꯥꯡꯁꯦ ꯃꯀꯣꯛꯁꯦ ꯀꯩꯅꯣꯝ ꯇꯧꯔꯕꯅꯤ." ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯕꯣꯏꯆꯥꯅ ꯌꯥꯝꯅ ꯊꯨꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ꯫ "ꯚꯥꯏ, ꯀꯩꯅꯣ ꯁꯤꯗꯤ, ꯀꯩꯅꯣꯝ ꯂꯩꯔꯦ ꯇꯨ." ꯑꯁꯨꯝꯅ ꯂꯥꯎꯔꯝꯃꯒ ꯋꯥ ꯑꯗꯨ ꯃꯈꯥ ꯇꯥꯕ ꯉꯝꯗꯅ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯇꯦꯟꯖꯤꯡꯁꯨ ꯌꯦꯡꯉꯛꯄ ꯑꯗꯨꯗꯗꯤ ꯎꯔꯦ ꯑꯉꯥꯡ ꯑꯃ ꯄꯨꯈ꯭ꯔꯤꯗ ꯇꯥꯎꯔꯒ ꯂꯩꯔꯤꯕꯗꯨ꯫ ꯑꯅꯤꯗꯨ ꯊꯨꯅ ꯆꯦꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯊꯣꯏꯆꯥꯗꯨ ꯄꯨꯈ꯭ꯔꯤꯗ ꯇꯥꯎꯔꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯄꯨꯡꯉꯛ ꯉꯛꯅ ꯑꯀꯤꯕ ꯑꯃ ꯌꯥꯎꯅ ꯂꯥꯎꯔꯛꯏ꯫ "ꯍꯣ ꯏꯇꯩꯃ, ꯏꯇꯩꯃ, ꯊꯣꯏꯆꯥ ꯁꯤꯗ ꯂꯩꯔꯦ."
ꯂꯧꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯊꯥꯗꯣꯏ ꯐꯤꯡꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯎꯕꯗ ꯀꯞꯇꯨꯅ ꯃꯈꯥꯗ ꯐꯝꯊꯈ꯭ꯔꯦ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯀꯔꯤꯅꯣ ꯇꯧꯔꯝꯃꯤꯁꯤꯗꯤ? ꯏꯃꯥꯗꯤ ꯂꯣꯏꯔꯦꯗꯅ꯫ ꯃꯌꯥꯝꯗꯨ ꯃꯍꯩ ꯆꯪꯁꯤꯟꯅꯔꯛꯈꯤ꯫ ꯇꯧꯔꯝꯂꯤꯕ ꯐꯤꯚꯝ ꯑꯗꯨ ꯌꯦꯡꯕꯗ ꯃꯌꯥꯝ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯌꯥꯝ ꯑꯗꯨ ꯁꯪꯒꯥꯕꯒ ꯆꯪꯗ꯭ꯔꯦ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯤꯁꯤꯗ ꯃꯌꯥꯝꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯔꯝꯗꯦ꯫ ꯊꯣꯏꯆꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯁꯤꯜꯂꯤꯉꯩ ꯕꯦꯝꯕꯦꯝ ꯍꯔꯤꯗ ꯌꯥꯝꯅ ꯄꯥꯈꯠꯅ ꯄꯥꯎ ꯇꯝꯂꯤ꯫ ꯗꯗꯥ, ꯑꯩꯗꯤ ꯌꯥꯝꯅ ꯀꯤꯖꯔꯦ, ꯀꯃꯥꯏ ꯇꯧꯅꯤ? ꯑꯉꯥꯡꯗꯣ ꯉꯁꯥꯏꯇꯅꯦꯃꯤ ꯁꯤꯗꯩꯁꯤꯗ ꯂꯥꯛꯂꯝꯃꯒ ꯌꯥ ꯂꯥꯡꯖꯔꯝꯃꯤꯕꯅꯤ, ꯑꯗꯨꯒ ꯄꯨꯈ꯭ꯔꯤꯗ ꯇꯥꯔꯦ ꯍꯥꯏꯁꯤꯕꯨ ꯀꯔꯤ ꯄꯥꯎꯅꯣꯕ? ꯍꯔꯤꯁꯨ ꯆꯞ ꯃꯥꯟꯅꯩ, ꯕꯦꯝꯕꯦꯝꯅ ꯈꯜꯂꯤꯕ ꯑꯗꯨꯝꯅ ꯈꯜꯂꯤꯕꯅꯤ꯫ ꯑꯁ꯭ꯋꯥꯏꯁꯦ ꯇꯁꯦꯡꯅ ꯂꯥꯏꯐꯨꯡꯒ ꯎꯔꯖꯥꯠꯂꯣ? ꯑꯩ ꯚꯥꯞ ꯇꯥꯗ꯭ꯔꯦꯀꯣ, ꯃꯌꯥꯝꯅ ꯉꯥꯡꯅꯕꯗꯣ ꯁꯣꯏꯗꯅ ꯆꯨꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯃꯁꯤꯗ ꯕꯦꯝꯕꯦꯝꯅ ꯍꯥꯏꯔꯛꯏ, ꯑꯃꯨꯛꯇ ꯇꯞꯊꯕꯤꯈꯣꯁꯦ, ꯄꯣꯠꯂꯣꯏꯕꯁꯨ ꯂꯣꯏꯒꯦ ꯍꯥꯏꯔꯅꯤ, ꯀꯩꯅꯣ ꯋꯥ ꯍꯪꯅꯕ ꯆꯪꯉꯨꯗ꯭ꯔꯗꯤ ꯐꯖꯕ ꯅꯠꯇꯦꯅꯦ꯫ ꯁꯣꯝꯗ ꯊꯣꯏꯆꯥꯒꯤ ꯄꯣꯠꯂꯣꯏꯕ ꯂꯣꯏꯔꯒ ꯀꯥꯈꯠꯅꯔꯛꯄꯗ ꯊꯥꯗꯣꯏꯗꯤ ꯑꯗꯨꯃꯛ ꯋꯥꯟꯊꯈ꯭ꯔꯦ꯫ ꯃꯌꯥꯝ ꯆꯪꯁꯤꯟꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯂꯥꯛꯅꯩ꯫ ꯊꯦꯝꯕꯨꯡꯗꯤ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯉꯥꯡꯗꯅ ꯃꯪꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯣꯇꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯒ ꯇꯨꯃꯤꯟꯅ ꯂꯩꯕ ꯆꯨꯝꯗꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯑꯣꯏꯅ ꯏꯃꯨꯡꯗꯨꯒꯤ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯣꯠꯅꯩ꯫ ꯃꯊꯃꯣꯏꯗꯗꯤ ꯀꯞꯅꯤꯡꯕ ꯐꯥꯎꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯌꯥꯝ ꯃꯥꯡꯗ ꯇꯧꯁꯤꯟꯅꯈꯤ꯫ ꯃꯌꯥꯝꯗꯨꯁꯨ ꯅꯨꯡꯉꯥꯏꯇ ꯁꯣꯜꯂꯝꯂꯒ ꯍꯟꯅꯈꯤ꯫ ꯍꯔꯤ ꯕꯦꯝꯕꯦꯝ ꯑꯅꯤꯁꯨ ꯆꯪꯉꯛꯇꯨꯅ ꯑꯋꯥꯕ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯔꯔꯤ꯫ ꯍꯔꯤꯅ ꯌꯨꯝꯊꯪꯅꯕ ꯃꯣꯇꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗ ꯃꯣꯇꯤꯅ ꯀꯞꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ, ꯃꯥꯒꯤ ꯃꯔꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯅꯤ, ꯑꯗꯨꯕꯨ ꯄꯦꯟꯗꯤ ꯄꯦꯟꯈꯤꯗ꯭ꯔꯦꯗ ꯏꯆꯥꯗꯣ꯫ ꯕꯦꯝꯕꯦꯝꯁꯨ ꯀꯞꯅ ꯍꯥꯏꯔꯛꯏ, ꯉꯁꯥꯏꯋꯥꯏꯗꯅꯦ ꯑꯩꯈꯣꯏꯔꯣꯝꯗ ꯂꯥꯛꯂꯝꯂꯒ ꯄꯨꯡꯂꯥꯡ ꯂꯥꯡꯂꯝꯕꯅꯤ ꯏꯆꯥꯗꯣ, ꯑꯣꯟꯊꯣꯛꯅ ꯊꯥꯖꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯕ ꯃꯇꯨꯡ ꯍꯔꯤꯒ ꯕꯦꯝꯕꯦꯝꯒꯁꯨ ꯃꯣꯏꯒꯤ ꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯦ꯫ ꯁꯣꯔꯥꯠ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯌꯨꯝꯗꯨ ꯑꯗꯨꯝ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯏ꯫ ꯆꯥꯛ ꯏꯁꯤꯡ ꯄꯨꯝꯅꯃꯛ ꯃꯣꯇꯤꯅ ꯂꯣꯏꯅ ꯍꯣꯠꯅꯩ꯫ ꯃꯣꯇꯤꯒꯤ ꯃꯄꯨꯔꯣꯏꯕ ꯈꯝꯕ ꯌꯨ ꯌꯥꯝꯅ ꯊꯛꯏ꯫ ꯍꯟꯗꯛ ꯃꯤ ꯁꯤꯕꯒꯤ ꯇꯥꯟꯖꯥ ꯂꯧꯗꯨꯅ ꯌꯨ ꯀꯥ ꯍꯦꯟꯅ ꯊꯛꯇꯨꯅ ꯂꯩ꯫ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯏꯆꯥ ꯊꯣꯏꯆꯥ ꯎꯅꯤꯡꯉꯤ, ꯑꯗꯨ ꯑꯗꯥ ꯀꯌꯥ ꯑꯃ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯌꯨ ꯑꯗꯨꯝ ꯉꯥꯎꯗꯨꯅ ꯂꯩ꯫ ꯃꯣꯇꯤ ꯄꯔꯞ ꯆꯪꯉꯛꯑꯒ ꯍꯥꯏꯔꯛꯏ, ꯈꯤꯇꯁꯨ ꯂꯦꯝꯅ ꯂꯩꯕꯤꯔꯣ, ꯁꯣꯝꯗ ꯏꯃꯨꯡꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯒ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈꯤꯗ꯭ꯔꯦ ꯍꯥꯏꯋꯥꯅꯤ꯫ ꯈꯝꯕꯅ ꯍꯥꯏꯔꯤ ꯇꯧꯗꯨꯅ ꯍꯧꯒꯠꯂꯛꯑꯒ ꯍꯥꯏꯔꯛꯏ, ꯄꯩꯁꯥ ꯈꯛꯇ ꯄꯤꯔꯝꯃꯨ꯫ ꯃꯁꯤꯗ ꯃꯣꯇꯤꯅ, ꯑꯩꯗꯤ ꯀꯗꯥꯏꯗꯒꯤ ꯁꯦꯟꯅꯣ, ꯂꯩꯇꯦ, ꯍꯌꯦꯡꯇ ꯉꯥꯏꯔꯦ ꯁꯣꯔꯥꯠ, ꯄꯣꯠ ꯑꯃꯠꯇ ꯄꯥꯡꯗꯅ ꯂꯩ ꯌꯥꯕ꯭ꯔꯣ ꯑꯩꯈꯣꯏꯕꯣ? ꯑꯅꯤꯗꯨ ꯃꯍꯩ ꯈꯟꯅꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯕꯣꯏꯆꯥ ꯍꯣꯏ, ꯇꯦꯟꯖꯤꯡ ꯍꯣꯏ ꯃꯃꯥꯟꯅꯕ ꯈꯔ ꯊꯣꯏꯆꯥ ꯍꯣꯏꯗ ꯑꯍꯤꯡ ꯂꯦꯛꯄ ꯂꯥꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯃꯇꯝ ꯑꯁꯤꯗ ꯁꯥꯏꯖꯤꯟ ꯁꯌꯥꯗꯒꯤ ꯃꯈꯣꯜ ꯈꯔ ꯇꯥꯕ ꯍꯧꯔꯛꯏ꯫ ꯑꯉꯥꯡ ꯑꯃꯅ ꯌꯥꯝꯅ ꯄꯦꯟꯗꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ꯫ ꯃꯈꯣꯜꯗꯨ ꯇꯥꯔꯛꯄꯗ ꯊꯦꯝꯕꯨꯡ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯈꯤꯗ꯭ꯔꯦ꯫ ꯃꯄꯥꯟꯗ ꯇꯨꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯇꯥꯗꯕꯒꯨꯝ ꯀꯅꯥꯁꯨ ꯆꯦꯛꯃꯣꯛ ꯂꯥꯎꯅꯗꯦ꯫ ꯊꯦꯝꯕꯨꯡ ꯃꯃꯤꯠ ꯁꯤꯡꯗꯨꯅ ꯐꯃꯨꯡꯗꯨꯗ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯂꯩ꯫ ꯃꯇꯝ ꯑꯁꯤꯗ, ꯄꯄꯥ, ꯑꯩ ꯌꯥꯝ ꯋꯥꯔꯦ, ꯑꯩꯕꯨ ꯃꯣꯏꯅ ꯆꯤꯡꯗꯨꯅ ꯄꯨꯕꯅꯦ, ꯑꯩꯕꯨ ꯐꯥꯕ ꯂꯥꯛꯑꯣ꯫ ꯊꯦꯝꯕꯨꯡ ꯅꯥꯀꯣꯡ ꯃꯌꯥꯗ ꯇꯥꯔꯤꯕ ꯃꯈꯣꯜ ꯑꯗꯨ ꯃꯆꯥꯅꯨꯄꯤꯒꯤꯅꯤ ꯍꯥꯏꯕ ꯈꯪꯂꯤ꯫ ꯍꯧꯒꯠꯀꯦ ꯍꯦꯛ ꯇꯧꯕꯒ ꯃꯈꯣꯜꯗꯨ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯗ ꯊꯦꯝꯕꯨꯡꯅ ꯈꯜꯂꯤ, ꯑꯩꯅ ꯇꯥꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣꯅꯦ? ꯑꯩꯈꯣꯏ ꯊꯣꯏꯆꯥꯒꯤ ꯃꯈꯣꯜ ꯅꯠꯇ꯭ꯔꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯀꯗꯥꯏꯗꯒꯤꯅꯣ ꯃꯈꯣꯜ ꯑꯃ ꯒ꯭ꯔꯣꯡ ꯂꯥꯎꯅ ꯂꯦꯡꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯄꯗꯨꯗ ꯊꯦꯝꯕꯨꯡ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯂꯦꯞꯄꯒ ꯌꯦꯡꯉꯤ꯫ ꯑꯍꯤꯡ ꯑꯣꯏꯕꯅ ꯃꯩꯁꯨ ꯃꯝꯃꯤ꯫ ꯃꯁꯤꯗ ꯊꯦꯝꯕꯨꯡꯅ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯌꯦꯡꯂꯒꯦ ꯈꯟꯅ ꯃꯩ ꯑꯗꯨ ꯊꯥꯟꯒꯦ ꯍꯥꯏꯅ ꯆꯪꯁꯤꯟꯕꯗ ꯈꯨꯠ ꯑꯃꯒ ꯍꯦꯛ ꯊꯦꯡꯖꯤꯟꯅꯔꯨꯔꯦ꯫ ꯊꯦꯝꯕꯨꯡ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯈꯪꯍꯟ ꯍꯟꯗꯣꯛꯏ, ꯏꯁ ꯀꯩ ꯃꯇꯧꯅꯣꯅꯦ? ꯀꯅꯥꯁꯨ ꯂꯩꯇꯕ ꯃꯐꯝꯁꯤꯗ ꯑꯩꯅ ꯊꯦꯡꯖꯤꯜꯂꯨꯔꯤꯕꯁꯤꯅ ꯀꯔꯤꯅꯣꯅꯦ? ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯆꯪꯁꯤꯟꯗꯨꯅ ꯃꯩꯒꯤ ꯕꯣꯛꯁ ꯑꯗꯨ ꯂꯥꯝꯂꯒ ꯊꯥꯟꯕ ꯑꯗꯨꯗ ꯀꯅꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯁꯨꯃꯥꯡꯂꯣꯝꯗ ꯀꯅꯥꯅꯣ ꯑꯃ ꯆꯦꯟꯈꯤꯕꯒꯤ ꯁꯥꯎꯍꯨꯝ ꯑꯃ ꯇꯥꯔꯛꯄ ꯑꯗꯨꯗ ꯊꯦꯝꯕꯨꯡ ꯃꯈꯣꯡꯗꯨ ꯒꯝ ꯊꯥꯡꯕ ꯍꯧꯔꯛꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯩꯗꯨ ꯄꯨꯠ ꯈꯞꯂꯝꯂꯒ ꯄꯨꯂꯞꯀꯤ ꯑꯣꯏꯅ ꯃꯨꯠꯈ꯭ꯔꯦ꯫ ꯃꯐꯝꯗꯨ ꯄꯨꯝꯃꯝ ꯃꯝꯂꯝꯃꯤ꯫ ꯃꯁꯤꯗ ꯊꯦꯝꯕꯨꯡꯅ ꯈꯜꯂꯤ,
ꯀꯔꯤꯅꯣ ꯉꯁꯤ ꯑꯩꯅ ꯎꯔꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯕꯣ ꯃꯁꯤꯕꯨ ꯑꯐꯕꯒꯤ ꯈꯨꯗꯝꯂꯅꯦ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯏꯆꯥꯒꯤ ꯀꯥ ꯑꯗꯣꯝꯗ ꯃꯈꯣꯜ ꯑꯃ ꯌꯥꯝꯅ ꯇꯞꯅ ꯇꯥꯔꯛꯄ ꯑꯗꯨꯗ ꯊꯦꯝꯕꯨꯡ ꯃꯤꯍꯨꯜ ꯆꯣꯡꯅ ꯀꯥ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯏ ꯃꯁꯤꯗꯒꯤ ꯀꯥ ꯑꯗꯨ ꯌꯧꯔꯛꯄꯗ ꯃꯈꯣꯜꯗꯨꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯃꯊꯛꯇꯒꯤ ꯄꯣꯠ ꯑꯃ ꯇꯥꯔꯛꯄꯒꯨꯝ ꯃꯈꯣꯜ ꯑꯍꯧꯕ ꯑꯃ ꯇꯥꯔꯛꯈꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯊꯦꯝꯕꯨꯡ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯊꯣꯡꯅꯥꯎꯗꯒꯤ ꯂꯤꯁꯜꯂꯛꯂꯤꯕ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯅ ꯇꯥꯔꯛꯂꯤꯕ ꯄꯣꯠ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯐꯥꯠꯇ꯭ꯔꯕꯁꯨ ꯈꯔ ꯃꯈꯩꯗꯤ ꯎꯔꯝꯃꯤ ꯃꯁꯤꯗ ꯊꯦꯝꯕꯨꯡꯅ ꯈꯪꯏ ꯊꯣꯏꯆꯥꯒꯤ ꯁꯤꯕꯒꯤ ꯐꯣꯇꯣ ꯑꯃ ꯐ꯭ꯔꯦꯝ ꯆꯟꯗꯨꯅ ꯂꯩ ꯄꯔꯦꯡ ꯁꯤꯔꯒ ꯊꯝꯂꯤꯕ ꯐꯣꯇꯣ ꯑꯗꯨ ꯑꯣꯏꯔꯝꯂꯦ ꯊꯦꯝꯕꯨꯡ ꯄꯔꯞ ꯆꯪꯁꯤꯟꯗꯨꯅ ꯐꯣꯇꯣ ꯑꯗꯨ ꯀꯣꯟꯈꯠꯇꯨꯅ ꯀꯞꯈꯤ ꯄꯄꯥꯒꯤ ꯊꯣꯏꯆꯥ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ ꯅꯪ ꯄꯄꯥꯗ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯂꯥꯛꯑꯣ ꯊꯣꯛꯂꯛꯑꯣ ꯄꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯑꯁꯨꯝꯅ ꯊꯦꯝꯕꯨꯡꯅ ꯀꯞꯇꯨꯅ ꯂꯩꯔꯤꯉꯩ ꯃꯃꯤꯠꯇꯨ ꯇꯞꯅ ꯊꯣꯡꯅꯥꯎꯔꯣꯝꯗ ꯌꯦꯡꯂꯨꯕꯗ ꯀꯅꯥꯅꯣ ꯑꯃ ꯊꯣꯡꯅꯥꯎꯗ ꯐꯠ ꯂꯥꯎꯅ ꯌꯦꯡꯂꯝꯂꯒ ꯄꯥꯛꯊꯈꯤꯕꯒꯨꯝ ꯇꯧꯔꯛꯄꯗꯨꯗ ꯊꯦꯝꯕꯨꯡ ꯃꯁꯥꯗꯨ ꯆꯤꯡꯅꯅ ꯆꯪꯁꯤꯜꯂꯛꯏ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯂꯒꯦ ꯍꯥꯏꯅ ꯄꯣꯅꯥ ꯑꯗꯨ ꯆꯤꯡꯊꯣꯛꯄꯒ ꯏꯃꯨꯡꯂꯣꯝꯗ ꯗꯪ ꯆꯦꯟꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ ꯊꯦꯝꯕꯨꯡ ꯃꯃꯥꯏ ꯑꯗꯨ ꯁꯠ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯊꯣꯛꯂꯛꯏ ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯏꯆꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯊꯥꯅꯤꯜꯗꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯃꯈꯣꯜ ꯊꯣꯛꯅ ꯂꯥꯎꯔꯒ ꯀꯞꯄꯛꯏ ꯃꯃꯥ ꯑꯩ ꯀꯤꯖꯩꯌꯦ ꯑꯩ ꯂꯧꯕ ꯂꯥꯛꯑꯣ ꯄꯄꯥ ꯀꯥꯏ ꯂꯩꯒꯦ ꯀꯣꯏꯂꯥꯎ ꯂꯥꯎꯅꯔꯛꯄ ꯑꯗꯨꯗ ꯊꯦꯝꯕꯨꯡꯗꯨ ꯀꯤꯅ ꯂꯩꯔꯝꯕꯒ ꯀꯩꯅꯣꯝꯃ ꯊꯣꯛꯂꯝꯂꯅꯤ ꯈꯟꯗꯨꯅ ꯊꯥꯅꯤꯜꯒꯤ ꯀꯥ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ ꯃꯄꯥꯟꯗ ꯇꯨꯝꯂꯤꯕ ꯃꯌꯥꯝꯗꯨꯁꯨ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯂꯣꯏꯅ ꯍꯧꯒꯠꯅꯔꯛꯏ ꯊꯥꯅꯤꯜꯒꯤ ꯀꯥ ꯍꯦꯛ ꯌꯧꯔꯛꯄꯗ ꯊꯦꯝꯕꯨꯡ ꯄꯥꯈꯠꯅ ꯃꯆꯥ ꯑꯗꯨꯕꯨ ꯀꯣꯟꯁꯤꯜꯂꯒ ꯍꯪꯉꯤ ꯀꯩꯗꯧꯔꯦ ꯆꯦꯊꯣꯏꯕ ꯀꯩꯗꯧꯔꯦ ꯁꯦꯡꯅ ꯍꯥꯏꯌꯣ ꯅꯪ ꯀꯩꯗꯧꯔꯒꯦ ꯊꯥꯅꯤꯜ ꯀꯞꯅ ꯄꯄꯥ ꯑꯩ ꯌꯥꯝ ꯀꯤꯖꯩꯌꯦ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯅꯥꯛꯇ ꯀꯅꯥꯅꯣ ꯑꯃ ꯂꯦꯞꯄꯒ ꯂꯩꯔꯝꯃꯦ ꯑꯩꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗꯒꯤꯗꯤ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ ꯑꯩ ꯌꯥꯝꯅ ꯀꯤꯖꯩꯌꯦ ꯄꯄꯥ ꯑꯩ ꯁꯤꯗ ꯇꯨꯝꯕ ꯉꯝꯃꯔꯣꯏꯌꯦ ꯃꯁꯤꯗꯒꯤ ꯊꯦꯝꯕꯨꯡꯅ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯄꯄꯥ ꯂꯩꯁꯤꯗꯤ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯊꯦꯝꯖꯤꯟꯕꯤꯈꯤ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡꯗꯨꯃ ꯏꯃꯨꯡ ꯑꯗꯨ ꯄꯨꯡꯂꯥꯡ ꯂꯥꯡꯉꯤ ꯊꯦꯝꯕꯨꯡ ꯃꯆꯥꯕꯨ ꯀꯤꯈ꯭ꯔꯅꯤ ꯈꯟꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯄꯨꯁꯤꯜꯂꯒ ꯍꯤꯞꯍꯜꯂꯤ ꯃꯁꯤꯗ ꯃꯄꯥꯟꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯅ ꯍꯪꯉꯛꯏ ꯑꯗꯨꯕꯨ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨ ꯀꯤꯈꯤꯅꯤ ꯈꯟꯗꯨꯅ ꯋꯥꯗꯨ ꯍꯥꯏꯗꯣꯛꯇ꯭ꯔꯦ ꯀꯩꯁꯨ ꯅꯠꯇꯦꯗ ꯃꯃꯪꯗ ꯐꯠꯇꯕ ꯑꯀꯤꯕ ꯎꯕꯗꯒꯤ ꯑꯉꯥꯡꯁꯦ ꯀꯞꯄ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯁꯤꯗ ꯅꯨꯄꯥ ꯑꯃꯅ ꯑꯗꯨꯗꯤ ꯏꯕꯥꯏ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯃꯤꯟꯅꯔꯁꯤꯔꯣ ꯃꯁꯤꯗ ꯊꯦꯝꯕꯨꯡꯅ ꯌꯥꯅꯤꯗ ꯅꯈꯣꯏꯁꯨ ꯑꯗꯨꯝ ꯄꯣꯊꯥꯖꯔꯣ ꯑꯩꯈꯣꯏꯁꯨ ꯄꯣꯊꯥꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯒ ꯊꯦꯝꯕꯨꯡ ꯃꯁꯥ ꯑꯗꯨ ꯄꯝꯂꯒ ꯐꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯕꯣꯏꯆꯥ ꯍꯣꯏ ꯇꯦꯟꯖꯤꯡ ꯍꯣꯏꯗꯨ ꯃꯨꯟꯅ ꯑꯃꯨꯛꯇꯪ ꯌꯦꯡꯅꯔꯒ ꯃꯣꯏꯒꯤ ꯇꯨꯝꯐꯝ ꯊꯥꯔꯤꯕ ꯑꯗꯣꯝꯗ ꯂꯣꯏꯅ ꯍꯤꯞꯅꯈ꯭ꯔꯦ ꯍꯥꯏꯅ ꯑꯍꯤꯡꯗꯨꯃ ꯍꯧꯖꯤꯟꯈ꯭ꯔꯦ ꯁꯣꯔꯥꯠ ꯅꯨꯃꯤꯠꯅꯤ ꯄꯨꯡꯖꯥꯜꯒꯤ ꯃꯈꯣꯜꯅ ꯄꯨꯡꯂꯥꯡ ꯂꯥꯡꯂꯤ ꯃꯣꯇꯤꯗꯨ ꯃꯈꯣꯏꯒꯤ ꯀꯥꯗ ꯇꯨꯃꯤꯟꯅ ꯇꯨꯐꯛ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯒ ꯃꯄꯥꯟꯗ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯟꯅ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯜꯂꯤ ꯊꯣꯏꯆꯥ ꯅꯪꯒꯤ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯃꯇꯝ ꯂꯣꯏꯔꯦꯅ ꯆꯠꯂꯦꯀꯣ ꯅꯪ ꯃꯃꯥ ꯆꯧꯕꯤꯕꯨꯗꯤ ꯋꯥꯔꯧꯒꯅꯨꯀꯣ ꯃꯇꯝꯅ ꯄꯣꯔꯛꯄꯅꯤ ꯁꯤꯗꯤ ꯑꯁꯨꯝꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤꯉꯩ ꯍꯥꯏ ꯅꯪꯕꯨ ꯃꯄꯥꯟꯗ ꯃꯤ ꯇꯤꯜꯂꯤꯁꯤ ꯉꯥꯏꯍꯥꯛꯇ ꯊꯣꯛꯄ ꯌꯥꯗ꯭ꯔꯣ ꯑꯁꯨꯝꯅ ꯃꯣꯇꯤꯒꯤ ꯃꯄꯨꯔꯣꯏꯕ ꯈꯝꯕꯅ ꯍꯥꯏꯔꯛꯈꯤ ꯃꯣꯇꯤ ꯇꯞꯅ ꯃꯀꯣꯛ ꯆꯤꯛꯁꯤꯟꯅꯔꯗꯨꯅ ꯍꯥꯏꯔꯛꯏ ꯏꯁ ꯀꯣꯛꯁꯤꯁꯨ ꯂꯨꯝꯕꯅ ꯌꯥꯗ꯭ꯔꯦ ꯑꯗꯨꯒꯤꯅꯦ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟꯅ ꯆꯪꯉꯛꯑꯒ ꯄꯣꯊꯥꯔꯒ ꯂꯩꯔꯤꯁꯦ ꯍꯩꯃꯥ ꯀꯌꯥꯝ ꯉꯝꯗ꯭ꯔꯤꯕꯅꯣꯅꯦ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯐꯔꯛꯄ꯭ꯔꯥ ꯌꯦꯡꯉꯣ ꯐꯠꯇ꯭ꯔꯒ ꯀꯩꯅꯣ ꯑꯃꯨꯛ ꯇꯧꯅꯅꯕ ꯃꯁꯤꯗ ꯃꯣꯇꯤꯅ ꯃꯣꯏ ꯕꯕꯥ ꯑꯣꯏꯅ ꯑꯁꯣꯝꯗ ꯂꯥꯡ ꯃꯌꯥꯝꯁꯦ ꯈꯔ ꯌꯥꯎꯕꯤꯔꯨꯔꯣ ꯑꯁꯨꯝꯅ ꯈꯝꯕꯗꯨ ꯋꯥ ꯈꯔ ꯍꯥꯏꯔꯝꯂꯒ ꯇꯨꯃꯤꯟꯅ ꯊꯣꯛꯈ꯭ꯔꯦ ꯃꯣꯇꯤꯗꯤ ꯇꯨꯃꯤꯟꯅ ꯂꯩꯍꯧꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯦꯝꯕꯦꯝ ꯁꯣꯔꯥ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯌꯨꯝꯗ ꯍꯜꯂꯛꯄꯅꯤ ꯃꯣꯇꯤ ꯍꯣꯏꯒꯤ ꯁꯨꯃꯥꯡ ꯐꯥꯎꯗꯨꯅ ꯂꯥꯛꯄꯗ ꯏꯃꯨꯡꯂꯣꯝꯗꯒꯤ ꯃꯣꯇꯤꯗꯨ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯂꯦꯞꯂꯒ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯉꯒ ꯂꯩꯍꯧꯕ ꯑꯗꯨꯗ ꯕꯦꯝꯕꯦꯝ ꯃꯁꯥꯗꯨ ꯏꯍꯩ ꯍꯩꯅꯖꯗꯦ ꯃꯍꯥꯛꯅ ꯆꯠꯅ ꯑꯁꯨꯝꯅ ꯈꯜꯂꯤ ꯀꯔꯤ ꯃꯤꯌꯦꯡ ꯅꯥꯌꯦꯡꯅꯣꯅꯦ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯕ ꯁꯛꯐꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯗ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯆꯠꯂꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯃꯁꯥꯗ ꯇꯥꯞ ꯄꯥꯏꯔꯛꯂꯒ ꯌꯨꯝ ꯍꯜꯂꯕ꯭ꯔꯣ ꯕꯦꯝꯕꯦꯝ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ
ꯍꯣꯏ ꯍꯜꯂꯤꯕꯅꯦ ꯑꯣꯟꯊꯣꯔꯛꯄꯗ ꯃꯣꯇꯤꯗꯨ ꯀꯩꯁꯨ ꯇꯧꯗꯕꯤ ꯑꯃꯒꯨꯝ ꯂꯦꯞꯂꯒ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯕꯦꯝꯕꯦꯝ ꯃꯤꯍꯨꯜ ꯆꯣꯡꯕ ꯈꯔ ꯃꯈꯩꯗꯤ ꯍꯟꯊꯗꯨꯅ ꯍꯥꯏꯔꯛꯏ ꯑꯧ ꯏꯆꯦ ꯍꯜꯂꯦ ꯁꯣꯔꯥꯠ ꯃꯐꯝꯗ ꯏꯆꯦꯗꯤ ꯎꯗꯦꯅ ꯃꯁꯤꯗ ꯃꯣꯇꯤꯅ ꯑꯩꯗꯤ ꯍꯛꯆꯥꯡꯁꯦ ꯉꯝꯃꯟꯗꯕꯗꯒꯤ ꯁꯨꯝ ꯍꯤꯞꯄꯒ ꯂꯩꯔꯕꯅꯤ ꯑꯣ ꯀꯌꯥꯝ ꯀꯟꯅ ꯉꯝꯗꯕꯅꯣ ꯏꯆꯦ ꯐꯔꯦꯗ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒꯤ ꯃꯄꯥꯟ ꯊꯣꯔꯛꯂꯤꯁꯤꯅꯤ ꯕꯦꯝꯕꯦꯝ ꯄꯟꯊꯕ ꯄꯥꯝꯗ꯭ꯔꯤ ꯊꯨꯅ ꯌꯨꯝꯗ ꯌꯧꯍꯧꯅꯅꯕ ꯍꯣꯠꯅꯔꯛꯏ ꯑꯗꯨꯗꯤ ꯏꯆꯦ ꯑꯩ ꯑꯃꯨꯛ ꯐꯔꯦ ꯌꯧꯖꯈ꯭ꯔꯣ ꯑꯗꯣ ꯅꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯗꯨꯗꯤ ꯃꯁꯤꯗ ꯕꯦꯝꯕꯦꯝꯅ ꯇꯞꯅ ꯃꯄꯥꯒ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯣꯇꯤ ꯍꯣꯏꯒꯤ ꯃꯅꯤꯡ ꯑꯗꯨ ꯐꯥꯎꯗꯨꯅ ꯃꯌꯨꯝ ꯌꯧꯅꯕ ꯄ꯭ꯔꯞ ꯆꯠꯂꯤ ꯕꯦꯝꯕꯦꯝ ꯍꯣꯏꯒꯤ ꯌꯨꯝ ꯑꯍꯥꯟꯕꯁꯤ ꯃꯣꯇꯤ ꯍꯣꯏꯒꯤ ꯅꯥꯀꯟꯗ ꯊꯣꯡꯒꯥꯜ ꯍꯥꯞꯄꯅꯤ ꯌꯨꯝꯒ ꯑꯗꯨꯝ ꯁꯝꯅꯗꯨꯅ ꯂꯩꯕ ꯊꯣꯡꯒꯥꯜ ꯑꯣꯏꯕꯅ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯅꯛꯁꯤꯟꯅꯅ ꯂꯩꯔꯦ ꯃꯣꯇꯤ ꯆꯠꯈ꯭ꯔꯤꯕ ꯕꯦꯝꯕꯦꯝꯗꯨ ꯌꯦꯡꯂꯒ ꯃꯄꯨꯛꯅꯤꯡꯗ ꯀꯂꯛ ꯄꯦꯟꯅ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ ꯑꯗꯨꯒ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯑꯁꯨꯝꯅ ꯁꯣꯜꯂꯤ ꯈꯪꯕ꯭ꯔꯥ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯁꯦ ꯀꯤꯖꯕ ꯑꯃ ꯐꯥꯎꯕ꯭ꯔꯥ ꯅꯪꯗꯤ ꯌꯦꯡꯈꯣ ꯀꯨꯝꯍꯩ ꯑꯁꯨꯝ ꯅꯨꯡꯉꯥꯏꯔꯛꯈꯤꯅꯤ ꯕꯦꯝꯕꯦꯝꯁꯨ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯃꯆꯥ ꯑꯗꯨ ꯍꯥꯟꯅ ꯊꯤꯕ ꯍꯧꯔꯛꯏ ꯎꯆꯤꯟ ꯅꯥꯆꯤꯟ ꯃꯆꯥ ꯑꯗꯨꯗꯤ ꯁꯨꯃꯥꯡꯗ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯁꯥꯟꯅꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯕꯦꯝꯕꯦꯝ ꯊꯨꯅ ꯆꯦꯟꯁꯤꯜꯂꯒ ꯃꯆꯥ ꯑꯗꯨꯕꯨ ꯀꯣꯟꯁꯤꯜꯂꯤ ꯑꯕꯨꯡꯉꯣ ꯅꯪ ꯆꯠꯊꯣꯛꯄ ꯌꯥꯗꯦꯀꯣ ꯀꯅꯥ ꯅꯪꯒ ꯄꯨꯜꯂꯤ ꯉꯁꯤ ꯕꯦꯝꯕꯦꯝꯒꯤ ꯃꯆꯥꯅꯨꯄꯥ ꯂꯦꯝꯕ ꯑꯗꯨꯝ ꯏꯆꯝ ꯆꯝꯅ ꯈꯨꯝꯂꯛꯏ ꯃꯥꯕꯣꯛ ꯃꯣꯇꯤꯒ ꯄꯨꯜꯂꯦ ꯕꯦꯝꯕꯦꯝ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯀꯔꯤꯒꯤ ꯅꯪꯗꯤ ꯃꯥꯒ ꯄꯨꯜꯂꯤꯕ ꯋꯥꯗꯨ ꯍꯥꯏꯈꯩ ꯍꯥꯏꯗꯣꯛꯂꯨꯔꯒ ꯀꯅꯥ ꯂꯩꯕ ꯖꯥꯠꯅꯣ ꯀꯅꯥ ꯇꯥꯍꯧꯔꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯀꯨꯌꯦꯡ ꯌꯦꯡꯉꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯑꯗꯨꯗ ꯃꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯌꯦꯡꯉꯣꯏ ꯃꯃꯥ ꯂꯩꯇ꯭ꯔꯤꯉꯩꯗ ꯏꯆꯥ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯄ ꯌꯥꯗꯦ ꯁ꯭ꯋꯥꯏꯒꯤ ꯃꯤꯁꯤꯡꯅ ꯂꯥꯛꯎ ꯊꯣꯛꯂꯛꯎ ꯍꯥꯏꯕꯗ ꯅꯪ ꯊꯣꯛꯄ ꯌꯥꯗꯦꯀꯣ ꯂꯦꯝꯕ ꯃꯃꯥꯒꯤ ꯋꯥ ꯑꯗꯨꯗ ꯏꯉꯛ ꯉꯛꯅ ꯌꯦꯡꯂꯗꯨꯅ ꯀꯩꯒꯤꯅꯣ ꯃꯃꯥ ꯑꯗꯨꯕꯨꯔꯣ ꯁ꯭ꯋꯥꯏꯁꯦ ꯑꯉꯥꯡ ꯐꯥꯕ ꯃꯤ ꯌꯥꯝ ꯂꯩꯕꯅꯦ ꯑꯗꯨꯏꯅꯤ ꯂꯦꯝꯕ ꯀꯤꯅ ꯃꯃꯥꯗ ꯄ꯭ꯔꯞ ꯀꯣꯟꯁꯤꯜꯂꯤ ꯃꯁꯤꯗ ꯕꯦꯝꯕꯦꯝꯅ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯃꯃꯥ ꯂꯩꯔꯤꯉꯩ ꯀꯅꯥꯃꯠꯇꯅ ꯏꯆꯥꯕꯨ ꯐꯥꯕ ꯉꯝꯂꯣꯏ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯉꯁꯦ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯏꯃꯨꯡꯗ ꯆꯪꯉꯛꯇꯨꯅ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯃꯊꯧ ꯇꯧꯅꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯇꯨꯡꯅꯤ ꯍꯔꯤ ꯃꯥꯒꯤ ꯑꯣꯐꯤꯁ ꯀꯥꯕꯁꯨ ꯍꯧꯔꯦ ꯆꯥꯛꯁꯦ ꯁꯥꯔꯤꯉꯩꯁꯤꯗ ꯆꯥꯊꯣꯛꯄꯅ ꯆꯨꯝꯂꯣꯏꯗ꯭ꯔꯣ ꯍꯔꯤ ꯃꯐꯤꯗꯨ ꯂꯣꯏꯁꯟꯅ ꯍꯣꯏ ꯂꯥꯛꯂꯒꯦ ꯐꯖꯅ ꯏꯪꯍꯜꯂꯝꯃꯣ ꯕꯦꯝꯕꯦꯝ ꯀꯣꯏꯆꯦꯟ ꯆꯦꯟꯖꯗꯨꯅ ꯃꯄꯨꯔꯣꯏꯕ ꯑꯣꯐꯤꯁ ꯀꯥꯕ ꯅꯪꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯍꯔꯤ ꯆꯪꯉꯛꯇꯨꯅ ꯆꯥꯛꯇꯨ ꯆꯥꯕ ꯍꯧꯔꯛꯏ ꯕꯦꯝꯕꯦꯝ ꯑꯩ ꯀꯩꯅꯣꯝ ꯈꯛꯇ ꯍꯥꯏꯖꯒꯦ ꯍꯔꯤ ꯆꯥꯛꯇꯨ ꯑꯁꯨꯝ ꯆꯥꯔꯤ ꯍꯥꯏꯅꯤꯡꯂꯤꯕꯗꯨ ꯑꯗꯨꯝ ꯍꯥꯏꯌꯨ ꯍꯥꯏꯕꯒꯤ ꯃꯀꯣꯛ ꯑꯗꯨ ꯅꯣꯝꯂꯒ ꯀꯩ ꯋꯥꯅꯣ ꯍꯦꯛꯇ ꯍꯥꯏꯌꯨꯗꯅ ꯕꯦꯝꯕꯦꯝ ꯇꯞꯅ ꯑꯩꯈꯣꯏ ꯂꯦꯝꯕꯁꯦ ꯕꯣꯔꯗꯤꯡꯗ ꯊꯝꯈ꯭ꯔꯤꯁꯤꯗꯅ ꯍꯔꯤ ꯃꯃꯤꯠꯇꯨ ꯃꯨꯟꯅ ꯌꯦꯡꯉꯛꯏ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯁꯤꯗ ꯊꯝꯕꯁꯤ ꯅꯪ ꯄꯥꯝꯗ꯭ꯔꯕ꯭ꯔꯣ ꯕꯦꯝꯕꯦꯝ ꯄꯥꯝꯃꯤ ꯁꯤꯗ ꯂꯩꯔꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯥꯗ ꯃꯃꯥꯟꯅꯕ ꯃꯌꯥꯝꯒ ꯂꯩꯃꯤꯟꯅꯕꯗꯨꯅ ꯍꯦꯟꯅ ꯂꯥꯏꯔꯤꯛꯇ ꯀꯩꯗ ꯍꯣꯠꯅꯕꯗ ꯐꯒꯗ꯭ꯔꯥꯅ ꯈꯜꯂꯤꯕ ꯃꯁꯤꯗ ꯍꯔꯤꯅ ꯍꯥꯏꯔꯛꯏ ꯆꯨꯝꯕꯨꯗꯤ ꯆꯨꯝꯕ ꯑꯩꯈꯣꯏꯒꯤꯗꯤ ꯃꯥ ꯈꯛꯇꯅꯤ ꯃꯥ ꯂꯩꯇꯕꯁꯦ ꯑꯩꯗꯤ ꯏꯍꯥꯡ ꯍꯥꯡꯉꯤꯅꯦ ꯕꯦꯝꯕꯦꯝ ꯃꯔꯩ ꯃꯔꯥ ꯇꯧꯔꯛꯏ ꯋꯥꯗꯨ ꯇꯥꯕꯤꯌꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯂꯩꯖꯈꯤꯕꯅ ꯐꯩ ꯁꯤꯗ ꯑꯩꯈꯣꯏꯗꯤ ꯍꯣꯡꯉꯛꯄꯁꯨ ꯀꯨꯏꯗ꯭ꯔꯤ ꯀꯅꯥꯅ ꯀꯔꯤꯅꯣ ꯑꯃꯠꯇꯁꯨ ꯈꯪꯕ ꯅꯠꯇ꯭ꯔꯤ ꯇꯥꯃꯣ ꯍꯥꯏꯔ ꯑꯣꯐꯤꯁ ꯆꯠꯊꯣꯛꯂꯦ ꯑꯩ ꯈꯛꯇꯅꯦ ꯏꯆꯥ ꯁꯦꯟꯅꯕ ꯉꯝꯃꯣꯏꯀꯣ ꯑꯩꯗꯤ ꯁꯣꯏꯗ꯭ꯔꯤꯉꯩꯗꯅꯦ ꯈꯟꯊꯍꯧꯕꯅ ꯐꯅꯤ ꯈꯜꯂꯤ ꯍꯔꯤ ꯉꯁꯤ ꯕꯦꯝꯕꯦꯝꯒꯤ ꯃꯑꯣꯡꯗꯨ ꯉꯛꯄ ꯐꯥꯎꯔꯛꯏ ꯍꯩ ꯀꯔꯤꯅꯣꯅꯦ ꯉꯁꯤ ꯅꯪꯅ ꯉꯥꯡꯉꯤ ꯃꯌꯥꯝꯁꯤꯕꯣ ꯀꯅꯥꯅ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯛꯂꯒꯦꯕ ꯀꯅꯥꯁꯨ ꯀꯩꯁꯨ ꯍꯥꯏꯔꯛꯇꯦ ꯍꯌꯦꯡꯅꯦ ꯏꯍꯦ ꯍꯥꯏꯕꯗꯣ ꯅꯨꯡꯉꯥꯏꯖꯗꯦ ꯍꯥꯏꯔꯗꯤꯅꯦ ꯊꯝꯈꯤꯕꯅ ꯐꯅꯤ ꯃꯣꯇꯤꯒꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯗꯨ ꯍꯩꯅꯗꯕꯒꯤꯅꯤ ꯑꯗꯨ ꯑꯗꯥ ꯍꯥꯏꯅ ꯄꯥꯎꯊꯣꯛꯇꯨꯅ ꯉꯥꯡꯕꯁꯨ ꯃꯍꯥꯛ ꯄꯥꯝꯂꯝꯗꯦ ꯑꯗꯨꯒ ꯃꯆꯥꯕꯨꯁꯨ ꯁꯣꯏꯍꯟꯅꯤꯡꯗꯕꯒꯤꯅꯤ ꯍꯔꯤ ꯆꯥꯛꯇꯨ ꯇꯣꯛꯂꯒ ꯃꯈꯨꯠꯇꯨ ꯁꯦꯡꯅ ꯍꯥꯝꯗꯣꯛꯏ ꯋꯥꯗꯣ ꯍꯣꯔꯦꯟ ꯐꯖꯅ ꯈꯟꯅꯔꯕ ꯍꯥꯏꯗꯨꯅꯤ ꯌꯨꯝꯁꯤ ꯏꯍꯥꯡ ꯍꯥꯡꯒꯅꯤ ꯑꯗꯨꯅ ꯑꯩ ꯑꯣꯐꯤꯁꯇꯒꯤ ꯃꯤ ꯑꯃ ꯄꯣꯔꯛꯂꯒ ꯁꯤꯗ ꯊꯝꯃꯒꯦ ꯑꯩꯒ ꯑꯗꯨꯝ ꯊꯕꯛ ꯀꯥꯃꯤꯟꯅꯔꯁꯨ ꯌꯥꯕ ꯀꯣ ꯕꯦꯝꯕꯦꯝ ꯃꯗꯨꯃꯗꯤ ꯌꯦꯠꯅꯅꯤꯡꯗ꯭ꯔꯦ इसेंग सेंगना माना हानिंगलिबसु वा अदुमकनी मसिदे बेम्बेमना अदुगिदी मोय तामोना सीना फै हाइबदो अदुम तौबियु आई करेसु येप लाइजदिये पारे पारे अदुदी ngasi hayeng sida lainaba ai silage
asumna hairaga hari gari thaukhre moti di somda imung adubu lum duna yengjabana magi mathau oire aduga asumna khali nungai yai phana panba yumbal o nungai te da khara leradi kang khok jai lani moti tumina lum duna yenglamlaga magi mathau tawduna leisinkhre mathangi numita hariga office punba lam khara lapa staff pamel kobu nupa masa ama jumduda puraktuna thamlare numit adugi numidangda makhoi harau na injang ahauba ama saminaduna tumba changnara thembungna pamelda mana leigadaba ka adu taklamlaga satkhre sir adudi good night masida harina nokphet tawna hoi good night fajana tumako asi hairamlaga hari chatkhre pamel phamungda kakatuna office ki che chang khara yinglamlaga thienge haiduna tumthanaba tawri matamasi ahingi pung ama tarakadore matamasida pamel na tumliba phamung adugi kangkha makhada kanagum amana guro khotpagum tawrakpa adu taraga pamel momit mana sap jungduna tumina lei masida guro khotpa adu asum henjelaklei pikna tawramba adudagi makhol adu asum kankhalai pamel di kibadagi tumthaba yadana leiri nakanda leiriba thungnau dusu lonsillamdra male makhol thokna nungchinna hairakpada makhol thorai masida pamelna as aidi thungnau sidi lonsillamdra male dana onthokpagi daw haibaduni he masi hairaga phamungdagi kumthage tawbaga mana hipliba phamung adu makhol thokna numlakpagum torai handakki sidi saptra amaga yauna kanna hekta numlakpa aduda pamel lawbasu ngamda phajub manungda changchinduna mamai khumjili mahakna asumna phajub chinkhatlaga lotpoi lumboi tawringai makholdu lepkhare thungnau tumin leikhare phamung adusu hanagi matogum kaisu tawkhidre adubu khongya romdagi phajubtu mi amagi makhutna tapna chingthabagum torai masida pamelna kina kanano ne haiduna tapna yingrubada tawriba adu uraka pamel ima hairaga khanglaw lawrai pamelna kanna lawrakpa aduda hari bemem ani du pakhatna chenchilai aduga mai adu thuna thalaga ka adu ngalhalli ibungo kaidore se mitum da singuse pamel mamai mamitu kibagi huma anapi kangaduna hari sir kailuma leire hari du ingakna pamelna kangkhata makhut thiliba aduda onsillaga yengi makhongdu tapna thanglaga khongyaromda asum lai kaisu leitene pamel nangbu manghada kari urabage pamel mamai du amuktang sat lawna nan tharaga humangdo teithokjai marai itatna aju cha ai machin marang ona ururama sa isam samna gyan tana haidurokpa waduda matai manau ani dusu thoina hena chinganingai di leitre masitagi bememna phajubtu haifet sanjan biramlaga tapna hairi ahanba lakpagi phamong onabasida manghada kai kaino uri werongani pakhakanuko matam masida harina bememda onsilaga adudi amuk chananaba tarosirama masu tumjawrosanu masidagi bememna hoi haiduna anidu ka adutagi maidu mutaklamlaga thokkhre pamel makhoi anina chatkibadu munna yengduna lehawi makhoi anigi matungda amuba ama inaduna sakhiba adu ubada pamel mamit laukthoklaga tumduna lehore thokriba thogdoktuna tumba suyada yamna wana ahingduma lele nungalamdaini moti magi lai sanaba horokpa matamni kuidri mana laiga samdainarakpa isam chamna maibi ama oirambadagi wasam jaduna chingba mi ki kaya tauki aduga lai kauduna ahing athengbada lai sanaba horakhibani moti yena khadada phammi nakanda hauriba lengdo pambi singadu nuksina silekpaduda leng chataduna leiri mastigi motina yangkokta onsilaga hubak tapna khuraga lao sida lao nangna sananingba mawongda hanaru lao asumna laison ama sonbaga loinana kawri matam maduda makhol ama khakka loinana ngarang ngangbadongna tawraga
thawai amakak laktuna yangkok mathakta akiba phiram amaga loinana mawong kaina khongrai challaga laikhre moti madu ubada noi aduga hai kari pami hayudana thawai du mamai nongkhlaktri magi thokpa masam adu mamangka thadaduna chundring adum phammi aduga asumna soli ithake motina nakanda leiriba thanguna ma masagi mukhuta khitang len thaklaga mari khara tahali thawai do harauna du thakli masigi matung motina hari ai nangonda sintha khara pangana ba haige nang madu yaba ngamgadra masida thawai aduna hari hayo nang tahoningni ba thabak khodimak aina loina tauge moti thamoi pena nokchei aduni dana aina haihaning basu madumakni thawai duna hairo kaidau haibano ai moti yamna tapna akoi badu yingi kanasu leitre kanasu mana tawriba thabak tu udre masidagi tapna hairi thangnabagi sikhiba angang nupi masadu mahaki thawai du halakadago mali nangna khara seno mabu miramlen asida tilakpa yadanaba nangna senagadabani masigi thabak punamak nangonda loina sinarabani thawai du noi adugi wa oire kaisu leitaba wanida hoi aina loina silage ado matau karamnadi nangna khangiba khang pambi amakhak hauriba adugi magrakanda motina makut thili tu asida magi ningam haudraba thawaina kaptuna leibagi mami aingonda phauri soidana ma halakani aigi thajabani masida thawai aduna phai adudi aswai manaksida aisu leirage atai kari leiri haringa apamadu loina haihoro moti wakhal khali kari ahenba tawgutaba mathau leiri haina kunathangda wakhal ama lakle yum anobase asi aige thabak thoromda yamna yiget kadawri masida thawai aduna hai nange thabak thoromda yeli haiba adudi karamna motina mu mokoina aige yum thangaduna leisale aina kari tawri kari sari modi loina uramba yai aduna aina pakthokke khalliba thabak singsida yamna yetpa haido oigadawri wafam asi tabada thawai adu sagolai magi mapuda adumna ayet apan oirakadaba oiradi ma sengna sauningba poi masidagi thawai adun hai imungsida ai changba yadi maramdi imungsida su karigumba khara leire haibasi ai khangi thawai duna warungna khumdurokpa aduda moti sauna amadi ngugna kaidoraba kanagi posangno leirisa thawai duna mu kanagumbi kharagi thawaina imungsida leire aduna aina makhoida changbagi ayabadu thawai sing aduna pidre moti kutum singna adudi aina siliba mayamsidi loina kaibagi phibamnine thawai duna thuna khumai adumakna makoigi imung ngak chenduna leigadaba nati makoigi imung nongmagi awaba taraklagani leita lairaba oirakani yamna phibam chadraba imung amo oirakani moti madu tabada khanghaudna noglai pele asuk yamna nungaiba paw karaidagi taruni fare nangi su matam loire hayek amuk pungpham asimakada thimnasi nangsu nahan phamda hallo asamna thawai du moti ga kaidare moti thawai nungaina mamai onsin takpada mi ama lepak leirambadu ubada swai lawi hey kanano adali pido kanano amamba marak tudagi khambana kainu rupi nanga tawsa mapuroiba oirambadu da source taning tana hondokladuna moti gam imungda changkhiga tawbaga khambana amukta ngai khonang karinoba nanga tariba mayamse ai kedorage ai kedorage gaina asuk fataba lechat ama nangna chatlamgani haibase aidi mangda phawmangdudi motina sauna khum'i aina tawrise punamaki phanabane moi babana kari khangdanganga sarino khamba sauna kari ekhugi kari kanaba ha ho lei yam lei khajani kona khangbiro thabak mai paktringai ai haidok chakhiroi hayeng mahi yalaba mahi charba matamdada soidana khaidok chage asi harga thuna phamu ka khrei khamba
maning nomda yenguna lepi aduga asomna machinda soli kana kana leiribra none afaba thabakin tini mana tawriba sidi kamdong sidi maning maya khara yengamlaga khambasu tuminna imungda changlakle asomna matamdo haukhre pamel du yahau khara thengna hogolai numit thoklaga leirabadu ubada pitima thengadi aidi hadok piru yadro bembem mangonda insang mali pamel na hairakpa aduda bembem na mu nangarang tawkhiba matawduda ngihak tumjara sanu khandana hadoktrabane asomna hainaduna pamel imungda changlakle masigi matung pamel office chatnanaba sem sabal loisinkhai harisu kanna loisali asomna makoi chkraba matung bembem khakta yum aduda mathanta lehaure nungthil mayai chabuk tuda nuksa sabaki bembem du tumduna leibani mahaki manglanda agang nupi masa ama laktuna kappadu urami nine se hawgalo ai thanta leibase nuaiti aibu logulao bembem angang adubu uraduna kanano aibu kana kauriba nangbu kanano nathanda lakpro kana lakpuno yumdi kadai dagino angang du kapna mamaidu lashilактuna nine ai thoichani asi hairaga ihing na hing saraba mamaidu tapna onsitlakpada bembem du khangprek khangna tung olaga chen khiga tawbaga leimaida lungna haithaki bembem pakhana lauri thoicha nang ninida damai tawgano kaino nangna tawri basibo se nang adamai tawgano thoicha masa matanta thang amana pairaga mabukta hanjin thinjaduna lauduna leiri nungaibra se nungaibra aina sumaina tawse noi nungairamgani ne asi hairaga onthokpa phibum amada laikhre bembem kibana masa pumba thak nikre chenba sungamda maning handuna yengdaga chatlingai thoichana makhongdu pharai aduga sro singlaga mungpham mathak duda langchelli bembem kapna makhol onaduna ninebu nangonda kai lan kharge nineda sengna hayo aibu nangonda kai aranba tawkhrabage ba thoicha makoktu krek thekna nangi naral haiba nangi naral laiti adugi mahut aina haigadoriba wasi munna taw ha kaiwano hairo nine tariye bembem du kiman khibana thoichana taw haribadu tawri thoicha mapi tana kaptuna ayase siningduna sikibunate noi mayamna aibu hingba ngamdana ba tawkhibani bembem ngakna aikhoi mayamna hayo krarano nangbu haliba thoicha ningamdana yengduna nine aise wadu makha tadringai mangdu mamphawna rakhi bembem humang anapi kangna karinone sikraba mi ama aigi mangda uraba adusu pendaba wakapagi mami ama tariba soiroi aina khanbadumak chumlani angang asi masa mathanda sijaba oiraroi kanagum kharana mabu hatok khibani aigi wakhalsina asengba oramlabadi mara karigi angang sibu haliba angang sina mangonda kari lan khibagino numitudagi hauna bembemgi wakhalda jingnabana pik thankhre asumna khanduna matamdu haukhre nomgi numidang amani pamelgi kadu mana thabak halakpa khudingi kanano ama hekta leirambagum tawbasi uba kuirakle ngasisu mi ama hippoi kaiboi mage phamungda leiribadu adu upata ka manungda sangchinba ngamdana mapanda leptuna leiringai nakandagi harina ai pamel kaidorage nangi kada changdana sida sum lepaga leirisibo pamel ngakna yingu haibagum magi karomda makhut thillaga sa asimta yingbiyo kanano ama asumna haraga lesilakpada kanaso leiramdre hari ingakna yinglubani adubu kanaso leiramdaba aduda thawa sadana hairi ibungo lungang sunatana asnangjiri chango pamel kitangdi khautak sai adubu ka al changaktuna phirol furitu hongdoi phi hongna kanano ama phamungda tumdun leiriboi hekta ningi mangaktu amuk phat onthokraklaga yengi aduga machinda soli aigi wakhalsinane nongmudi aise hatana soi siri potnida asi hairaga phajana masa sengdokle masigi matung ahingi matamni pamel tumlambadagi
ꯌꯥꯎꯜꯂꯛꯄꯗ ꯐꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯃꯃꯤꯠ ꯁꯤꯡꯅꯗꯨꯅ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯋꯥ ꯂꯥꯡꯗꯤ ꯑꯃꯠꯇ ꯉꯥꯡꯗꯦ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯂꯦꯞꯂꯤꯕ ꯑꯃꯨꯕꯗꯨ ꯇꯞꯅ ꯀꯨꯟꯊꯔꯛꯏ ꯑꯗꯨꯒ ꯀꯥꯡꯈꯗ ꯆꯪꯈꯤꯗꯨꯅ ꯀꯥꯡꯊꯣꯜ ꯑꯗꯨ ꯃꯈꯣꯜ ꯊꯣꯛꯅ ꯀꯟꯅ ꯀꯟꯅ ꯍꯦꯛꯇ ꯅꯣꯝꯂꯛꯈꯤ ꯀꯔꯤ ꯃꯇꯧꯅꯣ ꯑꯩ ꯂꯣꯏꯔꯦꯗꯅ ꯍꯦ ꯏꯁꯣꯔ ꯅꯆꯥꯕꯨ ꯀꯟꯕꯤꯌꯨꯀꯣ ꯑꯁꯨꯝꯅ ꯀꯟꯅ ꯀꯟꯅ ꯅꯣꯝꯂꯛꯂꯒ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯉꯥꯏꯍꯥꯛꯇꯤ ꯃꯐꯝꯗꯨ ꯄꯨꯡꯆꯤꯛ ꯆꯤꯛꯏ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯖꯤꯡꯒ ꯃꯊꯛꯇ ꯌꯥꯝꯅ ꯍꯧꯕ ꯃꯈꯣꯜ ꯑꯃꯗ ꯅꯨꯡꯒꯨꯝꯕ ꯑꯃꯅ ꯀꯟꯅ ꯊꯥꯔꯛꯄꯒꯤ ꯃꯈꯣꯜꯗꯨꯗ ꯀꯤꯗꯨꯅ ꯂꯩꯔꯝꯕꯒ ꯈꯪꯄ꯭ꯔꯤꯛ ꯈꯪꯉꯤ ꯄꯥꯃꯦꯜ ꯁꯣꯔ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯜꯂꯤ ꯍꯔꯤꯍꯣꯏꯕꯨ ꯀꯧꯕꯁꯨ ꯉꯝꯗ ꯇꯨꯃꯤꯟꯅ ꯑꯍꯤꯡꯗꯨꯃ ꯂꯦꯜꯂꯦ ꯅꯣꯡꯉꯥꯜꯂꯕꯁꯨ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯃꯌꯥꯝꯗꯨ ꯇꯝꯊꯣꯛꯄ ꯇꯜꯂꯦ ꯁꯦꯡꯅ ꯀꯤꯕꯒꯤ ꯅꯠꯇꯦ ꯊꯥꯖꯔꯣꯏꯗꯕꯗꯨ ꯈꯟꯕꯒꯤꯅꯤ ꯑꯍꯤꯡꯗ ꯀꯥꯡꯊꯣꯟ ꯅꯤꯛꯂꯛꯏ ꯐꯩꯖꯨꯞ ꯆꯤꯡꯉꯛꯏ ꯍꯥꯏꯕ ꯋꯥꯁꯦ ꯐꯥꯒꯤ ꯇꯥꯕ ꯋꯥꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯥ ꯃꯊꯟꯇ ꯈꯪꯖꯤꯟꯖꯔꯦ ꯑꯗꯨꯕꯨ ꯃꯊꯃꯣꯏꯗꯗꯤ ꯌꯨꯝꯁꯤꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯈꯟꯈꯤ ꯍꯧꯖꯤꯛꯇꯤ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯂꯩꯔꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯁꯣꯝꯗ ꯃꯣꯇꯤꯒꯤ ꯂꯥꯏꯒꯤ ꯊꯧꯔꯝꯁꯤ ꯑꯁꯨꯝ ꯑꯁꯨꯝ ꯀꯟꯁꯤꯜꯂꯛꯈꯤ ꯕꯦꯝꯕꯦꯝ ꯍꯣꯏꯒꯤ ꯃꯆꯥꯅꯨꯄꯥꯒ ꯊꯥꯗꯣꯏ ꯍꯣꯏꯒꯤ ꯃꯆꯥꯅꯨꯄꯥꯒ ꯄꯤꯛꯂꯕꯁꯨ ꯄꯤꯛꯅ ꯕꯣꯔꯗꯤꯡꯗ ꯊꯝꯖꯤꯟꯈ꯭ꯔꯦ ꯃꯃꯥ ꯑꯣꯏꯕꯁꯤꯡꯗꯨ ꯈꯖꯤꯛꯇꯪꯗꯤ ꯃꯤꯄꯥꯏꯖꯕ ꯐꯈ꯭ꯔꯦ ꯊꯦꯝꯕꯨꯡꯅ ꯅꯨꯡꯗꯥꯡ ꯑꯃ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯃꯆꯥꯒꯤ ꯕꯥꯔꯗꯦ ꯑꯃ ꯌꯥꯎꯔꯨꯔꯒ ꯍꯜꯂꯛꯄꯅꯤ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯀꯅꯥꯅꯣ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯂꯥꯞꯇꯛꯅ ꯃꯍꯥꯛꯅ ꯎꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯈꯜꯂꯤ ꯀꯔꯤꯒ ꯇꯧꯕ ꯌꯥꯎꯔꯖꯥꯠꯅꯣꯅꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯕꯣ ꯑꯁꯨꯝꯅ ꯅꯛꯁꯤꯜꯂꯨꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯉꯁꯥꯏꯗꯤ ꯃꯤꯑꯣꯏꯕꯒꯤ ꯁꯕꯥꯟ ꯑꯃꯒꯨꯝ ꯆꯨꯟꯗ꯭ꯔꯤꯡ ꯆꯨꯝꯅ ꯂꯦꯞꯂꯒ ꯂꯩꯕ ꯃꯥꯟꯈꯤꯕꯅꯤ ꯃꯁꯤꯗꯒꯤ ꯑꯁꯨꯝꯅ ꯈꯜꯂꯤ ꯍꯧꯖꯤꯛꯇꯅꯤꯗ ꯁꯤꯗ ꯂꯩꯈꯤꯕꯗꯣ ꯃꯤꯠꯁꯤꯕꯨ ꯌꯨꯒ ꯉꯥꯎꯕꯒꯤ ꯃꯁꯦꯟ ꯃꯔꯥꯡ ꯑꯣꯏꯅ ꯇꯩꯅꯅ ꯎꯔꯕ ꯖꯥꯠꯂꯅꯦ ꯑꯁꯤ ꯈꯟꯗꯨꯅ ꯀꯣꯌꯦꯡ ꯌꯦꯡꯉꯛꯄꯗ ꯃꯣꯡꯐꯝ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯀꯅꯥꯅꯣ ꯑꯃ ꯁꯠ ꯄꯥꯛꯊꯈꯤꯕꯒꯨꯝ ꯇꯧꯈꯤꯕꯗꯨ ꯍꯥꯏꯐꯦꯠ ꯃꯃꯤ ꯁꯥꯃꯤ ꯎꯍꯧꯔꯦ ꯊꯦꯝꯕꯨꯡ ꯒꯥꯔꯤꯗꯒꯤ ꯀꯨꯝꯕ ꯅꯠꯇ꯭ꯔꯤ ꯒꯥꯔꯤ ꯃꯊꯛꯇꯨꯗ ꯐꯝꯂꯒ ꯌꯦꯡꯂꯤꯕꯅꯤ ꯃꯤ ꯃꯥꯟꯕ ꯑꯃ ꯂꯩꯈꯤꯕ ꯑꯗꯨꯗ ꯀꯧꯈꯤ ꯑꯩ ꯀꯅꯥꯅꯣ ꯑꯗ ꯂꯩꯔꯤꯕꯗꯨꯕꯣ ꯊꯦꯡꯉꯦ ꯃꯝꯃꯦ ꯅꯌꯨꯝꯗ ꯆꯪꯕ ꯀꯩꯗꯧꯒꯦ ꯑꯉꯥꯡꯂ ꯑꯍꯜꯂ ꯒ꯭ꯌꯥꯟꯒ ꯇꯥꯗꯦꯅꯦ ꯑꯗꯨꯕꯨ ꯃꯣꯡꯐꯝ ꯑꯗꯨꯗ ꯑꯗꯨꯝ ꯂꯦꯞꯄꯒ ꯂꯩꯕ ꯑꯗꯨꯗ ꯊꯦꯝꯕꯨꯡꯗꯤ ꯌꯨꯒ ꯈꯔ ꯉꯥꯎꯕꯅꯦ ꯁꯥꯎꯅꯤꯡꯕ ꯑꯃ ꯐꯥꯎꯔꯛꯏ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯥꯕꯨ ꯌꯨ ꯉꯥꯎꯏ ꯍꯥꯏꯕꯒꯨꯝ ꯂꯛꯅꯔꯤꯕꯣꯏ ꯈꯟꯈ꯭ꯔꯦ ꯑꯥꯏ ꯈꯨꯝꯗꯕꯤꯗ ꯁꯨꯝ ꯁꯥꯟꯅꯔꯒ ꯂꯩꯅꯦ ꯍꯥꯏ ꯅꯪꯕꯨ ꯅꯀꯣꯛ ꯆꯥꯛꯄ꯭ꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯒꯥꯔꯤꯒꯤ ꯂꯥꯏꯠꯇꯨ ꯃꯣꯡꯐꯝꯂꯣꯝꯗ ꯀꯥꯞꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯀꯅꯥꯅꯣ ꯑꯃꯒꯤ ꯃꯈꯨꯠ ꯑꯃ ꯁꯠ ꯂꯥꯎꯅ ꯊꯤꯡꯒꯠꯂꯝꯂꯒ ꯃꯥꯕꯨ ꯂꯥꯎ ꯍꯥꯏꯕꯒꯨꯝ ꯃꯈꯨꯠ ꯈꯠꯇꯨꯅ ꯀꯧꯔꯛꯏ ꯃꯗꯨ ꯎꯕꯗ ꯊꯦꯝꯕꯨꯡ ꯃꯃꯤꯠ ꯁꯤꯡꯉꯤ ꯎꯈ꯭ꯔꯤꯕ ꯄꯣꯠꯇꯨ ꯀꯔꯤꯅꯣ ꯍꯥꯏꯕꯒꯨꯝ ꯃꯃꯤꯠꯇꯨ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯃꯨꯛꯁꯨ ꯃꯨꯁꯤꯟ ꯃꯨꯟꯅ ꯀꯥꯊꯦꯛꯂꯕ ꯀꯣꯛ ꯑꯃꯈꯛ ꯁꯠ ꯂꯥꯎꯅ ꯂꯦꯞꯈꯠꯂꯛꯂꯒ ꯃꯌꯥꯗꯒꯤ ꯏ ꯇꯥꯔꯛꯏ ꯊꯦꯝꯕꯨꯡ ꯈꯪꯅ ꯏꯃꯥ ꯍꯥꯏꯅ ꯂꯥꯎꯔꯒ ꯒꯥꯔꯤꯗꯨ ꯄꯥꯏꯗꯨꯅ ꯊꯧꯔꯛꯏ ꯑꯗꯨꯒ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯜꯂꯤ ꯑꯩ ꯁꯤꯕ ꯌꯥꯗꯦ ꯍꯦ ꯏꯁꯣꯔ ꯑꯩꯕꯨ ꯀꯟꯕꯤꯌꯨꯀꯣ ꯊꯦꯝꯕꯨꯡꯒꯤ ꯃꯌꯨꯝꯗꯨ ꯍꯦꯛ ꯌꯧꯕꯒ ꯒꯦꯠꯇꯨ ꯍꯥꯡꯒꯦ ꯍꯥꯏꯗꯨꯅ ꯒꯥꯔꯤꯗꯒꯤ ꯍꯦꯛ ꯀꯨꯝꯊꯕꯒ ꯃꯥꯒꯤ ꯒꯥꯔꯤꯒꯤ ꯍꯦꯛ ꯃꯅꯤꯡꯗ ꯀꯅꯥꯅꯣ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯊꯦꯝꯕꯨꯡ ꯑꯗꯨꯋꯥꯏꯗ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈ꯭ꯔꯦ ꯊꯦꯝꯕꯨꯡ ꯃꯥꯅ ꯃꯃꯤꯠ ꯄꯥꯡꯂꯛꯄꯗꯗꯤ ꯏꯁꯣꯡ ꯁꯣꯡꯂꯕ ꯅꯥꯄꯤ ꯃꯔꯛ ꯑꯃꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯂꯦ ꯃꯃꯤꯠ ꯍꯦꯛ ꯁꯤꯡꯕꯒ ꯊꯨꯅ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯑꯩꯅ ꯂꯩꯔꯤꯁꯤ ꯀꯗꯥꯏꯗꯅꯣ ꯑꯁꯨꯝꯅ ꯃꯍꯥꯛ ꯏꯉꯥꯎ ꯉꯥꯎꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯃ ꯁꯨꯠ ꯁꯨꯠ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃ ꯈꯤꯇꯪ ꯂꯥꯞꯅ ꯇꯥꯔꯛꯄ ꯑꯗꯨꯗ ꯊꯦꯝꯕꯨꯡ ꯀꯅꯥꯅꯣ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯅ ꯈꯪꯅꯤꯡꯈꯤ ꯀꯞꯄꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗꯤ ꯑꯁꯨꯝ ꯀꯞꯇꯨꯅ ꯂꯩꯔꯤ ꯈꯣꯟꯖꯦꯜꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯃꯈꯣꯡꯗꯨ ꯁꯤꯠꯇꯨꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯨꯕꯗ ꯑꯉꯥꯡ ꯑꯃꯈꯛ ꯃꯀꯣꯛꯇꯨ ꯃꯈꯨꯗ ꯎꯞꯁꯤꯜꯂꯒ ꯅꯤꯡꯉꯝꯗꯕ ꯈꯣꯟꯖꯦꯜꯗ ꯇꯦꯡꯊꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯅꯥꯅꯣ ꯁꯦ ꯀꯞꯀꯅꯣ ꯅꯪꯕꯨ ꯀꯅꯥꯅꯣ ꯀꯅꯥꯒ ꯂꯥꯛꯀꯦ ꯑꯉꯥꯡꯗꯨ ꯀꯞꯅ ꯄꯄꯥ ꯑꯩꯅꯦ ꯃꯆꯥꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯊꯦꯝꯕꯨꯡꯗꯨ ꯊꯨꯅ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯕꯨ ꯊꯣꯏꯆꯥ ꯃꯁꯥ ꯃꯊꯟꯇ ꯃꯥꯡꯈ꯭ꯔꯦ ꯅꯥꯀꯟ ꯑꯃꯗ ꯊꯣꯛꯂꯛꯇꯨꯅ ꯂꯦꯞꯄꯒ ꯑꯃꯨꯛ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯄꯄꯥ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯑꯩꯕꯨ ꯁꯣꯛꯄ ꯌꯥꯔꯔꯣꯏꯌꯦ ꯊꯦꯝꯕꯨꯡ ꯉꯛꯅ ꯀꯔꯤꯒꯤ
Mapa aina sokpubu kanana yaroidoribano. Lao papagi thoi. Papa konge lao. Adumna hainaringai yamna tamthiraba khonjel amakhak laptakna tarki. Thoicha mapabu kandaba yade matagum. Papa lao nang jumda chakhinaba tawro. Lao papa. Thembung ngamoi haibagum. Mangak tu hairaga. Ai ngamoi. Papa ngamoi ye. Isaga kainaba papa ngamoi. Lao nangsu papa ga takhrase. Thoicha hena piendana kapla I. Aidi noigumba ahingba jiba natiye. Aidi thawai ne papa. Thembung hojikta da gyan tare. Mamangda kaptuna leplibasi masagi thawai ni haiba. Thembung kaptuna mayum lomda sinanaba honnaringai tanza aduda yangkok mathakta mai ama thalaga maning lomda thorukliba nupi adu ure. Yamna thuna ukhrani matagum narak amada chenchinduna paktaraga luotuna lakliba nupi aduna tawgadoriba adu yengduna leiri. Moti thamoidu makhada thamlaga I khara mai aduda katli. Lao noigi chakthak pirage. Matam aduda ngasai makhai aram khawrangduna leiramba thawai amakhak yamna thuna motigi manakta paisinlai. Thaklo pena thaklo nangi aina katliba ise. Asi hairaga pena nokchai. Thawai aduna mai adu muthakhi. Masidagi mafam adu imam mamle. Masidagi thawai aduda motina hangai. Kariyana bo paulai nangi nathawna kadai phawba khumang chawsilaba. Thawai aduna mukhumai. Ngasigadi mai pakpa ngamdre. Mabu aina pharanaba phana kana honaduna maning siphau chingduna porakhibani. Adubu aina khadiktang laithoklingai chairak asida mayumda jongraba chenkhre. Moti sauna kari chenkhre haiba phai ngasi natrabasu hayengmak mabu halu. Mabu halaba matung mathang halaga aigi ningba thunglagani. Thawaidu nungaita haijarai. Aigi thabak thoromsida kanano ama thuraktuna jele haibasi ai mayek sengna khangle. Moti ngakna kari haiba aikhoi ke thabaksi jele. Thawaina asengbani. Mahak thawaini adubu aina masak khangdri. Mabu aina khangpa mikupta lemna khaktharoi. Moti sauna phu haugali. Tawpham khangdana akoiba aduda koichat chatli. Thawai aduna motibu tapthanaba kanna thiamli. Hojikti tawriba adu thembungna loina ure. Ngangnariba wa sanariba wariduna khangle. Mabu haranaba thawai asida yathang pibani haibase. Masatu saunbana pik thalle. Kudak aduda chongchintuna khanara sira haiba phawkhalli. Adubu ma tapthai maramdi masidi laitingi haiba pot amasu tongana leiri. Madi kaisu haiba mioi nate. Midi leiwa tinwana jomduna leirabani. Khajiktangda maithigidaba poni khanduna ma toningde. Numituma taptharaga hayeng nonganbaga maiba maibi haiba ama tanaraga motibu amuktang warak hange haibasi khalli. Thawaidu manam sut namduna masada kalino ama phawrokpagum torokpa aduda thuna wa hangai. Leire swaida yamnanga leire. Moti ngakna thawai aduna hariba aduda onsilai. Karino kalano leiribo. Thawai aduna mi ama leire swaisida. Tawnariba mawongdu thoichagi thawai nasu lumduna yenglamlibani. Mapadu soidana hatokhrani haiba mahak tasengna khangle. Masidagi thoichagi thawai na khalli. Papa nangsu aigi nakta lakdabra. Nangi matamdi wali isorna nangi matam pidri. Nang lakhino aigi laman nangna khumlangkhuo. Thoichana piendana haijarabasu kananasu mapapu kanba matik natte. Motidu tumina leirambadai yangkok tuma pairaga imungda chenchinkre. Thawaiduna tapna lakpada thembungi mangda sap launa leptuna laikre. Thoichagi thawai aduna ifong phungna ure apagi manakta thawai aduna lakhibadu. Tanja aduda yangna paisilaktuna thawai adugi mamangda changchinkre chap jungduna lepaga sordu sauna holi. Aigi bababu hatpa yaroi. Thawai aduna noktuna ai nangi na thau kai lei nang mafam masidagi chatkro aigi lambida yepa pirakano. Thoichana yamna sauna laurai. Karigumba nangna aigi bababu hek soklaba nangbusu aina lemna tharoi. Aduga mabok motibusu hingna thamloi.
ꯁꯥꯎꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯋꯥꯏ ꯑꯗꯨ ꯍꯥꯏꯐꯦꯠꯇꯤ ꯈꯃꯨꯛ ꯆꯥꯏ ꯑꯗꯨꯝꯅ ꯇꯧꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯦꯝꯕꯨꯡꯗꯨ ꯍꯧꯒꯠꯇꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯦꯟꯈ꯭ꯔꯦ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯊꯥꯗꯣꯏꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯤ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯑꯉꯛꯄꯅꯤꯀꯣ ꯑꯩ ꯁꯤꯅꯤꯡ ꯆꯤꯠꯇ ꯍꯤꯡꯍꯧꯕꯅꯤ ꯊꯥꯗꯣꯏ ꯏꯉꯛ ꯉꯛꯅ ꯇꯥꯃꯣ ꯀꯩꯗꯧꯔꯒꯦ ꯁꯤ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯛꯑꯣ ꯊꯦꯝꯕꯨꯡ ꯈꯜꯂꯨꯔꯒ ꯀꯞꯅꯤꯡꯕ ꯄꯣꯛꯂꯛꯏ ꯃꯆꯥꯅꯨꯄꯤꯒꯤ ꯊꯋꯥꯏꯅ ꯃꯥꯕꯨ ꯁꯤꯔꯨꯕꯗꯒꯤ ꯀꯟꯕꯤꯔꯛꯂꯦ ꯈꯟꯕꯗ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯗꯨꯅ ꯀꯞꯄ ꯍꯧꯔꯛꯏ ꯃꯄꯥ ꯑꯩꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯡꯁꯤꯔꯗꯨꯅ ꯄꯄꯥ ꯑꯩꯒꯤ ꯂꯃꯟ ꯈꯨꯝꯃꯛꯑꯣ ꯑꯩꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯑꯣ ꯍꯥꯏꯅ ꯀꯞꯇꯨꯅ ꯍꯥꯏꯍꯧꯏ ꯊꯥꯗꯣꯏ ꯉꯛꯅ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯖꯔꯛꯏ ꯀꯩ ꯋꯥꯅꯣ ꯁꯦ ꯇꯥꯃꯣ ꯃꯌꯦꯛ ꯁꯦꯡꯅ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯛꯑꯣ ꯊꯦꯝꯕꯨꯡ ꯅꯤꯡꯉꯝꯗꯅ ꯀꯞꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯈꯤ ꯑꯗꯨꯕꯨ ꯊꯥꯖꯗꯕ ꯊꯧꯗꯣꯛꯅꯤ ꯀꯅꯥꯅꯁꯨ ꯊꯥꯖꯕꯤꯔꯣꯏ ꯍꯥꯏꯕ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯛꯇꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯃꯤ ꯊꯥꯗꯣꯏ ꯃꯆꯥꯒꯤ ꯋꯥ ꯄꯜꯂꯛꯄ ꯑꯗꯨꯗ ꯀꯞꯇꯨꯅ ꯑꯍꯤꯡꯗꯨꯃ ꯂꯦꯜꯂꯤ ꯑꯁꯣꯝꯗꯅ ꯃꯤꯅ ꯂꯥꯛꯆꯈ꯭ꯔꯦ ꯄꯥꯎ ꯇꯥꯕꯗ ꯃꯣꯇꯤꯗꯨ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛꯃꯛ ꯄꯣꯠꯁꯦꯝ ꯇꯧꯗꯨꯅ ꯏꯃꯨꯡꯁꯦ ꯇꯨꯝꯅꯕ ꯃꯥꯡꯍꯟꯅꯤꯀꯣ ꯉꯁꯤ ꯍꯧꯒꯠꯀꯦ ꯇꯧꯕꯒ ꯈꯟꯕꯅ ꯅꯥꯀꯟꯗꯒꯤ ꯑꯩ ꯀꯗꯥꯏꯗꯅꯣ ꯊꯦꯡꯉꯀꯥꯟꯁꯤꯗ ꯇꯨꯝꯗꯧꯗꯣ ꯑꯁꯨꯝ ꯇꯨꯝꯕꯤꯌꯨ ꯀꯩ ꯀꯥꯟꯗꯕꯗ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯥꯗꯣꯏ ꯍꯨꯏꯒꯤ ꯌꯨꯝ ꯃꯅꯤꯡꯂꯣꯝꯗ ꯇꯞꯅ ꯂꯥꯛꯏ ꯃꯥꯒꯤ ꯍꯩꯖꯕ ꯂꯩꯋꯥ ꯄꯨꯊꯣꯛꯇꯨꯅ ꯏꯃꯨꯡ ꯑꯗꯨ ꯑꯋꯥꯕ ꯄꯤꯔꯁꯤꯔꯥ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯁꯥꯗꯨ ꯐꯥꯊꯖꯩ ꯃꯌꯨꯝꯗ ꯊꯨꯅ ꯆꯠꯇꯨꯅ ꯂꯩꯕꯥꯛ ꯇꯧꯕ ꯌꯥꯕ ꯄꯣꯠ ꯑꯃ ꯂꯧꯔꯨꯔꯒ ꯃꯅꯤꯡꯒꯤ ꯌꯦꯅꯈꯥ ꯑꯗꯨꯗ ꯇꯧꯕ ꯍꯧꯔꯛꯏ ꯃꯃꯥꯡꯗ ꯍꯨꯟꯖꯤꯟꯈꯤꯕ ꯈꯌꯣꯝꯗꯨꯃꯗꯤ ꯈꯪꯈꯤꯕꯅ ꯁꯤꯗ ꯑꯃꯠꯇ ꯄꯥꯟꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤꯁꯤꯗꯤ ꯁꯣꯏꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯇꯞꯅ ꯃꯤꯔꯛ ꯅꯥꯂꯛ ꯌꯦꯡꯗꯨꯅ ꯇꯧꯕ ꯍꯧꯔꯤ ꯖꯒꯠ ꯁꯪꯁꯥꯔ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯈꯪꯍꯧ ꯎꯍꯧꯗꯕ ꯑꯣꯏꯔꯁꯅꯨ ꯑꯁꯤ ꯍꯥꯏꯅ ꯊꯃꯣꯏꯗ ꯈꯟꯗꯨꯅ ꯂꯩꯕꯥꯛꯇꯨ ꯇꯧꯔꯤꯉꯩ ꯊꯦꯝꯕꯨꯡꯗꯨ ꯃꯄꯥꯟ ꯊꯣꯔꯛꯏ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯕꯒꯤ ꯁꯕꯥꯟ ꯃꯥꯟꯕ ꯑꯃ ꯀꯔꯤꯅꯣꯃ ꯄꯥꯛꯊꯗꯨꯅ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯆꯤꯡꯅꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ ꯈꯣꯡꯀꯥꯞꯇꯨ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯄꯗ ꯃꯣꯇꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯀꯗꯧꯔꯦ ꯌꯧꯒꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯕ ꯃꯇꯝꯗ ꯇꯨꯡꯗꯒꯤ ꯇꯥꯃꯣ ꯀꯗꯥꯏꯗꯅꯣ ꯆꯠꯂꯤꯁꯤꯕꯣ ꯊꯦꯝꯕꯨꯡꯅ ꯆꯞ ꯂꯦꯞꯄꯒ ꯀꯅꯥꯅꯣꯃ ꯁꯤꯗ ꯂꯩꯔꯤꯅꯦ ꯊꯥꯗꯣꯏꯅ ꯊꯨꯅ ꯀꯅꯥꯅꯣ ꯊꯦꯡꯉꯀꯥꯟꯁꯤꯗ ꯂꯩꯔꯝꯃꯣꯏ ꯑꯃꯨꯛꯇ ꯂꯥꯛꯄꯤꯌꯨ ꯊꯦꯝꯕꯨꯡ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯉꯛꯏ ꯑꯗꯨꯕꯨ ꯃꯃꯥꯏ ꯑꯗꯨꯗꯤ ꯌꯦꯅꯈꯥꯒꯤ ꯑꯁꯣꯡꯕ ꯃꯔꯛꯇ ꯂꯩꯔꯤꯕ ꯑꯗꯨꯗ ꯑꯁꯨꯝ ꯌꯦꯡꯂꯤ ꯑꯩꯕꯨ ꯃꯥꯟꯈ꯭ꯔꯦꯗ ꯃꯤ ꯑꯃ ꯂꯩꯕ ꯃꯥꯜꯂꯤꯗ ꯊꯥꯗꯣꯏꯅ ꯀꯅꯥꯝꯇ ꯂꯩꯔꯝꯃꯣꯏ ꯃꯤ ꯀꯣꯛ ꯆꯪꯕꯤꯔꯣ ꯀꯩꯗꯧꯔꯒꯦ ꯑꯍꯤꯡꯒ ꯑꯣꯏꯔꯦ ꯊꯦꯡꯉꯀꯥꯟꯁꯤꯗ ꯊꯥꯗꯣꯏ ꯑꯃꯗꯤ ꯊꯦꯝꯕꯨꯡ ꯃꯈꯣꯏ ꯑꯅꯤꯃꯛ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ ꯃꯣꯇꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯍꯤꯁ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝ ꯑꯃꯗꯤ ꯍꯦꯛ ꯊꯦꯡꯅꯔꯣꯏꯗ ꯄꯟꯊꯕ ꯌꯥꯕ ꯅꯠꯇꯦ ꯉꯁꯤꯒꯤꯗꯤ ꯇꯧꯔꯔꯣꯏꯒꯦ ꯍꯌꯦꯡꯁꯤ ꯊꯥꯁꯤ ꯅꯨꯃꯤꯠꯅꯤ ꯍꯌꯦꯡꯁꯤꯃꯛ ꯏꯃꯨꯡ ꯑꯁꯤ ꯀꯥꯡꯈꯣꯡ ꯆꯥꯏꯍꯟꯗꯕ ꯌꯥꯗꯦ ꯑꯁꯤ ꯍꯥꯏꯔꯒ ꯁꯤꯡꯅꯕ ꯑꯃ ꯌꯥꯎꯅ ꯌꯨꯝꯂꯣꯝꯗ ꯇꯨꯃꯤꯟꯅ ꯍꯟꯈ꯭ꯔꯦ ꯊꯦꯝꯕꯨꯡꯗꯤ ꯆꯤꯡꯅꯅ ꯑꯍꯤꯡꯗꯨꯃ ꯇꯨꯝꯕ ꯌꯥꯗꯅ ꯂꯩꯔꯤ ꯑꯩꯕꯨ ꯍꯧꯒꯠꯇꯨꯅ ꯌꯦꯡꯂꯨꯁꯤꯔꯅꯦ ꯃꯇꯝꯁꯤ ꯐꯠꯇ꯭ꯔꯦ ꯑꯗꯨꯅ ꯌꯦꯡꯅꯔꯣꯏ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯉꯥꯜꯂꯦ ꯄꯥꯃꯦꯜ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯋꯥꯛꯀꯤꯡ ꯆꯦꯟꯊꯣꯔꯛꯄꯅꯤ ꯅꯨꯃꯤꯠ ꯊꯣꯛꯇ꯭ꯔꯤ ꯑꯗꯨꯅ ꯑꯗꯨꯝ ꯃꯝꯂꯤ ꯄꯥꯃꯦꯜꯅ ꯊꯣꯔꯛꯄ ꯑꯗꯨꯗ ꯃꯣꯇꯤꯗꯨ ꯃꯥꯡꯒꯣꯜꯗ ꯂꯥꯏꯒꯤ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯃ ꯍꯩꯗꯣꯛꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯉꯛꯇꯨꯅ ꯍꯥꯏꯐꯦꯠ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯗꯨꯅ ꯌꯦꯡꯉꯤ ꯐꯤꯅ ꯁꯥꯕ ꯂꯥꯏ ꯐꯗꯤꯕꯤ ꯑꯃꯈꯛ ꯃꯈꯨꯠꯅ ꯄꯥꯏꯔꯒ ꯋꯥꯡꯅ ꯊꯥꯡꯒꯠꯇꯨꯅ ꯃꯨꯟꯅ ꯌꯦꯡꯂꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯏꯇꯥ ꯅꯪꯁꯦ ꯑꯗꯨꯕꯨ ꯍꯌꯦꯡꯗꯤ ꯅꯪꯒꯤ ꯀꯔꯃ ꯅꯨꯃꯤꯠꯅꯤꯀꯣ ꯑꯗꯨꯁꯨ ꯁꯤꯕꯒꯤ ꯀꯔꯃ ꯄꯥꯃꯦꯜ ꯀꯤꯅ ꯑꯗꯨꯃꯛ ꯌꯦꯡꯂꯤ ꯂꯥꯏꯗꯤ ꯑꯃꯃꯨꯛ ꯊꯥꯡꯒꯠꯂꯛꯑꯒ ꯑꯃꯨꯛꯁꯨ ꯁꯣꯜꯂꯤ ꯅꯪ ꯑꯃꯗꯤ ꯆꯍꯤ ꯐꯥꯔꯛꯂꯅꯤ ꯁꯤꯈꯤꯕ ꯅꯪꯉꯣꯟꯗꯒꯤꯅꯤ ꯃꯊꯪ ꯍꯧꯗꯣꯔꯛꯈꯤꯕꯁꯦ ꯊꯣꯏꯆꯥ ꯃꯕꯣꯛꯀꯤ ꯏꯕꯦꯝꯃ ꯄꯥꯃꯦꯜ ꯉꯛꯅ ꯃꯣꯇꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯊꯨꯏꯆꯥ ꯍꯥꯏꯕꯁꯤꯅ ꯀꯅꯥꯅꯣꯅꯦ ꯃꯣꯇꯤ ꯃꯃꯥꯏꯗꯨ ꯊꯨꯅ ꯑꯣꯟꯊꯣꯔꯛꯏ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯒꯤ ꯁꯥꯅꯤꯟ ꯐꯪꯕ ꯑꯗꯨꯗ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯄꯥꯃꯦꯜꯗꯨ ꯀꯤꯗꯨꯅ ꯄ꯭ꯔꯞ ꯆꯪꯂꯛꯑꯒ ꯌꯨꯝꯂꯣꯝꯗ ꯂꯣꯠꯂꯤ ꯃꯁꯤꯗꯒꯤ ꯃꯣꯇꯤꯅ ꯊꯣꯛꯂꯛꯄꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯃꯍꯥꯛꯅ ꯈꯜꯂꯤ ꯑꯩꯅ ꯁꯤꯜꯂꯤꯕ ꯊꯕꯛꯁꯤꯗ ꯀꯅꯥꯒꯨꯝꯕꯅ ꯍꯦꯛ ꯌꯦꯠꯂꯕ ꯅꯈꯣꯏꯁꯨ ꯍꯤꯡꯗ꯭ꯔꯦ ꯈꯪꯉꯨ ꯑꯁꯤ ꯍꯥꯏꯔꯒ ꯒꯝ ꯆꯪꯈ꯭ꯔꯒ ꯃꯤ ꯑꯃꯠꯇ ꯍꯧꯒꯠꯅꯗ꯭ꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯇꯧꯒꯗꯕ ꯂꯥꯏꯒꯤ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯇꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯏ ꯁꯤꯅ ꯂꯥꯏꯙꯤ ꯁꯤꯅ ꯁꯔꯨ ꯑꯗꯨꯒ ꯁꯤꯅ ꯎꯆꯦꯛꯀꯤ ꯃꯇꯨ ꯑꯗꯨꯒ ꯁꯤꯅ ꯂꯤꯟꯒꯤ ꯃꯀꯨ ꯁꯤꯅ ꯀꯔꯤ ꯊꯥꯡꯒꯠꯇꯨꯅ ꯃꯃꯤꯠ ꯅꯥꯝꯃ ꯎꯏꯁꯤꯟꯗꯨꯅ ꯌꯦꯡꯉꯤ ꯅꯣꯛꯃꯤ ꯇꯧꯅ ꯑꯣ ꯁꯤꯅ ꯊꯣꯏꯆꯥꯒꯤ ꯁꯤꯕ ꯅꯨꯃꯤꯠꯇ ꯂꯧꯍꯧꯕ ꯃꯥꯒꯤ ꯃꯣꯡꯐꯝꯒꯤ ꯎꯠ ꯑꯁꯤ ꯍꯥꯏꯔꯒ ꯄꯦꯟꯅ ꯅꯣꯛꯏ
Bema thoicha nang mabokku warauganuko ichana ayat akai oirakadore khanbadagi mabunga nangbu loisankhibani numittugi thodoktu mitmangda loina chongthoraktuna khillaga laikhre adubu motidi thoine hena nungaitaba pokte maramdi achauba siba nabagi wari ama mamangda taduna laikhibadagi thoichabu hatkhibani moti amuksu pendana kapi ikubo nangna khajiktang oirabasu pukchal charomlagadi ngasi thuliba mayamase amata thulamoiko adubu haukradi haukre aisu aigi sinphamsina mai pakna onsilage achumna numittudagi hauna motigi haijaba laiwana thadoi hoigi maning maya senaba horakhi tanja chadabanina pak hekta tarai thabak adu pangthokpa ngamde adubu ngamnabadi honai masu magi mai paknanaba mabuk pharibara phattibara motigi thamoi adu yengba tabani magi kari wakhalna ngasi manaw nupagi masanupi thoichabu hatkribano nongmanini gi matungni Pamel karigumba wa khara bembemda hainingbagum tauri adubu wadu mahakum bembem hoisu khangamdragadi khanna hawdokpasu ngamkhidi aina hayoraga makhoina lanaga khankhidrane aduga thucha hariba masaksina kana bembem tumina thuklaga Pamel gi manakta leptuna ibungo kari tawre ngasi ngarang se nasadu itaw tawna haifam tawpham khangdradi nasadu kedorage Pamel khitang phingna iteima wafam amakakta hayo kariwano Pamel tapna sengadi haibiyuko wase tarai khanabati chumdi siba changba anigi langdaitani leigadori base bememsu khitang di ngakpa fawi hayo nangna hainingba pumbado loina hayo Pamel thuna thucha haiba misi kananoi tima bememna yamna thuna khumei ekhoigi thangnabasida leiriba yumsigi nakanda leiriba noi kaka thembung hoigi machanupine ꯑꯩꯈꯣꯏꯅ ꯁꯤꯗ ꯍꯣꯡꯂꯛꯄ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯄꯨꯈ꯭ꯔꯤꯗ ꯇꯥꯗꯨꯅ ꯂꯩꯈꯤꯗꯕꯅꯤ ꯄꯥꯃꯦꯜ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨꯗ ꯉꯛꯇꯨꯅ ꯀꯩ ꯍꯥꯏꯕ ꯄꯨꯈ꯭ꯔꯤꯗ ꯇꯥꯔꯒ ꯁꯤꯈ꯭ꯔꯦ ꯍꯥꯏꯕ ꯍꯣꯏ ꯃꯥꯅꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯁꯪꯒꯥꯕ ꯅꯨꯃꯤꯠꯇꯅꯤ ꯆꯥꯛ ꯆꯥꯅꯕ ꯍꯧꯔꯛꯄ ꯃꯇꯝꯅꯤ ꯏꯁꯤꯡꯗꯨꯗ ꯇꯥꯗꯨꯅ ꯁꯤꯔꯝꯕꯅꯤ ꯃꯥꯁꯦ ꯄꯥꯃꯦꯜ ꯌꯥꯝꯅ ꯊꯨꯅ ꯈꯪꯅꯤꯡꯅ ꯍꯪꯂꯛꯏ ꯏꯇꯩꯃ ꯑꯗꯨꯗꯤ ꯃꯤꯍꯠꯄꯗꯨ ꯈꯪꯕ꯭ꯔꯥ ꯃꯤꯍꯠꯄ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ ꯃꯊꯟꯇ ꯁꯤꯗꯨꯅ ꯂꯩꯔꯝꯕꯅꯤꯅꯦ ꯄꯥꯃꯦꯜ ꯃꯔꯩ ꯌꯦꯜꯂꯛꯏ ꯋꯥꯗꯨ ꯃꯥꯅ ꯆꯨꯝꯂꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗꯅꯤ ꯆꯨꯝꯁꯨ ꯆꯨꯝꯗꯣꯔꯤ Madi mamit magna mana magna tahawraba wani iteima halwe misektu ai khangi aina he haidokpada nakoi kari tawba ngamgani mabu lemna thabi badi yaroi bembemna ngakna jinglai nakandagi sumangdagi motina haima ibema nangbu kedorino kadai dagi pakhang masano sina Pamel khangon onthorokpada moti lipaga lerambadu ubada masadu ithak thakat khre yengnan liba miyeng magi tarom liba phibam adu asuki matik haina khidre Mamitu Pamel da saga da bagum yengduna leirami bembemna thuna haima iche ekhoida lakliro kakhalao sida phamse moti Pamel da munna yengram laba matung haiphet noksinaraga mangon da kartuna phida adu da phamtharai ibungo sina kananoi bima bembem icham chamna duma khomi akhoi tamogi office da thabak tawba staff ne lamlapagi ekhoida layusi haidana tamona porakpane Moti mamin haiphet paina yenglaga o yam phaina adudi Pamel mi yengdu hainadraduna imungda thuna changkhre Pamel hek changkhibaga bembemda onsinduna mi yengse kainomai tawini bema noi yangang se bembemna kaidora bunoi chema ho pakhang masa sibo haiba mi yengna yengase kainomai taweba karino mana ngangami mayam sibo thuchakana na hatle haino sikraba ngang dubu pakthok tana ga ngangnadana Mana kari khangdana haija sarino bembem tapna aduni ise aina khalamisichu angang aduki karamasu khara leradi chahi phajilaklani mathanta sijaba nate mina hatpani kaina manati kana hairi madi amaromda lekai sigi minati aduga thucha siba matamdadi mahaksu mafam asida laktri motina adune asibu makukka chakpa jalo phare aisu wado haiphet tabadagi changakpani iche amuk chatlage kona amuk laklage ko asi hairamaga thuna thokre ket hek chaubaga mamai amuktang onsilamlaga o ibungo nangnidana aina hairingai takhiba misakto nang amadi hingni khalurano moti Pamel du kutum singduna thokre Pamel gi tungi punjida kari thoklaga doriba bembem su motina adumna insilamba aduda Pamel phattaba mioi oira jatla haina mathanda phattaba pangkhanda khanjinba hawrakle nang boina thajaba inaugum loina basi aigi amangba soidana oirakadori mafam sida lehendabana hena matik chai nakal amarom da Pamel su
ꯃꯊꯟꯇ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦ ꯋꯥꯗꯨ ꯍꯥꯏꯕ ꯐꯥꯎꯕ ꯅꯪꯗ꯭ꯔꯤꯉꯩ ꯃꯣꯇꯤ ꯆꯪꯉꯛꯄꯗꯨꯗ ꯋꯥ ꯍꯥꯏꯕ ꯂꯣꯏꯁꯤꯟꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯝꯕ ꯊꯣꯛꯂꯣ ꯃꯣꯇꯤꯅ ꯇꯥꯍꯧꯔꯝꯂꯒꯗꯤ ꯃꯥ ꯀꯔꯤ ꯑꯣꯏꯒꯅꯤ ꯑꯁꯤꯇ ꯈꯟꯗꯨꯅ ꯂꯩꯔꯤ ꯄꯥꯃꯦꯜ ꯊꯋꯥꯏ ꯋꯥꯅ ꯁꯣꯔ ꯁꯥꯡꯅ ꯑꯃꯨꯛꯇꯪ ꯍꯣꯟꯗꯣꯛꯏ ꯑꯗꯨꯒ ꯈꯜꯂꯤ ꯍꯥꯏꯍꯧꯗꯕꯅꯁꯨ ꯐꯔꯦꯗ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯒꯦ ꯁꯤꯒꯤ ꯋꯥꯁꯤꯗ ꯑꯩꯅ ꯃꯊꯤ ꯐꯣꯡꯉꯔꯣꯏ ꯄꯥꯃꯦꯜ ꯊꯃꯣꯏꯅꯨꯡꯗ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯥꯁꯨ ꯑꯣꯐꯤꯁ ꯑꯗꯨꯝ ꯀꯥꯏ ꯑꯗꯨꯝ ꯂꯥꯛꯂꯤ ꯊꯣꯏꯅ ꯑꯍꯣꯡꯕ ꯀꯔꯤ ꯑꯃꯠꯇ ꯎꯗꯦ ꯃꯣꯇꯤ ꯍꯣꯏꯒꯤ ꯃꯌꯨꯝ ꯐꯥꯎꯔꯒ ꯂꯥꯛꯄꯁꯤ ꯈꯤꯇꯪ ꯈꯧꯇꯛ ꯆꯥꯏ ꯏꯃꯝ ꯃꯝꯃꯤ ꯃꯣꯏꯒꯤ ꯏꯃꯨꯡꯁꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯑꯣꯏꯔꯕꯁꯨ ꯊꯣꯡ ꯊꯣꯡꯅꯥꯎ ꯑꯍꯣꯕ ꯂꯩꯇꯕꯒꯤꯔꯥ ꯏꯃꯝ ꯃꯝꯂꯒ ꯌꯥꯝꯅ ꯍꯩꯅꯗꯕ ꯌꯨꯝꯊꯣꯡ ꯄꯣꯛ ꯑꯣꯏꯅ ꯎꯍꯟꯕꯗꯧꯅ ꯇꯧꯏ ꯅꯣꯡꯃ ꯄꯥꯃꯦꯜ ꯈꯤꯇꯪ ꯊꯦꯡꯅ ꯍꯜꯂꯛꯏ ꯍꯔꯤꯁꯨ ꯆꯠꯇ ꯌꯥꯗꯕ ꯊꯕꯛ ꯑꯃꯈꯛ ꯆꯠꯂꯨꯈꯤꯅꯤ ꯍꯥꯏꯕꯗꯒꯤ ꯃꯥꯕꯨ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯤꯟꯕꯤꯔꯝꯂꯒ ꯆꯠꯈꯤꯕꯅꯤ ꯅꯨꯃꯤꯠꯇꯨ ꯃꯝꯂꯦ ꯄꯨꯡ 8 ꯇꯥꯔꯦ ꯄꯥꯃꯦꯜ ꯑꯁꯨꯝ ꯆꯨꯝꯗ꯭ꯔꯤꯡ ꯌꯨꯝ ꯆꯪꯉꯛꯄꯗ ꯃꯩꯉꯥꯜ ꯑꯃꯈꯛ ꯎꯔꯛꯏ ꯀꯩꯅꯣꯅꯦ ꯃꯣꯏ ꯏꯃꯨꯡꯁꯤꯅ ꯏꯃꯝ ꯃꯝꯂꯦ ꯑꯗꯨꯒ ꯃꯩꯉꯥꯜ ꯑꯃꯈꯛ ꯃꯨꯁꯤ ꯃꯨꯁꯤ ꯊꯥꯜꯂꯤꯁꯤꯅ ꯀꯔꯤꯒꯤꯅꯣꯅꯦ ꯀꯥꯟꯅꯕ ꯅꯠꯇꯦ ꯃꯥꯒꯤ ꯃꯊꯧ ꯅꯠꯇꯦ ꯈꯟꯗꯨꯅ ꯆꯠꯂꯒꯦ ꯍꯥꯏꯅ ꯍꯦꯛ ꯇꯧꯕꯒ ꯃꯥꯡꯒꯣꯜ ꯂꯣꯝꯗꯒꯤ ꯈꯪꯕ꯭ꯔ ꯅꯪ ꯍꯧꯖꯤꯛꯇꯤ ꯈꯪꯂꯤꯅꯤ ꯁꯤꯌꯣꯝꯅꯨꯡꯗ ꯃꯤꯇꯝꯂꯤꯕ ꯅꯆꯥ ꯑꯗꯨ ꯄꯣꯛꯄ ꯉꯝꯗꯕ ꯑꯣꯏꯔꯣꯍꯦ ꯅꯥꯀꯟꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯑꯗꯨꯅꯤ ꯏꯃꯥ ꯃꯥꯏꯕꯤ ꯈꯤꯇ ꯐꯖꯅ ꯌꯦꯛꯈꯥꯏꯕꯤꯌꯨ ꯑꯐꯕ ꯅꯨꯄꯤ ꯅꯠꯇꯦ ꯃꯗꯣ ꯃꯣꯇꯤ ꯅꯣꯛꯂꯗꯨꯅ ꯇꯨ ꯌꯦꯡꯉꯣꯍꯩ ꯑꯩꯅ ꯄꯥꯏꯔꯤꯕ ꯃꯩꯏꯠꯂꯕ ꯌꯦꯇꯨꯝ ꯑꯁꯤꯅ ꯂꯥꯏꯙꯤꯁꯤꯒꯤ ꯈꯨꯗꯧꯗ ꯍꯦꯛ ꯐꯥꯎꯅ ꯂꯦꯡꯁꯤꯟꯕ ꯃꯇꯝꯗ ꯑꯁꯣꯝꯗ ꯃꯥꯗꯤꯅꯦ ꯊꯣꯔꯣ ꯑꯣꯟꯗꯨꯅ ꯈꯥꯡꯒꯗꯧꯔꯤꯕꯅꯤ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯍꯔꯥꯎꯕꯅ ꯃꯊꯨꯝ ꯃꯔꯥꯝ ꯍꯧꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯁꯦꯡꯗꯤ ꯁꯦꯡꯉꯦꯀꯣ ꯏꯃꯥ ꯃꯥꯏꯕꯤ ꯁꯦ ꯄꯩꯁꯥ ꯈꯤꯇꯒ ꯍꯦꯟꯖꯤꯟꯖꯔꯛꯀꯦ ꯑꯩ ꯃꯣꯇꯤ ꯍꯔꯥꯎꯅ ꯗꯈꯤꯅꯥ ꯑꯗꯨ ꯂꯧꯁꯤꯟꯈꯤ ꯍꯧꯖꯤꯛ ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ ꯅꯪꯒꯤ ꯅꯨꯄꯥ ꯑꯗꯨ ꯑꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯂꯩꯈ꯭ꯔꯦ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯄꯗꯨ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯑꯗꯨꯃꯛꯅꯤ ꯑꯩꯅ ꯄꯥꯝꯃꯤꯕꯁꯦ ꯀꯅꯥꯅꯕꯨ ꯅꯨꯡꯉꯥꯏꯗꯣꯏꯅꯣ 이와수 문비케바 아두가 아이게 서로 아무것도 비락다바 아두 어디 마나 팜자바 누파두기 마사 아두 마북다 레링의 투가이바 따바 너트로 모티네 헤나 누피 아두다 따우 아무 합실라미 마니 아이는 건다바 포트 करी लेगे नंगिने हारदी आइने लोइना तौकेदौरिबनी याम नुंगाइजरे इमा माइबी अदुदि आइमु मोती तपना हाय वासे मनामनि नाइबा यादी तपना इंगना लोना थुमना तौकेदौरिबनीको नुपी अदुना होय इमा माइबी आइ कनादासु हाइदोकचरोये मोतीना मकोकतो नोमलगा तो अदुनेबा मियामगे सेवा तौजरिबा आइना मिगी मसा मांगहली थुगाई काइना हाइख्रदी नमादी लोइरेहे आई कनामता हाइदोकचरुये इमा माइबी सैतना साखी इमा कमी ngौचा सिगेसे असुमना नुपी अदु पैसा मयाम अमा कछिलमलगा मफम अदु थादोक्तुना चटखरे नसाइदगी तौरिबा मयाम दु पामेलदी अमता सिथदना यिंगलिबनी नुपी दु थोखरे खंबगा मोती पुलम चैरम सिजिनखिबा मयाम अदु लंगथोकनबगीदमा थोंगलोमदा थोरई पामेल उखरनी खन्ना तुमिन मयुम लोमदा चटखरे चाक तोलगा नुमिदांगदु तुम्बा याद्रे अइबु इजुमदा लेख्रसिरने मफम मसिदा लेबदगी अइबु खुदोंथिबा नंगदौरिबा जाला असोमदा बेमबेमदी नहानगी मोतीगी मवोंगदुना पामेलदा हेना नक्सिनबा द्रो तौबसी तौखिद्रे लाप्तिन अदुम लोइनादुना लई हरि हलक्तबगी नमादगा हेना चिंगनबा पोक्तुना बेमबेमदु मागी कादा हिप्ली अस तामोसो हलक्ते हलकनी दि हाय अदुबु अई मापु कौ ngang यादी नुपा हाइसिदी नुपानी अदुना इसा सेक्सिन लेतबा यादी मी खुदिमक थाजरोइदबनी असुमना बेमबेम तुमखरे पामेलदी तुंबा नत्री मासु बेमबेमगी मवोंगदु नुंगाइत्रिबनी अंगांग नत्रबनीना मीना करी सोर होली हाइबा लोइना भाप ताई मसिदा महागना खली आई चटखरे खलसी मोतीना सानरीबा कुमहै मयामसिदी अमत्ता खंगदना मयामसि लेहौरगनिको अदुना आई किरसु किना वारसु वाना खांगदुना लैबा ताबनी आई सारो होइबु यामना नुक्सी असुमना खंदुना मतम खरा हौखरे मसिगी मतुंग नुमी हुमनी मुक्की मतुंगनी नहान लाखिबा नुपी अदु ngasisu लाक्तुना हराउना पाउ तमलरी ओंथोंगा नुंगाइबा पाउ हाइबदु ओइरे इमाना सिनबिदना हौजिक्ति आइगे लोनबिदो अंगांग काइदना इ हाइथादुना तौरे हाइबा पाउ अमा हौजिक तारिने मोती नोकना आइना तौबदबु पांदे हाइब्रो नुपीदु मथमोय पेना नोकचरई इमा माइबितनी आइगिदी सिना लोइद्री अमुक हन्ना अंगांग ओइबा ngamdनबा अदगी माना लैवा तौदुना आइगी नुपाबु फारिबदो अरुदगी हेनबा लैवा अमता पियु मखोइदा थागेमी मोती खजितंग सुक्तुना बेमा अदुदी पछादी याम चाउदुरिदा हे
ꯆꯪꯈꯤꯉꯩ ꯆꯪꯁꯅꯨ ꯑꯩꯒꯤ ꯅꯨꯄꯥ ꯑꯩꯒꯤ ꯑꯣꯏꯍꯧꯔꯒ ꯂꯣꯏꯔꯦ ꯍꯧꯖꯤꯛꯄꯨ ꯅꯨꯄꯤꯒ ꯂꯣꯟꯗꯅ ꯑꯉꯥꯡ ꯂꯩꯕ ꯌꯥꯕ ꯃꯇꯝ ꯅꯠꯇꯤꯃꯤ ꯃꯣꯇꯤ ꯄꯩꯁꯥꯒꯤ ꯋꯥ ꯑꯃꯁꯨ ꯌꯥꯎꯅꯔꯕꯅꯤꯅ ꯊꯕꯛꯇꯨ ꯄꯥꯡꯊꯣꯛꯄ ꯍꯧꯔꯦ ꯍꯟꯗꯛꯃꯨꯛꯇꯤ ꯏꯃꯨꯡꯗ ꯄꯨꯁꯜꯂꯤ ꯉꯟꯁꯨ ꯉꯜꯂꯤꯕꯅꯤꯅ ꯃꯤꯁꯨ ꯎꯍꯟꯅꯤꯡꯗꯦ ꯂꯣꯟꯅ ꯊꯨꯝꯅ ꯇꯧꯒꯗꯕ ꯑꯁꯦꯡꯕ ꯁꯤꯟꯐꯝ ꯍꯥꯏꯔꯒꯗꯤ ꯃꯁꯤꯅꯤ ꯏꯃꯨꯡꯗ ꯆꯪꯂꯛꯂꯒ ꯃꯩ ꯑꯆꯧꯕ ꯑꯃ ꯊꯥꯗꯨꯅ ꯊꯝꯃꯤ ꯃꯣꯇꯤ ꯆꯦ ꯃꯆꯦꯠ ꯑꯃ ꯄꯨꯊꯣꯔꯛꯂꯒ ꯅꯨꯄꯤꯗꯨꯗ ꯄꯤ ꯁꯦꯁꯦ ꯏꯕꯦꯝꯃ ꯅꯨꯄꯤꯗꯨꯒꯤ ꯃꯃꯤꯡ ꯃꯊꯥꯗꯣ ꯑꯃꯠꯇ ꯆꯤꯊꯗꯅꯅꯦ ꯆꯦꯁꯤꯗ ꯏꯁꯜꯂꯛꯎ ꯅꯨꯄꯤꯗꯨ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯤꯡ ꯂꯩꯐꯝ ꯃꯔꯤꯛ ꯆꯨꯝꯅ ꯆꯦ ꯑꯗꯨꯗ ꯏꯔꯒ ꯃꯥꯏꯕꯤ ꯑꯗꯨꯗ ꯂꯥꯟꯁꯤꯜꯂꯛꯏ ꯁꯤ ꯏꯃꯥ ꯁꯤꯗ ꯂꯩꯖꯔꯦ ꯃꯣꯇꯤ ꯆꯦ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯍꯥꯏ ꯂꯥꯟꯕ ꯈꯣꯠꯄꯒ ꯌꯥꯕ ꯅꯠꯇꯦꯀꯣ ꯑꯣꯟꯅ ꯇꯩꯅ ꯃꯌꯦꯛꯁꯦ ꯑꯃꯔꯣꯝꯗ ꯍꯦꯛꯇ ꯆꯠꯈꯤꯗꯧꯔꯤꯕꯅꯤ ꯑꯝꯇ ꯃꯨꯟꯅ ꯌꯦꯡꯉꯨ ꯆꯨꯝꯃꯤ ꯏꯃꯥ ꯃꯥꯏꯕꯤ ꯈꯨꯗꯤꯡꯃꯛ ꯆꯨꯝꯂꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯊꯕꯛ ꯍꯧꯔꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯁꯤꯟꯗꯨꯔ ꯑꯃ ꯄꯨꯊꯣꯔꯛꯂꯒ ꯏꯁꯤꯡꯗ ꯊꯤꯠꯂꯤ ꯑꯗꯨꯒ ꯆꯦ ꯃꯆꯦꯠꯇꯨ ꯏꯁꯤꯡ ꯑꯗꯨꯗ 3ꯂꯛ ꯂꯨꯞꯄꯤ ꯃꯁꯤꯗꯒꯤ ꯃꯁꯝ ꯁꯝꯅꯥ ꯑꯃ ꯑꯅꯤ ꯄꯠꯊꯠꯇꯨꯅ ꯆꯦ ꯑꯗꯨꯕꯨ ꯀꯤꯁꯜꯂꯒ ꯃꯆꯤꯟꯗ ꯀꯩꯅꯣ ꯁꯣꯟꯗꯨꯅ ꯃꯅꯨꯡꯗ ꯍꯨꯟꯖꯤꯜꯂꯤ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯃꯩ ꯑꯗꯨ ꯒ꯭ꯔꯪ ꯂꯥꯎꯅ ꯍꯧꯔꯛꯏ ꯑꯉꯛꯄ ꯈꯨꯗꯝꯅꯤ ꯇꯧꯔꯤꯕꯗꯨ ꯃꯃꯥꯏ ꯆꯨꯝꯂꯦ ꯍꯥꯏꯔꯤꯕꯅꯤ ꯇꯁꯦꯡꯅ ꯍꯩꯗꯨꯅ ꯇꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯃꯝꯕ ꯃꯔꯛꯇ ꯃꯤꯠ ꯎꯏꯁꯤꯜꯂꯒ ꯀꯥꯞꯈꯤꯕ ꯇꯦꯟꯖꯩꯔꯥ ꯃꯄꯥ ꯑꯣꯟꯊꯣꯛꯅ ꯆꯥꯅꯈ꯭ꯔꯦ ꯃꯣꯇꯤ ꯍꯔꯥꯎꯖꯅ ꯄꯥꯟꯈ꯭ꯔꯦ ꯏꯕꯦꯝꯃ ꯈꯨꯗꯛꯇ ꯄꯥꯟꯈ꯭ꯔꯦ ꯁꯣꯝꯗ ꯊꯥꯔꯛꯈꯤꯕ ꯄꯣꯠꯇꯨꯅ ꯃꯥꯂꯤꯌꯥ ꯋꯥꯏ ꯁꯦꯠꯇꯨꯅ ꯂꯩꯔꯝꯕꯅꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃꯈꯛꯅ ꯃꯀꯣꯛ ꯑꯗꯨ ꯎꯝꯁꯤꯟꯕꯒꯨꯝ ꯏꯔꯨꯝ ꯂꯨꯝꯊꯔꯛꯏ ꯇꯥꯃꯣ ꯑꯃꯨꯛꯀ ꯊꯣꯛꯄꯤꯔꯛꯑꯣ ꯃꯥꯂꯤꯌꯥꯒꯤ ꯃꯄꯨꯔꯣꯏꯕ ꯂꯨꯋꯥꯡ ꯊꯣꯛꯂꯛꯇꯨꯅ ꯍꯩ ꯀꯩꯗꯧꯔꯦ ꯉꯁꯥꯏꯇ ꯅꯁꯥ ꯉꯝꯗꯗꯅ ꯖꯤꯞ ꯌꯥꯟꯕ ꯅꯠꯇ꯭ꯔꯣ ꯀꯔꯤꯒꯤ ꯑꯃꯨꯛ ꯋꯥꯏꯁꯤꯜꯂꯤꯕꯅꯣ ꯃꯥꯂꯤꯌꯥ ꯃꯀꯣꯛꯇꯨ ꯄꯥꯏꯗꯨꯅ ꯑꯩ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯇꯥꯃꯣ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯣ ꯁꯣꯝꯗ ꯃꯣꯇꯤ ꯅꯣꯛꯂꯤ ꯈꯪꯕ꯭ꯔꯗꯣ ꯐꯔꯛꯏꯅꯤ ꯍꯧꯖꯤꯛꯇꯤ ꯏꯕꯦꯝꯃ ꯁꯤꯕꯨ ꯀꯝꯗꯧꯁꯦꯕ ꯅꯨꯄꯤꯗꯨꯅ ꯅꯣꯛꯇꯨꯅ ꯄꯥꯟꯕꯨ ꯄꯥꯟꯈ꯭ꯔꯗꯤ ꯌꯥꯔꯦ ꯏꯃꯥ ꯑꯩꯒꯤꯗꯤ ꯀꯣꯟꯅ ꯀꯩ ꯇꯧꯕ ꯌꯥꯒꯦꯗꯣ ꯑꯃꯨꯛ ꯀꯣꯟꯅ ꯇꯥꯟꯅꯔꯁꯤ ꯀꯅꯥ ꯈꯪꯅꯤ ꯑꯩꯈꯣꯏ ꯅꯨꯄꯥ ꯂꯨꯋꯥꯡꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨ ꯃꯁꯥ ꯉꯝꯗ꯭ꯔꯦ ꯀꯥꯏꯅ ꯐꯠ ꯂꯥꯛꯑꯣ ꯑꯗꯨꯅ ꯑꯩ ꯌꯨꯝꯗ ꯂꯩꯇꯕ ꯌꯥꯗꯦ ꯃꯣꯇꯤꯅ ꯐꯔꯦ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯁꯤꯀꯣ ꯅꯛꯅꯕꯅꯤꯅ ꯑꯁꯣꯝꯒꯤ ꯃꯥꯂꯤꯌꯥ ꯍꯣꯏꯒꯤꯁꯨ ꯇꯨꯔꯦꯜ ꯋꯥꯡꯕ ꯅꯠꯇ꯭ꯔꯣ ꯃꯁꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯣꯏ ꯃꯥꯅꯤ ꯏꯃꯥ ꯃꯥꯏꯕꯤ ꯃꯁꯤꯗꯒꯤ ꯅꯨꯄꯤ ꯑꯗꯨ ꯆꯠꯈ꯭ꯔꯦ ꯃꯣꯇꯤꯗꯤ ꯐꯠꯇꯕ ꯋꯥꯈꯜꯇ ꯈꯜꯂꯒ ꯂꯩꯕꯅꯤꯅ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕꯁꯤꯗ ꯇꯧꯔꯒꯦ ꯈꯜꯂꯤꯕꯅꯤ ꯄꯩꯁꯥꯁꯨ ꯐꯪꯕ ꯃꯌꯨꯝꯗꯩꯁꯨ ꯍꯦꯟꯗꯣꯛꯇꯅ ꯂꯦꯝꯅ ꯁꯦꯜ ꯇꯥꯟꯕ ꯌꯥꯕ ꯊꯕꯛ ꯑꯗꯨꯅ ꯑꯁꯨꯝ ꯍꯩꯅꯔꯛꯂꯦ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ ꯊꯥꯗꯣꯏꯗꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯦ ꯍꯥꯏꯗꯨꯅ ꯊꯦꯝꯕꯨꯡꯅ ꯁꯦꯕꯥ ꯇꯧꯔꯒ ꯐꯃꯨꯡꯗ ꯍꯤꯞꯄꯤ ꯑꯩ ꯏꯁꯥꯁꯦ ꯌꯥꯝꯅ ꯆꯣꯛꯊꯔꯦ ꯇꯥꯃꯣ ꯊꯦꯝꯕꯨꯡ ꯅꯨꯡꯉꯥꯏꯇꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯅꯥꯟꯕꯤꯗꯨꯅ ꯍꯥꯏꯔꯛꯏ ꯁꯦ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ ꯗꯣꯛꯇꯔ ꯂꯥꯛꯂꯅꯤꯗ ꯊꯥꯗꯣꯏ ꯌꯥꯝꯅ ꯋꯥꯅ ꯀꯅꯥꯅ ꯀꯧꯕ ꯆꯠꯈ꯭ꯔꯤꯕ ꯃꯤꯁꯨ ꯂꯩꯇꯕꯅꯤꯅ ꯑꯩꯅ ꯄꯥꯃꯦꯜꯗꯣ ꯀꯧꯍꯜꯂꯨꯕꯅꯤ ꯊꯥꯗꯣꯏ ꯇꯞꯅ ꯈꯪꯅꯕ ꯑꯉꯥꯡꯁꯨ ꯅꯠꯇꯕꯗꯨꯗ ꯀꯩꯒꯤ ꯍꯥꯏꯔꯨꯏꯅꯣ ꯊꯦꯝꯕꯨꯡꯅ ꯑꯃꯨꯛ ꯌꯥꯝ ꯍꯪꯒꯅꯨ ꯅꯪ ꯇꯨꯃꯤꯟꯅ ꯄꯣꯊꯥꯔꯣ ꯃꯥꯁꯨ ꯍꯔꯤꯍꯣꯏꯗ ꯂꯩꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯒ ꯑꯃꯠꯇꯅꯤ ꯑꯗꯨꯅ ꯃꯇꯦꯡ ꯄꯥꯡꯅꯕꯅꯤ ꯀꯩꯅꯣ ꯃꯁꯤꯗ ꯊꯥꯗꯣꯏꯅ ꯇꯥꯃꯣ ꯑꯩ ꯃꯪꯗ ꯀꯩꯅꯣ ꯖꯥꯠ ꯎꯏꯌꯦ ꯀꯔꯤ ꯎꯔꯤꯕ ꯀꯅꯥꯅꯣ ꯃꯪꯗ ꯎꯔꯤꯕꯕꯣ ꯋꯥꯔꯤꯗꯨ ꯑꯩꯉꯣꯟꯗꯁꯨ ꯂꯤꯌꯨꯗꯅ ꯊꯥꯗꯣꯏ ꯀꯞꯅ ꯑꯩꯈꯣꯏꯒꯤ ꯊꯣꯏꯆꯥꯗꯣ ꯃꯪꯗ ꯇꯣꯏꯅ ꯂꯥꯛꯑꯦ ꯑꯗꯨꯒ ꯄꯪꯀꯞꯇꯁꯨ ꯀꯞꯄꯤ ꯊꯦꯝꯕꯨꯡꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯥꯒꯤ ꯅꯨꯄꯤ ꯊꯥꯗꯣꯏꯕꯨ ꯊꯦꯝꯖꯤꯟꯖꯔꯛꯏ ꯃꯪ ꯍꯥꯏꯁꯤꯗꯤ ꯃꯪꯅꯤꯗꯅ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯔꯅꯨ ꯃꯇꯝ ꯑꯗꯨꯗ ꯄꯥꯃꯦꯜꯗꯨ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯏ ꯏꯃꯨꯡꯗ ꯆꯪꯉꯛꯇꯨꯅ ꯊꯦꯝꯕꯨꯡꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ ꯇꯥꯃꯣ ꯗꯣꯛꯇꯔ ꯂꯥꯛꯑꯅꯤ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯕꯤꯔꯝꯃꯣ ꯍꯥꯏꯔꯛꯄꯅꯦ ꯍꯣꯏ ꯐꯔꯦ ꯉꯥꯏꯍꯥꯛ ꯉꯥꯏꯕ ꯍꯥꯏꯗꯨꯅꯤ ꯅꯪꯁꯨ ꯄꯪꯋꯥ ꯋꯥꯕꯤꯔꯦ ꯄꯣꯊꯥꯖꯔꯨꯔꯣ ꯄꯥꯃꯦꯜ ꯆꯠꯄ ꯄꯥꯝꯗ꯭ꯔꯤ ꯇꯟꯖꯥ ꯐꯪꯂꯤꯉꯩ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯊꯣꯏꯆꯥꯒꯤ ꯋꯥ ꯑꯃ ꯍꯧꯗꯣꯛꯀꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ ꯊꯦꯝꯕꯨꯡꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯦ ꯄꯥꯃꯦꯜ ꯁꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯗꯤ ꯊꯦꯝꯕꯨꯡꯅ ꯄꯥꯃꯦꯜꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯍꯪꯒꯠꯅ ꯌꯦꯡꯂꯛꯄꯅꯤ ꯄꯥꯃꯦꯜ ꯇꯧꯗꯨꯅ ꯈꯨꯝꯃꯛꯏ ꯏꯌꯥꯝꯕ ꯑꯩ ꯀꯩꯅꯣꯝ ꯈꯛꯇ ꯍꯥꯏꯖꯒꯦꯕ ꯋꯥꯁꯦ ꯌꯥꯝ ꯃꯔꯨ ꯑꯣꯏꯕꯅꯤ ꯑꯗꯨꯅꯅꯤ ꯑꯩꯅ ꯂꯦꯞꯇꯨꯅ ꯂꯩꯖꯔꯤꯕꯁꯦ ꯊꯦꯝꯕꯨꯡꯁꯨ ꯊꯥꯗꯣꯏꯁꯨ ꯏꯉꯛ ꯌꯦꯡꯗꯨꯅ ꯂꯩ ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯋꯥꯗꯣ ꯃꯈꯥ ꯇꯥꯎꯅꯦ ꯑꯩꯈꯣꯏꯁꯨ ꯇꯥꯔꯤꯅꯦ ꯄꯥꯃꯦꯜ ꯑꯃꯨꯛꯇꯪ ꯃꯄꯥꯟꯂꯣꯝꯗ ꯌꯦꯡꯊꯣꯛꯏ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯊꯣꯏꯆꯥꯁꯦ ꯃꯊꯟꯇ ꯁꯤꯖꯕ ꯅꯠꯇꯦ ꯏꯇꯩꯃ ꯃꯣꯇꯤꯅ ꯃꯥꯕꯨ ꯍꯥꯠꯄꯅꯤ
ꯊꯦꯝꯕꯨꯡ ꯁꯥꯎꯅ ꯐꯨ ꯍꯧꯒꯠꯂꯛꯏ꯫ ꯀꯔꯤ ꯍꯥꯏꯕ ꯄꯥꯃꯦꯜ? ꯅꯪꯅ ꯄꯤꯔꯛꯂꯤꯕ ꯄꯥꯎꯁꯤ ꯑꯆꯨꯝꯕꯔꯥ? ꯄꯥꯃꯦꯜꯁꯨ ꯏꯊꯛ ꯊꯛꯀꯠꯅ ꯃꯥꯅꯦ ꯑꯁꯦꯡꯕꯅꯤ꯫ ꯃꯥꯅ ꯑꯉꯥꯡꯗꯨꯒꯤ ꯊꯋꯥꯏꯗꯨ ꯁꯥꯟꯅꯔꯒ ꯑꯉꯥꯡꯗꯨꯕꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯍꯟꯗꯕꯅꯤ, ꯑꯗꯨꯒ ꯏꯁꯤꯡꯒꯤ ꯂꯥꯏꯅ ꯏꯁꯤꯡꯗ ꯀꯧꯊꯍꯜꯂꯒ ꯍꯥꯠꯈꯤꯕꯅꯤ꯫ ꯊꯥꯗꯣꯏꯅ ꯈꯜꯂꯝꯕ ꯄꯨꯝꯅꯃꯛ ꯃꯌꯦꯛ ꯁꯦꯡꯗꯣꯔꯛꯂꯦ꯫ ꯆꯤꯡꯅꯕꯒꯤ ꯈꯨꯗꯝꯁꯨ ꯑꯆꯨꯝ ꯑꯆꯨꯝ ꯃꯌꯦꯛ ꯂꯥꯔꯛꯂꯦ꯫ ꯊꯦꯝꯕꯨꯡꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯋꯥ ꯑꯁꯤꯗ ꯆꯤꯡꯅꯕ ꯄꯣꯛꯂꯤ꯫ ꯃꯥꯗꯤ ꯍꯥꯟꯅ ꯊꯦꯡꯅꯈ꯭ꯔꯕꯅꯤ꯫ ꯊꯥꯗꯣꯏꯗ ꯄꯥꯎ ꯇꯝꯕ ꯃꯇꯝꯗ ꯀꯤꯈ꯭ꯔꯅꯤ ꯈꯟꯗꯨꯅ ꯃꯆꯤꯠ ꯃꯀꯥꯏ ꯑꯣꯏꯅ ꯇꯝꯈꯤꯕꯅꯤ꯫ ꯊꯥꯗꯣꯏ ꯄꯥꯈꯠꯅ ꯍꯥꯏꯖꯔꯛꯏ, ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯩꯗꯧꯕ ꯌꯥꯔꯤ? ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯃꯈꯣꯏ ꯇꯥꯃꯣ, ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯩ ꯇꯧꯒꯅꯤ? ꯄꯥꯃꯦꯜ ꯇꯞꯅ ꯋꯥꯗꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ꯫ ꯊꯕꯛꯁꯤ ꯇꯧꯅꯤ ꯍꯥꯏꯅ ꯇꯧꯔꯗꯤ ꯇꯞꯅ ꯏꯪꯅ ꯈꯪꯅꯕꯅ ꯆꯨꯝꯒꯅꯤ꯫ ꯇꯥꯃꯣ ꯍꯣꯏꯁꯨ ꯏꯇꯩꯃ ꯍꯣꯏꯁꯨ ꯇꯞꯊꯕꯤꯈꯣ꯫ ꯑꯩꯗꯤ ꯏꯃꯤꯠꯁꯤꯅ ꯎꯈ꯭ꯔꯕꯅꯦ ꯃꯥꯒꯤ ꯃꯍꯩ ꯖꯥꯗꯨ ꯄꯣꯁꯦꯝꯅ ꯆꯤꯡꯕꯗꯣ꯫ ꯑꯗꯨꯅ ꯑꯩꯗꯤ ꯋꯥꯁꯦ ꯌꯥꯝꯅ ꯆꯥꯎꯊꯣꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯌꯥꯝꯅ ꯀꯤ꯫ ꯊꯦꯝꯕꯨꯡ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ꯫ ꯇꯔꯥꯏ ꯇꯔꯥꯏꯕ ꯑꯣꯏꯔꯣꯏ ꯈꯟꯕꯗ ꯃꯁꯥ ꯑꯗꯨ ꯂꯩꯇꯥꯐꯝ ꯈꯪꯗꯦ꯫ ꯐꯔꯦ ꯐꯔꯦ, ꯅꯪꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯄꯥꯃꯦꯜ꯫ ꯏꯆꯥꯒꯤ ꯊꯋꯥꯏꯅ ꯅꯤꯡꯉꯝꯗꯅ ꯀꯣꯏꯄꯥꯏ ꯄꯥꯏꯔꯤꯕꯁꯦ ꯃꯔꯝ ꯑꯁꯤꯅ ꯑꯣꯏꯕ ꯇꯥꯏ꯫ ꯄꯥꯃꯦꯜ ꯑꯃꯨꯛꯀꯁꯨ ꯃꯣꯇꯤꯅ ꯃꯧ ꯅꯍꯥ ꯑꯃꯗ ꯇꯧꯈꯤꯕ ꯐꯠꯇꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯇꯥꯡꯁꯨ ꯌꯥꯎꯅ ꯂꯣꯏꯅ ꯃꯥꯅ ꯁꯤꯠ ꯅꯥꯟꯅ ꯇꯝꯊꯣꯛꯂꯦ꯫ ꯊꯥꯗꯣꯏꯗꯤ ꯃꯗꯨ ꯇꯥꯕꯗ ꯃꯆꯦꯕꯨ ꯍꯦꯟꯅ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦ꯫ ꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯒ ꯃꯕꯨꯛ ꯁꯦꯡꯗꯕ ꯑꯩꯒꯤ ꯏꯆꯥꯅ ꯃꯉꯣꯟꯗ ꯀꯌꯥꯝ ꯂꯥꯟꯈ꯭ꯔꯒꯦ? ꯃꯥꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯏꯆꯥꯅ ꯀꯔꯤ ꯌꯦꯠꯈꯤꯕ ꯂꯩꯈꯤꯕꯒꯤꯅꯣ? ꯏꯆꯥꯕꯨ ꯅꯨꯡꯁꯤ ꯍꯩꯇꯅ ꯃꯥꯅ ꯃꯥꯡꯍꯟꯕꯤꯔꯤꯕꯁꯤꯕꯣ? ꯊꯥꯗꯣꯏꯗꯨ ꯄꯦꯟꯗꯕꯅ ꯃꯆꯥꯕꯨ ꯄꯟꯗꯨꯅ ꯀꯞꯄ ꯍꯧꯔꯛꯏ꯫ ꯊꯦꯝꯕꯨꯡꯁꯨ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯃꯍꯥꯛꯁꯨ ꯀꯞꯄꯗꯨ ꯌꯥꯎꯁꯜꯂꯦ꯫ ꯄꯥꯃꯦꯜ ꯏꯃꯨꯡꯗꯨꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯝ ꯄꯨꯝꯅꯃꯛ ꯄꯥꯃꯦꯜꯅ ꯁꯤꯠ ꯅꯥꯟꯅ ꯇꯝꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯀꯞꯄ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯃꯣꯇꯤꯅ ꯍꯥꯟꯅ ꯈꯪꯈ꯭ꯔꯦ꯫ ꯑꯣ, ꯏꯕꯨꯡꯉꯣ ꯅꯪꯁꯤ ꯃꯅꯨꯡ ꯑꯣꯟꯊꯣꯛꯅ ꯀꯟꯈ꯭ꯔꯦꯗ꯫ ꯑꯁꯨꯝꯅ ꯃꯣꯇꯤꯅ ꯈꯟꯗꯨꯅ ꯃꯔꯨꯝ ꯃꯌꯥꯗ ꯊꯨꯞꯆꯤꯟꯗꯨꯅ ꯀꯔꯤ ꯀꯔꯤ ꯃꯈꯥ ꯇꯥꯅ ꯉꯥꯡꯅꯔꯤ ꯍꯥꯏꯕꯗꯨ ꯇꯥꯈꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯊꯣꯏꯅ ꯉꯥꯡꯅꯗ꯭ꯔꯦ꯫ ꯄꯥꯃꯦꯜꯗꯨ ꯃꯌꯨꯝꯗ ꯍꯟꯅꯅꯕ ꯊꯣꯛꯂꯛꯄ ꯑꯗꯨ ꯎꯕꯗ ꯃꯣꯇꯤꯗꯨ ꯂꯨꯝꯗꯨꯅ ꯂꯣꯠꯈ꯭ꯔꯦ꯫ ꯄꯥꯃꯦꯜ ꯌꯨꯝ ꯌꯧꯔꯛꯄꯗ ꯃꯥꯒꯤ ꯀꯥꯗ ꯐꯝꯊꯗꯨꯅ ꯃꯁꯥ ꯑꯗꯨ ꯇꯤꯡꯊꯣꯛꯏ꯫ ꯑꯗꯨꯕꯨ ꯄꯥꯎꯗꯨ ꯍꯦꯛ ꯇꯝꯈꯤꯕꯗꯒꯤ ꯃꯁꯥ ꯑꯗꯨ ꯄꯨꯡꯌꯥꯡ ꯍꯦꯛ ꯌꯥꯡꯏ꯫ ꯑꯩ ꯁꯤꯔꯁꯨ ꯌꯥꯔꯦ, ꯏꯁꯥꯗꯒꯤ ꯑꯗꯨꯛ ꯆꯥꯎꯕ ꯄꯣꯠꯂꯨꯝ ꯑꯃ ꯊꯥꯡꯗꯈꯤꯕꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯑꯅꯤ ꯁꯨꯗ꯭ꯔꯦ꯫ ꯕꯦꯝꯕꯦꯝ ꯆꯪꯉꯛꯇꯨꯅ ꯄꯥꯃꯦꯜꯗ ꯍꯪꯉꯤ, ꯏꯆꯦ ꯊꯥꯗꯣꯏꯒꯤ ꯃꯁꯥꯗꯤ ꯀꯝꯗꯧ ꯍꯧꯔꯦ? ꯄꯥꯃꯦꯜ ꯇꯞꯅ, ꯀꯩꯁꯨ ꯍꯦꯟꯅ ꯁꯣꯟꯊꯕꯗꯤ ꯑꯣꯏꯍꯧꯗ꯭ꯔꯦ ꯏꯇꯩꯃ꯫ ꯗꯣꯛꯇꯔ ꯂꯥꯛꯑꯅꯤ ꯑꯗꯨꯒ ꯀꯩꯅꯣ ꯌꯦꯡꯅꯤ ꯍꯥꯏꯍꯧꯕꯅꯦ꯫ ꯑꯣ, ꯑꯗꯨꯕꯨ ꯑꯣꯏꯗꯤ ꯐꯔꯦ, ꯑꯩꯁꯨ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯆꯪꯕꯤꯔꯨꯔꯒꯦ꯫ ꯍꯣꯏ ꯏꯇꯩꯃ, ꯉꯥꯏꯍꯥꯛ ꯆꯪꯕꯤꯔꯨꯔꯣ ꯑꯗꯨꯒ ꯁꯤꯅꯤ ꯃꯥꯏꯅꯤ ꯍꯥꯏꯕꯗꯨ ꯍꯪꯗꯣꯛꯄꯤꯔꯣ꯫ ꯄꯥꯃꯦꯜꯅ ꯈꯜꯂꯤꯕꯅ ꯑꯁꯤꯅꯤ꯫ ꯕꯦꯝꯕꯦꯝ ꯍꯣꯏꯗꯨ ꯊꯥꯗꯣꯏꯒꯤ ꯑꯅꯥꯕ ꯍꯪꯕ ꯆꯠꯄꯗ ꯄꯥꯃꯦꯜꯅ ꯊꯣꯏꯆꯥꯒꯤ ꯋꯥꯔꯤ ꯂꯤꯔꯝꯃꯤ ꯍꯥꯏꯕꯅꯆꯤꯡꯕꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯁꯅꯨ ꯈꯟꯕꯅꯅꯤ꯫ ꯕꯦꯝꯕꯦꯝꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯂꯣꯏꯔꯝꯃꯒ ꯊꯥꯗꯣꯏ ꯍꯣꯏꯗ ꯂꯥꯛꯇꯨꯅ ꯐꯝꯂꯩ꯫ ꯏꯆꯦꯒꯤꯁꯤꯕꯨ ꯗꯣꯛꯇꯔꯅ ꯀꯔꯤ ꯍꯥꯏꯔꯤꯒꯦ ꯏꯇꯩ? ꯌꯨꯝ ꯑꯅꯤ ꯑꯍꯨꯝꯁꯤ ꯂꯩꯃꯤꯟꯅꯔꯕꯅꯤꯅ ꯕꯦꯕꯥꯔꯗ ꯏꯆꯦ ꯏꯇꯩ ꯍꯥꯏꯅ ꯀꯧꯅꯔꯦ꯫ ꯕꯦꯝꯕꯦꯝ ꯍꯣꯏꯒ ꯊꯥꯗꯣꯏ ꯍꯣꯏꯒ ꯁꯥꯒꯩ ꯃꯥꯟꯅꯗ꯭ꯔꯕꯁꯨ ꯑꯗꯨꯝ ꯅꯛꯅꯔꯦ꯫ ꯕꯦꯝꯕꯦꯝꯅ ꯍꯪꯉꯛꯄ ꯑꯗꯨꯗ ꯊꯦꯝꯕꯨꯡꯅ ꯑꯣꯏꯅ ꯈꯨꯝꯃꯛꯏ, ꯍꯟꯗꯛ ꯑꯉꯥꯡ ꯂꯩꯇꯕꯒ ꯀꯩꯒ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯖꯟꯕꯅꯅꯤ꯫ ꯈꯔꯁꯨ ꯀꯥꯎꯊꯣꯛꯄ ꯇꯝꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯂꯤꯕꯅꯤ ꯅꯆꯦꯒꯤꯁꯦ꯫ ꯕꯦꯝꯕꯦꯝ ꯅꯨꯡꯉꯥꯏꯇꯅ, ꯑꯗꯨꯅꯦ, ꯁꯨꯝ ꯅꯤꯡꯁꯤꯡ ꯂꯥꯏꯃꯟ ꯑꯣꯏꯅꯕ ꯊꯕꯛꯇꯤ ꯇꯧꯔꯨꯅꯨ ꯏꯆꯦ, ꯑꯩꯈꯣই ꯃꯌꯥꯝꯁꯨ ꯂꯩꯔꯤꯗꯅ꯫ ꯊꯦꯝꯕꯨꯡ ꯇꯞꯅ ꯊꯣꯏꯆꯥꯒꯤ ꯋꯥꯔꯤ ꯂꯤꯔꯛꯏ꯫ ꯋꯥꯔꯤꯗꯨ ꯇꯥꯔꯨꯕꯗ ꯕꯦꯝꯕꯦꯝꯗꯤ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯀꯝꯗꯧꯅꯤ ꯏꯇꯩ ꯁꯤꯗꯤ? ꯀꯔꯤ ꯄꯥꯎꯅꯣ ꯉꯁꯤ ꯇꯥꯔꯤꯕꯁꯤꯕꯣ? ꯑꯩꯅ ꯈꯔꯒ ꯆꯤꯡꯅꯕꯒ? ꯊꯦꯝꯕꯨꯡ ꯇꯞꯅ ꯈꯨꯝꯃꯤ, ꯑꯗꯨꯅꯤꯅꯦ ꯑꯩꯅ ꯂꯨꯅ ꯈꯜꯂꯤꯕꯁꯤꯁꯨ꯫ ꯃꯥꯏꯕ ꯃꯥꯏꯕꯤ ꯑꯍꯩꯕ ꯑꯃ ꯇꯥꯟꯅꯕꯅ ꯆꯨꯝꯒꯗ꯭ꯔꯥ ꯈꯪꯗꯦ꯫ ꯑꯩꯈꯣꯏꯒ ꯅꯣꯏꯒꯒꯤ ꯑꯉꯥꯡꯁꯤꯡ ꯕꯣꯔꯗꯤꯡꯗ ꯊꯝꯈꯤꯕꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯑꯩꯗꯤ ꯑꯅꯤ ꯁꯨꯗ꯭ꯔꯦꯍꯦ꯫ ꯕꯦꯝꯕꯦꯝꯁꯨ ꯍꯧꯖꯤꯛꯇꯗ ꯋꯥꯏ ꯁꯪꯕꯒꯤ ꯁꯣꯔ ꯍꯣꯟꯗꯣꯛꯏ꯫ ꯐꯔꯦ ꯁꯤꯅ ꯈ꯭ꯋꯥꯏ ꯐꯔꯕꯅꯤ꯫ ꯑꯗꯨ ꯏꯇꯩ, ꯈꯪꯅꯕ ꯃꯥꯏꯕ ꯃꯥꯏꯕꯤꯒ ꯂꯩꯕ꯭ꯔꯣ? ꯂꯩꯕꯨꯗꯤ ꯂꯩꯅꯤ, ꯑꯗꯨꯕꯨ ꯋꯥꯁꯤꯕꯨ ꯀꯔꯝꯅ ꯍꯧꯗꯣꯛꯀꯗꯧꯔꯤꯕꯅꯣꯅꯦ ꯑꯩꯕꯣ? ꯕꯦꯝꯕꯦꯝ ꯊꯨꯅ ꯈꯨꯝꯃꯛꯏ꯫
ꯑꯆꯨꯝꯕꯗꯨ ꯑꯁꯨꯝ ꯍꯥꯏꯕ ꯇꯥꯔꯦꯗꯅ ꯏꯇꯩ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯈꯪꯗ꯭ꯔꯤ ꯏꯃꯨꯡꯁꯤꯗ ꯃꯥꯅ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯊꯥꯖꯤꯜꯂꯒ ꯃꯊꯪ ꯃꯊꯪ ꯍꯜꯂꯛꯂꯕꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯅꯤꯡꯉꯝꯗꯕ ꯄꯣꯛꯂꯛꯀꯅꯤ ꯑꯁꯣꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯋꯥ ꯑꯗꯨ 7-10 ꯊꯣꯛꯅ ꯃꯨꯟꯅ ꯈꯟꯅꯔꯕ ꯃꯇꯨꯡ ꯃꯥꯏꯕ ꯂꯨꯈꯣꯏꯒ ꯇꯥꯟꯅꯕ ꯍꯧꯈ꯭ꯔꯦ ꯑꯃꯥꯏꯕ ꯂꯨꯈꯣꯏ ꯊꯦꯝꯕꯨꯡ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯔꯦ ꯈꯣꯡꯅ ꯆꯠꯄꯗ ꯈꯔ ꯁꯥꯡꯉꯤ ꯒꯥꯔꯤ ꯃꯆꯥꯗ ꯆꯠꯂꯒꯅ ꯈꯔ ꯑꯃꯨꯛ ꯇꯦꯜꯂꯤ ꯑꯗꯨꯝ ꯅꯛꯅ ꯂꯥꯞꯅꯕ ꯂꯝ ꯍꯥꯏꯕꯗꯨ ꯑꯣꯏ ꯊꯦꯝꯕꯨꯡ ꯃꯥꯏꯕ ꯂꯨꯈꯣꯏꯒꯤꯗ ꯂꯥꯛꯏ ꯃꯁꯤꯗ ꯃꯥꯏꯕ ꯂꯨꯈꯣꯏꯅ ꯀꯔꯤ ꯇꯥꯟꯅꯁꯦ ꯍꯥꯏꯕ ꯏꯕꯨꯡꯉꯣ ꯀꯔꯤ ꯀꯔꯤ ꯊꯣꯛꯄ ꯌꯥꯎꯔꯒꯦ ꯊꯦꯝꯕꯨꯡ ꯏꯀꯥꯏꯅ ꯋꯥꯗꯣ ꯍꯥꯏꯔꯛꯏ ꯁꯨꯝꯗꯧꯕꯅꯤ ꯑꯣꯖꯥ ꯑꯩꯒꯤ ꯏꯇꯩꯃ ꯃꯣꯇꯤ ꯑꯣꯖꯥꯅꯁꯨ ꯈꯪꯂꯝꯂꯅꯤ ꯂꯨꯈꯣꯏ ꯌꯥꯝꯅ ꯍꯥꯏꯅꯤꯡꯗꯅ ꯈꯨꯝꯃꯛꯏ ꯈꯪꯉꯤꯅꯦ ꯃꯥꯕꯨꯗꯤ ꯀꯔꯤꯒꯤ ꯈꯪꯉꯣꯏꯗꯧꯔꯤꯅꯣ ꯊꯦꯝꯕꯨꯡ ꯋꯥꯗꯨ ꯂꯤꯕ ꯍꯧꯔꯛꯏ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯁꯤꯠ ꯅꯥꯟꯅ ꯂꯤꯔꯕ ꯃꯇꯨꯡ ꯊꯦꯝꯕꯨꯡꯗꯨ ꯀꯞꯄꯛꯏ ꯑꯣꯖꯥ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯨ ꯊꯧꯗꯣꯛꯇꯨꯗꯒꯤ ꯑꯗꯨꯝ ꯂꯩꯈꯤꯗ꯭ꯔꯦ ꯂꯨꯈꯣꯏ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕꯅ ꯂꯣꯏꯔꯦ ꯏꯕꯨꯡꯉꯣ ꯑꯗꯨꯗꯤ ꯋꯥꯔꯤꯁꯤ ꯂꯨꯔꯤꯅꯦ ꯅꯪꯒꯤ ꯍꯤꯛ ꯅꯇꯩꯃꯅ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯐꯠꯇꯕ ꯊꯕꯛ ꯑꯃ ꯇꯧꯔꯤꯕꯁꯤꯗꯤ ꯅꯪꯒ ꯃꯈꯣꯏꯒ ꯀꯔꯤ ꯅꯨꯡꯉꯥꯏꯅꯗꯕ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕꯒ ꯀꯩ ꯌꯥꯎꯒꯦ ꯊꯦꯝꯕꯨꯡ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯈꯜꯂꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯀꯣꯛꯇꯨ ꯍꯥꯏꯔꯒ ꯑꯩꯒ ꯃꯣꯏꯒꯗꯤ ꯅꯨꯡꯉꯥꯏꯅꯗꯕ ꯀꯩꯁꯨ ꯂꯩꯇꯦ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯍꯔꯥꯎꯅ ꯂꯣꯏꯅꯩ ꯇꯤꯟꯅꯩ ꯀꯧꯅꯩ ꯑꯩꯒꯤ ꯂꯣꯏꯅꯕꯤꯒꯁꯨ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯇꯦꯅꯦ ꯑꯣꯖꯥ ꯂꯨꯈꯣꯏ ꯄꯤꯁꯨꯝ ꯃꯅꯤꯗꯨ ꯁꯨꯛꯆꯜꯂꯗꯨꯅ ꯑꯗꯨꯗꯤ ꯃꯅꯨꯡꯗ ꯋꯥꯔꯤꯁꯦ ꯈꯔ ꯂꯩꯔꯦꯅꯦ ꯀꯔꯤ ꯀꯝꯗꯧꯅ ꯀꯔꯤꯁꯨ ꯇꯧꯅꯗꯕ ꯏꯃꯨꯡ ꯑꯃꯗ ꯍꯦꯛꯇ ꯕꯨꯠ ꯕ꯭ꯔꯦꯗ ꯊꯥꯖꯤꯟꯗꯨꯅ ꯇꯧꯒꯗꯕ ꯅꯠꯇꯦ ꯃꯥꯒꯤꯁꯨ ꯇꯣꯉꯥꯟꯕ ꯃꯔꯝ ꯑꯃ ꯂꯩꯔꯝꯒꯅꯤ ꯑꯣꯖꯥ ꯊꯝꯕꯧꯁꯨ ꯂꯩꯈꯤꯗꯕ ꯀꯨꯏꯔꯦ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯕ ꯑꯣꯖꯥꯅꯤ ꯃꯥꯁꯨ ꯊꯦꯝꯕꯨꯡ ꯇꯞꯅ ꯍꯣꯏ ꯕꯕꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯀꯨꯏꯔꯦ ꯕꯕꯥ ꯍꯦꯛ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠꯇꯒꯤꯅꯤ ꯏꯇꯩꯃꯅ ꯑꯁꯨꯝꯅ ꯇꯧꯔꯛꯂꯤꯕꯁꯦ ꯃꯁꯤꯗ ꯃꯥꯏꯕ ꯂꯨꯈꯣꯏꯅ ꯑꯗꯨꯗꯤ ꯑꯣꯖꯥꯒ ꯃꯥꯒ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯕ ꯖꯥꯠꯂꯥ ꯈꯪꯗꯦꯗ ꯑꯣꯖꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯏꯆꯝ ꯆꯝꯅ ꯂꯩꯖꯕ ꯃꯤꯅꯤꯗꯣ ꯕꯕꯥ ꯍꯣꯏꯅ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯇꯧꯖꯔꯁꯨ ꯑꯩꯈꯣꯏꯗꯤ ꯅꯣꯡꯇ ꯌꯥꯎꯈꯤꯗꯦ ꯃꯁꯤꯗꯒꯤ ꯂꯨꯈꯣꯏ ꯑꯃꯗꯤ ꯊꯦꯝꯕꯨꯡ ꯑꯅꯤ ꯑꯗꯨ ꯀꯔꯤ ꯇꯧꯔꯒ ꯃꯣꯇꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯅꯈ꯭ꯔꯦ ꯑꯃꯔꯣꯝꯗ ꯃꯥꯅ ꯁꯥꯒꯩꯒꯤ ꯃꯇꯩꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯤꯕꯁꯤꯒꯤ ꯃꯔꯤ ꯃꯈꯣꯡ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯔꯛꯏ ꯊꯦꯝꯕꯨꯡꯗꯨ ꯌꯨꯝꯗ ꯍꯜꯂꯛꯂꯦ ꯊꯥꯗꯣꯏꯅ ꯀꯝꯗꯧꯕꯤꯔꯒꯦ ꯍꯌꯦꯡꯁꯦ ꯂꯥꯛꯂꯒꯦ ꯍꯥꯏꯔꯛꯂꯦ ꯉꯁꯤ ꯐꯥꯎꯗꯤ ꯆꯦꯛꯁꯤꯟꯅ ꯂꯩꯅꯅꯕ ꯍꯥꯏꯔꯛꯏ ꯊꯥꯗꯣꯏ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯍꯣꯏ ꯉꯁꯤꯒꯤꯗꯤ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯦ ꯕꯦꯝꯕꯦꯝ ꯍꯣꯏꯁꯨ ꯆꯦꯛꯁꯤꯟꯅꯕ ꯍꯥꯏꯁꯤ ꯕꯦꯝꯕꯦꯝꯅ ꯋꯥꯔꯤ ꯂꯤꯔꯝꯕꯗ ꯏꯆꯦ ꯃꯣꯇꯤꯁꯤ ꯃꯣꯏꯔꯣꯝꯗ ꯍꯦꯛ ꯂꯥꯛꯇꯨꯅ ꯍꯦꯛꯇ ꯂꯩꯔꯝꯃꯤ ꯍꯥꯏ ꯀꯔꯤꯕꯨ ꯇꯧꯔꯤꯕꯅꯣ ꯈꯪꯗꯦ ꯍꯦꯛꯇ ꯍꯥꯏ ꯃꯥꯁꯨ ꯌꯥꯝꯗꯤ ꯀꯤꯔꯕꯅꯦ ꯊꯦꯝꯕꯨꯡ ꯍꯣꯏ ꯅꯪꯅ ꯈꯔ ꯐꯖꯅ ꯍꯥꯏꯔꯣ ꯅꯪꯁꯨ ꯅꯥꯔꯤꯅꯤ ꯍꯥꯏꯗꯅ ꯍꯤꯞꯇꯨꯅ ꯂꯩꯕ ꯐꯥꯎꯕ ꯍꯦꯛ ꯁꯪꯖꯗ꯭ꯔꯦ ꯋꯥꯁꯤꯗ ꯂꯩꯈꯥꯏ ꯇꯥꯅ ꯂꯣꯏꯁꯤꯟꯈ꯭ꯔꯗꯤ ꯐꯔꯅꯤ ꯊꯥꯗꯣꯏꯁꯨ ꯃꯁꯥꯗꯨ ꯅꯥꯔꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯊꯣꯛꯂꯦ ꯃꯣꯇꯤꯒꯤ ꯃꯑꯣꯡꯁꯤꯗ ꯑꯅꯥꯕ ꯁꯪꯗ꯭ꯔꯦ ꯃꯥꯏꯕ ꯂꯨꯈꯣꯏ ꯎꯅꯗꯨꯅ ꯃꯥꯕꯨ ꯃꯥꯏꯊꯤꯕ ꯀꯌꯥ ꯄꯤꯅꯅꯕ ꯁꯦꯝ ꯁꯥꯔꯦ ꯍꯥꯏꯕꯁꯤ ꯃꯣꯇꯤꯅ ꯅꯤꯡꯊꯤꯅ ꯈꯪꯂꯦ ꯃꯣꯇꯤꯁꯤ ꯈꯪꯗ ꯎꯗꯕ ꯂꯩꯔꯛꯇ꯭ꯔꯦ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯈ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯃꯥꯒꯤ ꯁꯛꯇꯤ ꯄꯨꯝꯕ ꯍꯦꯟꯒꯠꯈ꯭ꯔꯕꯅꯤ ꯊꯧꯗꯣꯛ ꯑꯗꯨ ꯇꯞꯅ ꯈꯪꯃꯤꯟꯅꯁꯤ ꯃꯣꯇꯤ ꯑꯍꯤꯡꯗꯨꯃ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯃꯅꯤꯡꯗ ꯊꯣꯛꯂꯛꯏ ꯕꯦꯝꯕꯦꯝ ꯍꯣꯏꯒꯤ ꯃꯌꯨꯝꯗꯨ ꯃꯩ ꯊꯥꯜꯂꯤꯕ꯭ꯔꯥ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯊꯣꯛꯏ ꯇꯨꯝꯗꯤ ꯇꯨꯝꯈ꯭ꯔ ꯃꯥꯜꯂꯦ ꯃꯩꯁꯤꯡꯁꯦ ꯂꯣꯏꯅ ꯃꯨꯠꯊꯠꯂꯦ ꯇꯥꯟ ꯆꯞ ꯆꯥꯔꯤꯉꯩ ꯄꯥꯃꯦꯜꯒꯤ ꯊꯋꯥꯏꯃꯤ ꯀꯧꯊꯣꯛꯇꯨꯅ ꯃꯥꯋ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩꯁꯨ ꯑꯩꯒꯤ ꯄꯥꯞꯅ ꯍꯌꯦꯡ ꯅꯠꯇ꯭ꯔꯒ ꯍꯥꯡꯆꯤꯠꯇꯤ ꯁꯣꯏꯗꯅ ꯁꯤꯈꯤꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯁꯤꯔꯝꯗꯥꯏ ꯃꯤꯀꯨꯞꯁꯤꯗ ꯃꯤ ꯈꯔꯗꯤ ꯂꯦꯝꯅ ꯊꯥꯔꯝꯂꯔꯣꯏ ꯆꯐꯨ ꯑꯍꯤꯡꯕ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯌꯦꯅꯈꯥ ꯑꯗꯨꯗ ꯊꯝꯃꯤ ꯏꯁꯤꯡ ꯄꯤꯛ ꯊꯟꯅ ꯍꯥꯞꯂꯕ ꯆꯐꯨ ꯑꯗꯨꯗ ꯉꯥꯃꯨꯛ ꯑꯃ ꯏꯔꯣꯏꯍꯜꯂꯤ ꯃꯗꯨ ꯌꯦꯡꯂꯒ ꯆꯨꯕꯥ ꯃꯦꯠꯇꯨꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯣꯃꯣꯟ ꯇꯧꯏ ꯃꯈꯨꯠꯇꯨꯅ ꯉꯥꯃꯨꯗꯨ ꯄꯥꯏꯈꯠꯂꯛꯂꯒ ꯏ ꯈꯔ ꯄꯤꯊꯛꯇꯨꯅ
ꯁꯤꯟꯗꯨꯔꯒꯤ ꯄꯥꯇ꯭ꯔ ꯑꯃꯗ ꯑꯃꯨꯛ ꯊꯥꯗꯩ ꯉꯥꯗꯨ ꯁꯤꯟꯗꯨꯔ ꯑꯗꯨꯅ ꯉꯥꯡꯁꯪ ꯉꯥꯡꯍꯜꯂꯦ ꯑꯗꯨꯒ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯜꯂꯤ ꯉꯁꯤ ꯏꯒꯨꯝꯅ ꯅꯪꯅ ꯊꯣꯛꯂꯤꯕ ꯁꯤꯟꯗꯨꯔ ꯃꯆꯨꯁꯤꯅ ꯅꯪꯒꯤ ꯍꯛꯆꯥꯡꯗꯒꯤ ꯂꯦꯞꯇꯅ ꯏ ꯇꯥꯔꯛꯄ ꯑꯣꯏꯔꯁꯅꯨ ꯊꯋꯥꯏ ꯃꯤ ꯃꯉꯥ ꯃꯤꯒ ꯊꯥꯅ ꯇꯔꯨꯛꯃꯛ ꯀꯨ ꯑꯩꯒꯤ ꯐꯤꯒꯥꯎ ꯑꯁꯤꯗ ꯅꯪꯕꯨ ꯀꯧꯁꯤꯜꯂꯕꯅꯤꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯅ ꯏꯜꯂꯤꯕ ꯏꯅꯐꯤ ꯑꯗꯨꯗ ꯃꯈꯨꯠꯇꯨꯅ ꯀꯧꯁꯤꯟꯕꯗ ꯄꯥꯃꯦꯜ ꯑꯗꯨ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯇꯔꯪ ꯃꯂꯪ ꯑꯃꯗ ꯃꯄꯥꯟ ꯊꯣꯛꯂꯛꯄ ꯍꯧꯔꯛꯂꯦ ꯄꯥꯃꯦꯜ ꯊꯣꯛꯂꯛꯄ ꯑꯗꯨ ꯎꯕꯗ ꯃꯣꯇꯤꯗꯨ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯃꯥꯒꯤ ꯁꯣꯜꯂꯤꯕ ꯃꯍꯩ ꯖꯥꯗꯨ ꯑꯗꯨ ꯂꯦꯞꯇꯅ ꯁꯣꯟꯕ ꯍꯧꯔꯛꯏ ꯄꯥꯃꯦꯜꯗꯨ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯆꯠꯄ ꯍꯧꯈ꯭ꯔꯦ ꯊꯣꯏꯆꯥꯒꯤ ꯊꯋꯥꯏꯅꯗꯤ ꯎꯔꯦ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯅ ꯅꯥꯀꯟꯗ ꯂꯦꯞꯂꯒ ꯂꯩ ꯀꯀꯥ ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯆꯠꯂꯤꯕꯗꯨꯕꯣ ꯀꯀꯥ ꯅꯪ ꯉꯥꯏꯈꯨꯑꯣ ꯑꯣ ꯀꯀꯥ ꯑꯁꯨꯝꯅ ꯀꯧꯔꯕꯁꯨ ꯄꯥꯃꯦꯜꯗꯤ ꯇꯥꯗ꯭ꯔꯦ ꯃꯪꯂꯤꯉꯩꯒꯤ ꯍꯧꯒꯠꯂꯛꯄ ꯊꯣꯛꯂꯛꯄ ꯑꯣꯏꯕꯅ ꯀꯅꯥꯅꯣ ꯑꯃꯅ ꯃꯁꯥ ꯄꯥꯏꯗꯨꯅ ꯅꯣꯝꯃꯒ ꯍꯧꯗꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯄꯥꯃꯦꯜ ꯒ꯭ꯌꯥꯟ ꯇꯥꯔꯔꯣꯏ ꯊꯣꯏꯆꯥꯗꯤ ꯊꯋꯥꯏꯅꯤ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡ ꯑꯃꯗ ꯁꯣꯛꯄ ꯌꯥꯕ ꯅꯠꯇꯦ ꯄꯥꯃꯦꯜꯒꯤ ꯃꯅꯥꯛꯇ ꯑꯀꯣꯏꯕꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯀꯧꯕꯗꯨ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯀꯀꯥ ꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯕꯣ ꯅꯪꯕꯨ ꯁꯣꯏꯗꯅ ꯃꯈꯣꯏꯅ ꯍꯥꯠꯈ꯭ꯔꯅꯤꯌꯦ ꯃꯣꯇꯤ ꯊꯣꯏꯆꯥꯒꯤ ꯊꯋꯥꯏꯗꯨ ꯎꯔꯦ ꯃꯗꯨ ꯎꯔꯨꯕꯗꯩ ꯃꯁꯥ ꯑꯗꯨ ꯁꯥꯎꯅꯤꯡꯈ꯭ꯔꯦ ꯑꯉꯥꯡ ꯅꯪ ꯑꯃꯁꯨ ꯑꯩꯉꯣꯟꯗ ꯌꯦꯠꯀꯗꯧꯔꯤꯕ ꯐꯩ ꯂꯩꯔꯝꯃꯨ ꯉꯁꯤꯗꯤ ꯅꯪ ꯑꯝꯇ ꯂꯦꯝꯅ ꯊꯥꯔꯔꯣꯏ ꯍꯥꯏꯕꯒ ꯇꯧꯕꯒ ꯊꯣꯏꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯣꯏꯆꯥꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯃꯁꯤ ꯂꯦꯡꯍꯟꯗꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯈꯪꯕ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯄꯦꯜꯂꯔꯅꯤ ꯑꯉꯥꯡ ꯅꯪ ꯍꯧꯈꯣꯗꯅ ꯊꯣꯏꯆꯥꯗꯨ ꯃꯄꯤ ꯇꯥꯅ ꯀꯞꯂꯒ ꯃꯕꯣꯛ ꯅꯪ ꯑꯩꯕꯨ ꯐꯥꯖꯤꯟꯒꯅꯣ ꯀꯀꯥꯁꯦ ꯃꯔꯥꯜ ꯂꯩꯇꯤꯌꯦ ꯅꯪ ꯑꯩꯕꯨ ꯐꯥꯖꯤꯟꯒꯅꯣꯕ ꯃꯣꯇꯤꯗꯨ ꯃꯤ ꯎꯁꯤꯠꯇꯅ ꯅꯣꯛꯂꯒ ꯀꯔꯤꯒꯤ ꯃꯔꯥꯜ ꯂꯩꯇꯕ ꯃꯥ ꯇꯥꯍꯜꯂꯒ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯄꯦꯟꯈ꯭ꯔꯅꯤ ꯅꯪꯕꯨ ꯍꯥꯠꯄꯒꯤ ꯃꯔꯝ ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯊꯣꯏꯆꯥ ꯀꯞꯇꯨꯅ ꯃꯕꯣꯛ ꯑꯩ ꯑꯃ ꯁꯤꯈꯤꯕꯗꯤ ꯑꯩ ꯀꯩꯁꯨ ꯈꯟꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯗꯨꯝꯅ ꯃꯤ ꯈꯥꯠꯀꯅꯣ ꯃꯕꯣꯛ ꯅꯪ ꯐꯠꯇꯕ ꯃꯤ ꯑꯣꯏꯒꯅꯣ ꯅꯪꯒꯤ ꯃꯤꯡꯆꯠ ꯎꯔꯣꯡꯅ ꯂꯩꯀꯥꯏ ꯑꯁꯤꯕꯨ ꯈꯤꯟꯕ ꯑꯣꯏꯔꯁꯅꯣ ꯃꯣꯇꯤ ꯁꯥꯎꯅ ꯂꯥꯎꯔꯛꯏ ꯀꯔꯤꯒꯤ ꯃꯤꯡꯆꯠ ꯎꯔꯣꯡ ꯑꯩ ꯃꯤꯡꯆꯠ ꯄꯥꯝꯗꯦ ꯅꯪꯒꯤ ꯅꯄꯨꯗꯨꯅꯅꯦ ꯑꯩꯕꯨ ꯃꯤꯌꯥꯝ ꯃꯥꯡꯗ ꯏꯀꯥꯏꯕ ꯄꯤꯈꯤꯕꯁꯨ ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯁꯤꯈ꯭ꯔꯦꯗꯅ ꯃꯊꯪꯗ ꯅꯪꯒꯤ ꯅꯔꯥꯜꯗꯨꯒꯤꯅꯦ ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯇꯣꯛꯂꯤꯕꯗꯣ ꯊꯣꯏꯆꯥ ꯍꯦꯟꯅ ꯃꯄꯤ ꯅꯣꯛꯊꯔꯛꯏ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨꯃꯛ ꯃꯁꯤ ꯂꯦꯡꯕ ꯉꯝꯗꯅ ꯀꯞꯇꯨꯅ ꯂꯩꯔꯤ ꯄꯥꯃꯦꯜꯗꯨ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯆꯣꯡꯊꯈ꯭ꯔꯦ ꯃꯣꯇꯤ ꯉꯥꯃꯨ ꯑꯗꯨ ꯇꯥꯞ ꯄꯥꯏꯈꯠꯂꯛꯇꯨꯅ ꯃꯈꯥꯗ ꯂꯥꯛꯇꯅ ꯂꯪꯉꯤ ꯑꯁꯣꯝꯗ ꯄꯥꯃꯦꯜꯗꯨ ꯐꯤꯗꯤꯡ ꯆꯣꯡꯗꯨꯅ ꯂꯦꯜꯂꯤ ꯏꯁꯤꯡ ꯑꯗꯨꯗ ꯃꯀꯣꯛ ꯑꯗꯨ ꯀꯅꯥꯅꯣ ꯑꯃꯅ ꯄꯥꯏꯔꯒ ꯅꯝꯁꯤꯟꯕꯒꯤ ꯃꯑꯣꯡꯗ ꯇꯧꯗꯨꯅ ꯂꯩꯔꯤ ꯃꯈꯣꯜ ꯊꯣꯛꯅ ꯂꯥꯎꯕꯁꯨ ꯉꯝꯗꯅ ꯌꯥꯝꯅ ꯋꯥꯅ ꯇꯧꯔꯤꯕꯗꯨ ꯎꯔꯒ ꯍꯟꯖꯤꯟ ꯉꯥꯃꯨ ꯑꯗꯨ ꯄꯥꯏꯈꯠꯂꯒ ꯂꯩꯕꯥꯛꯇ ꯂꯪꯗꯨꯅ ꯁꯥꯟꯅꯩ ꯁꯤꯔꯣ ꯅꯪꯗ ꯁꯤꯔꯣ ꯑꯁꯨꯝꯅ ꯃꯣꯇꯤꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯒꯤꯗꯤ ꯄꯥꯃꯦꯜꯗꯨ ꯏꯁꯤꯡ ꯃꯊꯛꯇ ꯇꯥꯎꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯣꯇꯤ ꯃꯥꯒꯤ ꯃꯊꯧꯗꯨ ꯂꯣꯏꯔꯦ ꯍꯥꯏꯕꯒ ꯉꯁꯥꯏꯒꯤ ꯏꯁꯤꯡ ꯌꯥꯎꯕ ꯆꯐꯨ ꯑꯗꯨ ꯂꯥꯛꯇꯨꯅ ꯂꯪꯗꯨꯅ ꯊꯨꯒꯥꯏ ꯑꯗꯨꯒ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯜꯂꯤ ꯆꯐꯨ ꯑꯁꯤꯅ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯕꯒꯨꯝ ꯅꯪꯒꯤ ꯅꯀꯣꯛꯇꯨꯁꯨ ꯀꯥꯏꯔꯣꯍꯦ ꯃꯃꯥꯏꯗꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯃꯌꯨꯝ ꯆꯪꯈ꯭ꯔꯦ ꯃꯌꯨꯝ ꯆꯪꯂꯛꯄꯒ ꯇꯨꯃꯤꯟꯅ ꯂꯩꯇꯦ ꯂꯥꯏꯅꯤꯡꯊꯧ ꯀꯥꯗ ꯆꯪꯁꯤꯟꯗꯨꯅ ꯂꯥꯏ ꯁꯥꯟꯅꯕ ꯑꯃꯨꯛ ꯍꯧꯏ ꯈꯝꯕꯗꯤ ꯌꯨ ꯉꯥꯎꯗꯨꯅ ꯇꯨꯝꯈ꯭ꯔꯕꯅꯤ ꯃꯣꯇꯤ ꯂꯥꯏ ꯐꯗꯤꯕꯤ ꯑꯃꯗꯨ ꯄꯥꯏꯔꯒ ꯐꯖꯅ ꯃꯁꯝ ꯍꯥꯠꯇꯣꯛꯄꯤ ꯁꯤꯔꯝꯗꯥꯏꯗꯤ ꯀꯦꯔꯒ ꯆꯠꯅꯕꯅꯤ ꯂꯨꯅ ꯅꯥꯟꯅ ꯑꯀꯦ ꯑꯃꯧꯗ ꯁꯤꯕꯗꯨ ꯅꯨꯡꯉꯥꯏꯖꯗ꯭ꯔꯣ ꯀꯔꯤꯒꯤ ꯖꯨꯠ ꯆꯥꯗꯕ ꯃꯑꯣꯡꯗ ꯁꯤꯒꯅꯤ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯁꯤꯗꯣꯛꯁꯤ ꯉꯥꯏꯗꯅ ꯏꯇꯥ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨ ꯐꯖꯅ ꯀꯦꯕꯤꯔꯤ ꯃꯐꯤ ꯃꯔꯣꯜ ꯐꯖꯕ ꯁꯦꯠꯄꯤꯗꯨꯅ ꯌꯥꯝꯅ ꯂꯨ ꯍꯦꯜꯂꯕ ꯂꯥꯏꯗꯤ ꯑꯣꯏꯍꯜꯂꯤ ꯆꯔꯨꯅ ꯁꯥꯕ ꯄꯣꯠꯂꯣꯏ ꯁꯦꯠꯄꯤꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯐꯖꯅ ꯂꯦꯞꯍꯜꯂꯒ ꯃꯃꯥꯡꯗ ꯃꯥꯒꯤ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕ ꯎꯠ ꯈꯔ ꯄꯨꯊꯣꯔꯛꯇꯨꯅ ꯂꯥꯏꯗꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯊꯝꯃꯤ ꯏꯇꯥ ꯁꯤꯗ ꯅꯦꯠꯂꯣ ꯁꯤꯗ ꯅꯦꯠꯂꯒꯅꯦ ꯅꯪꯒꯤ ꯅꯅꯤꯡ ꯊꯨꯡꯒꯗꯧꯔꯤꯕꯅꯤ ꯂꯥꯏꯗꯤꯗꯨꯒꯤ ꯃꯈꯣꯡꯅ ꯎꯠ ꯑꯗꯨꯗ ꯅꯦꯠꯍꯜꯂꯕ ꯃꯇꯨꯡ ꯄꯦꯟꯅ ꯊꯤꯛ ꯅꯣꯛꯏ ꯑꯗꯨꯅꯤꯗꯅ
ꯑꯩꯒꯤ ꯏꯇꯥ ꯍꯥꯏꯁꯤꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯎꯆꯥꯟ ꯑꯃ ꯊꯨꯅ ꯆꯞꯈꯠꯇꯨꯅ ꯌꯨꯡꯂꯒ ꯊꯝꯃꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯃꯩ ꯆꯥꯛꯍꯟꯗꯕ ꯎꯆꯥꯟ ꯃꯥꯏꯀꯩ ꯃꯔꯤ ꯌꯨꯡꯉꯤ ꯑꯗꯨꯒ ꯂꯪ ꯑꯍꯤꯡꯕ ꯑꯃꯅ ꯎꯆꯥꯟ ꯃꯔꯤꯗꯨ ꯁꯝꯅꯅꯕ ꯃꯑꯣꯡꯗ ꯀꯣꯏꯁꯤꯜꯂꯤ ꯍꯧꯖꯤꯛꯇꯤ ꯌꯦꯡꯕꯗ ꯐꯖꯔꯦ ꯊꯧꯔꯤꯅ ꯏꯀꯣꯏ ꯀꯣꯏꯁꯤꯜꯂꯕ ꯁꯥꯟꯅꯕꯨꯡ ꯑꯃꯕꯨ ꯃꯥꯜꯂꯦ ꯃꯌꯥꯏꯗꯅ ꯁꯥꯟꯅꯕ ꯍꯧꯔꯝꯗꯥꯏꯒꯤ ꯃꯩꯔꯥ ꯀꯠꯄꯗꯨ ꯃꯥꯜꯂꯦ ꯂꯥꯏꯙꯤꯗꯨ ꯃꯅꯨꯡꯗ ꯍꯤꯞꯐꯜꯂꯤ ꯑꯗꯨꯒ ꯑꯃꯨꯕ ꯃꯁꯝ ꯑꯗꯨ ꯃꯩꯗ ꯊꯥꯗꯣꯛꯄ ꯍꯧꯔꯛꯏ ꯑꯁꯣꯝꯗ ꯂꯥꯏꯙꯤꯒꯤ ꯃꯁꯝ ꯆꯥꯛꯄ ꯍꯦꯛ ꯍꯧꯔꯛꯄꯒ ꯃꯥꯂꯤꯌꯥꯗꯨ ꯃꯀꯣꯛꯇꯨ ꯃꯩꯃꯨꯛ ꯁꯥꯕꯅ ꯉꯥꯎꯔꯛꯇꯨꯅ ꯑꯍꯤꯡꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯟꯅ ꯈꯥꯡꯂꯦ ꯇꯥꯃꯣ ꯑꯩ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯂꯨꯋꯥꯡꯁꯨ ꯇꯨꯝꯃꯝꯕꯗꯒꯤ ꯏꯉꯥꯎ ꯉꯥꯎꯗꯨꯅ ꯆꯦꯟꯊꯣꯔꯛꯂꯒ ꯃꯥꯂꯤꯌꯥꯕꯨ ꯐꯥꯖꯤꯜꯂꯤ ꯀꯩꯗꯧꯔꯒꯦ ꯅꯨꯄꯤ ꯁꯦ ꯅꯪ ꯀꯩꯗꯧꯔꯒꯦ ꯑꯩ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯑꯩ ꯀꯣꯛꯁꯦ ꯀꯥꯏꯒꯗꯧꯔꯦ ꯃꯤ ꯁꯣꯝꯗ ꯃꯣꯇꯤꯅ ꯄꯥꯏꯔꯤꯕ ꯂꯥꯏꯙꯤꯗꯨ ꯊꯋꯥꯏ ꯄꯥꯜꯂꯕꯤ ꯑꯃꯒꯨꯝ ꯃꯁꯝ ꯃꯩ ꯊꯥꯔꯛꯄ ꯑꯗꯨꯗ ꯀꯣꯏꯆꯣꯡ ꯆꯣꯡꯕ ꯍꯧꯔꯛꯂꯦ ꯄꯣꯂꯣꯏ ꯁꯦꯠꯄꯤ ꯂꯥꯏꯙꯤ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯃꯈꯨꯠ ꯑꯅꯤꯗꯨ ꯐꯟꯗꯣꯛꯇꯨꯅ ꯇꯤꯡꯊꯣꯛꯂꯒ ꯂꯩ ꯑꯗꯨꯕꯨ ꯃꯁꯝꯗꯨ ꯃꯩ ꯆꯥꯛꯄ ꯑꯗꯨꯗ ꯀꯟꯅ ꯄꯥꯏꯁꯤꯜꯂꯒ ꯑꯁꯥꯕ ꯈꯥꯡꯂꯤ ꯃꯣꯇꯤ ꯃꯗꯨ ꯎꯔꯨꯔꯒ ꯍꯔꯥꯎꯕꯅ ꯅꯣꯛꯆꯩ ꯑꯣ ꯄꯥꯜꯂꯦ ꯄꯥꯜꯂꯦ ꯑꯩꯅ ꯁꯤꯟꯕ ꯊꯧꯔꯥꯡ ꯄꯥꯜꯂꯦ ꯃꯇꯝ ꯑꯁꯤꯗ ꯈꯝꯕꯗꯨ ꯍꯥꯏꯐꯦꯠ ꯌꯥꯎꯋꯜꯂꯛꯄꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯃꯣꯇꯤꯗꯨ ꯃꯃꯥꯏ ꯁꯠ ꯑꯣꯟꯁꯤꯜꯂꯛꯏ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯔꯤꯉꯩ ꯀꯥꯟꯁꯤꯗ ꯅꯪ ꯑꯃꯨꯛ ꯆꯠꯇꯧꯔꯕ ꯑꯩꯒꯤ ꯀꯨꯝꯍꯩ ꯊꯨꯒꯥꯏꯒꯗꯕ ꯑꯣꯏꯔꯗꯤ ꯅꯪ ꯑꯃꯁꯨ ꯂꯦꯝꯅ ꯊꯥꯔꯣꯏꯗꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯍꯧꯒꯠꯂꯛꯇꯨꯅ ꯈꯝꯕꯗꯨ ꯃꯣꯟ ꯑꯃꯅ ꯀꯟꯅ ꯅꯝꯁꯤꯟꯗꯨꯅ ꯍꯥꯠꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯣꯇꯤ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯑꯃꯨꯛ ꯁꯣꯜꯂꯤ ꯑꯩ ꯀꯅꯥꯁꯨ ꯂꯦꯝꯅ ꯊꯥꯅꯤꯡꯉꯛꯇ꯭ꯔꯦ ꯅꯣꯏ ꯂꯣꯏꯅ ꯁꯤꯔꯒ ꯑꯩ ꯏꯊꯟꯇ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯒꯦ ꯑꯩ ꯑꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕꯤ ꯅꯠꯇꯤꯌꯦ ꯅꯣꯏꯅ ꯏꯀꯥꯏꯕ ꯅꯪꯍꯟꯈꯤ ꯑꯗꯨꯅ ꯉꯁꯤꯗꯤ ꯃꯥꯏꯁꯦ ꯊꯝꯐꯝ ꯂꯩꯇ꯭ꯔꯗꯨꯅ ꯊꯣꯛꯈꯤꯕꯅꯦ ꯑꯃꯨꯛꯁꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯋꯥ ꯃꯌꯥꯝꯁꯦ ꯍꯥꯏꯔꯝꯂꯒ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯊꯣꯔꯛꯂꯦ ꯑꯩ ꯌꯥꯝꯅ ꯋꯥꯈꯤꯌꯦ ꯃꯇꯝꯗꯨꯗ ꯌꯥꯝꯅ ꯏꯀꯥꯏꯈꯤꯌꯦ ꯃꯇꯝꯗꯨꯗ ꯅꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯑꯩꯕు ꯊꯦꯝꯖꯤꯟꯈꯤꯗꯦ ꯑꯩꯕꯨ ꯑꯉꯥꯎꯕꯤ ꯑꯣꯏꯅ ꯈꯟꯈꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯑꯩꯅ ꯂꯃꯟ ꯈꯨꯝꯂꯛꯂꯕ ꯃꯇꯝꯁꯤꯗꯅ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯕ ꯑꯩꯕꯨ ꯍꯤꯡꯆꯥꯕꯤ ꯃꯤꯍꯥꯠꯄꯤ ꯑꯣꯏꯅ ꯄꯥꯎꯊꯣꯛꯄꯤꯕ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯀꯞꯂꯤ ꯃꯄꯨꯔꯣꯏꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯎꯔꯒ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯗꯦ ꯈꯝꯕ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯅ ꯄꯥꯡꯊꯣꯛꯂꯒ ꯃꯣꯇꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕꯒꯨꯝ ꯇꯧꯔꯤ ꯈꯝꯕꯒꯤ ꯑꯔꯣꯏꯕ ꯅꯨꯡꯁꯥꯁꯣꯔ ꯃꯣꯇꯤꯅ ꯀꯧꯁꯤꯟꯗꯨꯅ ꯑꯍꯥꯡꯕ ꯄꯥꯇ꯭ꯔ ꯑꯃꯗ ꯍꯥꯞꯆꯤꯟꯈꯤ ꯅꯪꯉꯝꯕꯒꯤ ꯅꯨꯡꯁꯥꯁꯣꯔꯁꯤꯅ ꯃꯤ ꯑꯃ ꯍꯥꯠꯄꯗ ꯃꯇꯦꯡ ꯑꯣꯏꯕ ꯇꯥꯏ ꯑꯍꯤꯡꯗꯨ ꯍꯧꯈ꯭ꯔꯦ ꯃꯥꯂꯤꯌꯥꯗꯨ ꯑꯅꯥꯕ ꯍꯦꯟꯖꯤꯟꯕꯗꯒꯤ ꯃꯥꯏꯕ ꯂꯨꯈꯣꯏ ꯀꯧꯗꯨꯅ ꯂꯥꯏꯌꯦꯡꯂꯤ ꯑꯃꯥꯏꯕ ꯊꯝꯐꯧ ꯍꯦꯛ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠꯇꯒꯤ ꯃꯥꯏꯕ ꯂꯨꯈꯣꯏ ꯑꯃꯗꯤ ꯑꯃꯥꯏꯕꯤ ꯃꯣꯇꯤ ꯑꯅꯤꯁꯤ ꯈꯨꯟ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯃꯤꯡ ꯐꯠ ꯐꯥꯎꯒꯠꯂꯛꯄꯅꯤ ꯑꯃꯥꯏꯕ ꯂꯨꯈꯣꯏ ꯊꯝꯕꯧ ꯂꯩꯔꯤꯀꯥꯟꯗ ꯃꯃꯤꯡ ꯂꯤꯈꯠꯄ ꯉꯝꯈꯤꯗꯦ ꯀꯨꯏꯗꯤ ꯀꯨꯏꯔꯦ ꯃꯥꯅ ꯂꯥꯏꯒꯤ ꯊꯧꯔꯝ ꯇꯧꯔꯛꯄꯁꯦ ꯑꯗꯨꯕꯨ ꯊꯝꯕꯧꯅ ꯑꯍꯜ ꯑꯣꯏꯕꯇ ꯅꯠꯇꯅ ꯍꯩ ꯁꯤꯡꯂꯕ ꯃꯇꯤꯛ ꯃꯒꯨꯟ ꯑꯃꯅ ꯉꯝꯗꯨꯅ ꯐꯥꯈꯤꯕꯅꯤ ꯂꯨꯈꯣꯏ ꯃꯥꯂꯤꯌꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯍꯧꯖꯤꯛꯇꯪ ꯄꯥꯏꯕꯗ ꯈꯪꯂꯤ ꯏꯁ ꯂꯨꯗꯣꯔꯣꯏꯗ ꯄꯣꯠꯁꯦꯝꯅꯤꯅꯦ ꯏꯕꯨꯡꯉꯣ ꯂꯨꯋꯥꯡ ꯅꯪꯒꯤꯁꯤꯗꯤ ꯂꯨꯋꯥꯡ ꯉꯛꯅ ꯑꯣꯖꯥꯃꯥꯏꯕ ꯂꯧꯊꯣꯛꯄ ꯌꯥꯔꯣꯏꯗ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨꯅꯦ ꯃꯁꯥꯁꯤ ꯋꯥꯏ ꯁꯪꯒꯗꯨꯅ ꯂꯩꯔꯝꯂꯒ ꯍꯟꯗꯛ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯉꯥꯡꯁꯨ ꯀꯥꯏꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯃꯥꯒꯤ ꯂꯥꯏꯅꯥꯁꯤ ꯍꯧꯔꯛꯄꯅꯤ ꯂꯨꯈꯣꯏ ꯑꯗꯨꯝ ꯈꯪꯂꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯥꯂꯤꯌꯥꯒꯤ ꯐꯪꯖꯒꯗꯧꯔꯤꯕ ꯃꯆꯥ ꯑꯗꯨ ꯄꯣꯠꯁꯦꯝ ꯇꯧꯗꯨꯅ ꯊꯨꯒꯥꯏꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯑꯗꯨꯝ ꯈꯪꯂꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯍꯥꯏꯗꯣꯛꯇꯅ ꯋꯥꯗꯨ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯊꯣꯛꯂꯤ ꯀꯃꯥꯏꯅ ꯍꯦꯛ ꯇꯧꯔꯛꯄ ꯏꯕꯨꯡꯉꯣ ꯂꯨꯋꯥꯡ ꯃꯥꯂꯤꯌꯥꯅ ꯇꯧꯕꯁꯤꯡꯗꯨ ꯂꯣꯏꯅ ꯇꯝꯂꯤ ꯂꯨꯈꯣꯏ ꯃꯉꯛꯇꯨ ꯃꯊꯥ ꯁꯥꯅ ꯂꯨꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯍꯥꯏꯔꯤꯁꯤꯅꯗꯤ ꯉꯔꯥꯡ ꯑꯍꯤꯡꯁꯨ ꯇꯧꯏ ꯍꯥꯏꯕ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯃꯥꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯔꯦꯅꯦ ꯃꯤꯁꯤꯅ ꯂꯨꯋꯥꯡ ꯄꯥꯈꯠꯅ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯣꯖꯥ ꯃꯥꯕꯨꯗꯤ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯂꯨꯈꯣꯏꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯍꯪꯉꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯀꯩꯒꯤ ꯃꯌꯥꯝ ꯑꯃ ꯂꯨꯋꯥꯡꯁꯨ ꯃꯇꯨ ꯂꯣꯜꯂꯤ ꯃꯇꯨ ꯑꯍꯜꯅ ꯃꯌꯨꯝꯗ ꯊꯝꯃꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯁꯥ ꯈꯥꯏꯅ ꯂꯤꯕ ꯍꯧꯔꯤ
ꯋꯥꯔꯤꯗꯨ ꯂꯣꯏꯅ ꯈꯪꯂꯕ ꯂꯨꯈꯣꯏꯅ ꯇꯞꯅ ꯍꯪꯏ, ꯅꯪꯒꯤ ꯅꯨꯄꯤ ꯑꯍꯟꯗꯤ ꯌꯨꯝꯗ ꯁꯨꯝ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯅꯥ ꯀꯅꯥꯒꯤꯗ ꯆꯠꯂꯤ? ꯂꯨꯋꯥꯡ ꯈꯪꯗꯦ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇꯨ ꯅꯣꯝꯃꯤ꯫ ꯑꯣꯖꯥ, ꯑꯩꯁꯤ ꯃꯥꯒ ꯂꯩꯃꯤꯟꯅꯗꯕꯅꯤꯅ ꯃꯥꯁꯤ ꯀꯅꯥꯒ ꯇꯣꯠꯅ ꯇꯤꯟꯅꯩ, ꯀꯅꯥꯒ ꯄꯨꯜꯂꯤ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩ ꯈꯪꯖꯗ꯭ꯔꯦꯕꯣ꯫ ꯂꯨꯈꯣꯏ ꯂꯨꯋꯥꯡꯕꯨ ꯉꯥꯡꯕ ꯍꯧꯔꯛꯏ꯫ ꯀꯔꯤꯒꯤꯅꯣ ꯅꯨꯄꯥ ꯃꯆꯥ, ꯅꯣꯏꯁꯤ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦꯗꯀꯣ꯫ ꯅꯨꯄꯤ ꯂꯣꯜꯂꯦ, ꯂꯣꯜꯂꯤꯕ ꯅꯨꯄꯤ ꯑꯅꯤꯁꯤ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯅꯈꯣꯏ ꯑꯅꯤ ꯂꯣꯜꯂꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯉꯁꯤꯅ ꯆꯥꯡ ꯃꯥꯟꯅꯅ ꯊꯝꯕ ꯉꯝꯗ꯭ꯔꯤꯕꯗꯤ? ꯑꯗꯨꯅ ꯅꯪꯒꯤ ꯅꯨꯄꯤ ꯑꯍꯜꯅ ꯅꯪꯕꯨ ꯋꯥꯔꯧꯗꯨꯅ ꯇꯧꯕ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯅꯪꯕꯨ ꯀꯜꯂꯛꯄ ꯅꯪꯒꯤ ꯁꯥꯒꯩ ꯅꯥꯇꯩꯅ ꯆꯤꯡꯕ ꯃꯤꯑꯣꯏꯁꯤꯡꯅ ꯇꯧꯕ ꯑꯃ ꯃꯁꯤ ꯑꯣꯏꯕ ꯇꯥꯏꯅꯤ ꯏꯕꯨꯡꯉꯣ꯫ ꯂꯨꯋꯥꯡ ꯆꯤꯡꯅꯕꯅ ꯃꯁꯥ ꯑꯗꯨ ꯄꯤꯛ ꯊꯜꯂꯤ꯫ ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ, ꯑꯣꯖꯥ ꯂꯨꯈꯣꯏꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯑꯔꯥꯟꯕ ꯑꯃꯠꯇ ꯌꯥꯎꯗꯦ, ꯁꯤꯃ ꯂꯥꯜꯂꯤ ꯍꯥꯏꯅ ꯀꯞꯐꯝ ꯂꯩꯇꯕ ꯋꯥꯐꯝ ꯉꯥꯛꯇꯅꯤ꯫ ꯃꯁꯤꯗꯒꯤ ꯂꯨꯋꯥꯡꯅ ꯐꯔꯦ ꯑꯣꯖꯥ ꯃꯥꯏꯕ, ꯑꯩ ꯍꯧꯖꯤꯛꯃꯛ ꯌꯨꯝꯗ ꯆꯠꯂꯒꯦ꯫ ꯄ꯭ꯔꯤꯇꯤꯗꯨ ꯀꯗꯥꯏꯗ ꯂꯩ, ꯃꯥꯅ ꯍꯧꯖꯤꯛ ꯀꯅꯥ ꯀꯅꯥꯒ ꯂꯣꯏꯅꯔꯤ ꯍꯥꯏꯕꯗꯨ ꯑꯩ ꯈꯪꯗꯣꯛꯂꯨꯔꯒꯦ꯫ ꯑꯣꯖꯥ ꯂꯨꯈꯣꯏꯅ ꯐꯥꯊꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯏ꯫ ꯉꯥꯏꯈꯣꯅꯦ ꯅꯨꯄꯥ ꯃꯆꯥ, ꯈꯨꯗꯛꯇ ꯃꯥꯕꯨ ꯌꯦꯡꯁꯤꯜꯂꯒ ꯃꯥꯒ ꯅꯛꯅꯕ ꯂꯣꯏꯅꯕ ꯃꯤ ꯍꯦꯛꯇ ꯈꯪꯒꯗꯕ ꯅꯠꯇꯦꯅꯦ꯫ ꯇꯞꯊꯈꯣꯈꯣ, ꯑꯩꯁꯦ ꯍꯣꯔꯦꯟ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯔꯨꯕ ꯑꯃ ꯂꯩꯔꯤ꯫ ꯃꯁꯤꯗ ꯂꯨꯋꯥꯡꯅ ꯑꯃꯨꯛ ꯈꯨꯝꯃꯤ, ꯀꯅꯥꯒꯤꯗꯅꯣ ꯑꯣꯖꯥ ꯃꯥꯏꯕ? ꯃꯁꯤꯗ ꯃꯥꯏꯕꯗꯨꯅ ꯑꯃꯨꯛ, ꯑꯃꯥꯏꯕꯤ ꯃꯣꯇꯤ ꯍꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯊꯣꯛꯄ ꯊꯤꯝꯕꯨꯡ ꯍꯣꯏꯒꯤꯗꯅꯤ꯫ ꯃꯣꯏꯒꯤꯁꯨ ꯈꯣꯏꯔꯨꯝꯂꯒ ꯅꯣꯏꯒꯤꯁꯤꯗ ꯂꯥꯛꯄ ꯍꯥꯏꯗꯨꯅꯤ꯫ ꯃꯣꯏꯒꯤꯗꯨ ꯉꯟꯅ ꯈꯣꯏꯔꯨꯝꯂꯝꯂꯒ ꯑꯗꯨꯒ ꯊꯦꯡꯂꯞꯅ ꯅꯪꯒꯤꯗ ꯂꯥꯛꯄ ꯌꯥꯒꯗ꯭ꯔꯣ? ꯑꯣꯖꯥ ꯃꯥꯏꯕ, ꯍꯧꯖꯤꯛ ꯇꯧꯕꯤꯕꯗꯤ ꯀꯔꯤ ꯀꯥꯏꯕ? ꯍꯥꯏ, ꯍꯧꯖꯤꯛ ꯇꯧꯕ ꯌꯥꯗꯕ ꯂꯩꯕꯩꯅꯤꯅꯦ, ꯊꯦꯡꯉꯒꯅ ꯐꯗꯣꯏꯕꯅꯤꯅꯦ, ꯃꯃꯤ ꯂꯣꯏꯅ ꯁꯦꯡꯅ ꯎꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯂꯨꯈꯣꯏ ꯆꯠꯈ꯭ꯔꯦ꯫ ꯑꯣꯖꯥ ꯂꯨꯈꯣꯏ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯂꯤꯌꯥꯗꯨ ꯃꯊꯟꯇ ꯊꯅꯝꯃꯒ ꯌꯥꯝꯅ ꯈꯪꯅꯤꯡꯅ ꯂꯨꯋꯥꯡ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯟꯒꯤ ꯃꯌꯨꯝꯗ ꯂꯥꯛꯈꯤ꯫ ꯃꯣꯇꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥ ꯐꯥꯎꯗꯨꯅ ꯂꯥꯛꯄꯗ ꯄ꯭ꯔꯤꯇꯤꯗꯨ ꯂꯨꯋꯥꯡꯅ ꯎꯈꯤ꯫ ꯂꯨꯋꯥꯡ ꯄ꯭ꯔꯤꯇꯤ ꯎꯕꯗ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯜꯂꯤ, ꯑꯃꯥꯏꯕꯤ ꯃꯣꯇꯤ ꯍꯣꯏꯒꯤ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯕ ꯑꯗꯨꯗꯤ ꯃꯌꯥꯝꯁꯤ ꯅꯪꯅ ꯂꯣꯏꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯄ꯭ꯔꯤꯇꯤꯗꯤ ꯃꯄꯨꯔꯣꯏꯕꯕꯨ ꯎꯗꯦ꯫ ꯃꯥꯗꯤ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯍꯨꯔꯥꯟꯕꯤ ꯑꯃꯒꯨꯝ ꯒꯝ ꯒꯝ ꯇꯨꯃꯤꯟꯅ ꯆꯠꯈꯤ꯫ ꯂꯨꯋꯥꯡ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯃꯛꯅ ꯑꯁꯨꯝꯅ ꯐꯠꯇꯕ ꯊꯕꯛ ꯑꯁꯤ ꯇꯧꯔꯝꯕ ꯑꯁꯤꯗ ꯃꯍꯥꯛ ꯄꯦꯟꯗꯕꯅ ꯄꯤꯛ ꯊꯜꯂꯤ꯫ ꯍꯧꯖꯤꯛꯃꯛ ꯑꯣꯖꯥ ꯃꯥꯏꯕꯗ ꯍꯥꯏꯖꯒꯅꯤ, ꯅꯪꯕꯨꯁꯨ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕꯒꯤ ꯅꯠꯇꯦ, ꯅꯪꯒꯤ ꯑꯁꯣꯏꯕ ꯅꯔꯝꯆꯠꯇꯨꯗꯤ ꯅꯪ ꯅꯁꯥꯅ ꯈꯪꯖꯗꯦ꯫ ꯑꯗꯨꯒ ꯑꯩꯅ ꯅꯨꯄꯤ ꯂꯣꯟꯕꯤꯒꯤ ꯅꯃꯥꯗ ꯅꯪꯅ ꯄꯥꯎ ꯖꯥꯠ ꯃꯌꯥꯝ ꯑꯃ ꯇꯝꯁꯤꯟꯗꯨꯅ ꯑꯩꯕꯨ ꯂꯥꯟꯅ ꯎꯍꯟꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗꯗꯨꯅ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯅ ꯊꯝꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯨꯋꯥꯡꯗꯨ ꯄꯦꯟꯗꯅ ꯁꯣꯜꯂꯝꯂꯒ ꯄ꯭ꯔꯤꯇꯤꯒꯤ ꯃꯇꯨꯡ ꯈꯔ ꯂꯥꯞꯅ ꯀꯩꯁꯨ ꯈꯪꯗꯕ ꯁꯥꯔꯒ ꯏꯟꯅꯈ꯭ꯔꯦ꯫ ꯑꯌꯨꯛꯇꯨꯗ ꯍꯔꯤ ꯍꯣꯏ, ꯊꯦꯝꯕꯨꯡ ꯍꯣꯏꯅ ꯄꯥꯃꯦꯜꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯎꯕꯗ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯊꯦꯝꯕꯨꯡꯗꯤ ꯆꯤꯡꯅꯩ, ꯃꯍꯥꯛꯅ ꯀꯩꯗꯧꯅꯨꯡꯗ ꯃꯁꯥ ꯃꯊꯟꯇ ꯏꯁꯤꯡꯗ ꯆꯣꯡꯊꯗꯨꯅ ꯁꯤꯔꯣꯏ ꯍꯥꯏꯕꯁꯤ, ꯑꯗꯨꯕꯨ ꯃꯗꯨꯃꯛꯅ ꯃꯤꯃꯥꯡꯗ ꯇꯧꯈꯤꯕ ꯅꯠꯇꯕꯅꯤꯅ ꯀꯅꯥꯅꯁꯨ ꯑꯁꯦꯡꯕ ꯈꯪꯗ꯭ꯔꯦ꯫ ꯊꯥꯗꯣꯏꯁꯨ ꯑꯗꯨ ꯃꯉꯥꯏ ꯆꯤꯡꯅꯩ꯫ ꯍꯔꯤꯗꯤ ꯑꯣꯐꯤꯁ ꯆꯠꯄꯅꯤꯅ ꯃꯅꯨꯡꯒꯤ ꯋꯥꯔꯤꯗꯤ ꯇꯥꯗ꯭ꯔꯤꯕꯅꯤ꯫ ꯕꯦꯃꯦꯝꯁꯨ ꯅꯨꯡꯉꯥꯏꯇꯕꯅ ꯂꯣꯏꯔꯦ꯫ ꯄꯥꯃꯦꯜ, ꯑꯣꯟꯊꯣꯛꯅ ꯊꯨꯅꯁꯨ ꯆꯠꯂꯤꯗ, ꯏꯇꯩꯃꯗꯤ ꯑꯣꯟꯊꯣꯛꯅ ꯄꯦꯟꯈ꯭ꯔꯦꯗꯀꯣ꯫ ꯑꯁꯨꯝꯅ ꯄꯥꯃꯦꯜ ꯁꯤꯕꯒꯤ ꯀꯞꯄꯗꯨ ꯎꯔꯒ ꯃꯣꯇꯤꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯃꯅꯤꯡꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯐꯤꯕꯝ ꯑꯃꯗ ꯃꯌꯥ ꯀ꯭ꯔꯛ ꯀ꯭ꯔꯛ ꯆꯤꯛꯇꯨꯅ ꯌꯦꯡꯂꯒ, ꯍꯧꯖꯤꯛꯇꯤ ꯄꯦꯜꯂꯔꯤꯅꯤ, ꯅꯣꯏꯅ ꯇꯧꯅꯤꯡꯕ ꯇꯧꯔꯛꯑꯣ, ꯑꯩ ꯂꯣꯏꯅ ꯌꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯉꯔꯥꯡ ꯑꯍꯤꯡ ꯃꯣꯟ ꯅꯝꯁꯤꯟꯗꯨꯅ ꯍꯥꯠꯈꯤꯕ ꯃꯄꯨꯔꯣꯏꯕꯗꯨ ꯀꯔꯝꯅ ꯁꯤꯔꯝꯂꯦ ꯍꯥꯏꯅ ꯍꯥꯏꯒꯅꯤ ꯈꯟꯕꯗ ꯑꯋꯥꯕ ꯑꯣꯏꯔꯦ꯫ ꯃꯥꯁꯨ ꯇꯧꯁꯤꯟꯅꯗꯨꯅ ꯃꯈꯣꯜ ꯍꯧꯅ ꯀꯞꯄꯛꯏ꯫ ꯃꯅꯤꯡꯂꯣꯝꯗ ꯆꯦꯜꯂꯛꯂꯒ ꯍꯔꯤ ꯍꯣꯏꯗ ꯄꯥꯎꯗꯨ ꯀꯞꯅ ꯀꯞꯅ ꯇꯝꯂꯔꯤ꯫ ꯏꯇꯩꯃꯒꯤ ꯏꯕꯨꯡꯉꯣ, ꯅꯌꯥꯝꯕꯗꯣ ꯀꯩꯅꯣꯝꯃ ꯇꯧꯍꯧꯔꯦ, ꯃꯪꯂꯥꯛꯅꯔꯤꯕꯔꯥ ꯀꯩꯅꯣ ꯈꯪꯗꯦ, ꯑꯍꯤꯡꯗ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯄꯥꯎꯗꯨ ꯇꯥꯕꯗ ꯊꯦꯝꯕꯨꯡꯗꯨ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ꯫ ꯀꯩ ꯍꯥꯏꯕ ꯏꯇꯩꯃ? ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯍꯔꯤꯁꯨ ꯇꯥꯟꯅꯗꯨꯅ ꯏꯟꯅꯔꯛꯏ꯫ ꯑꯁꯨꯝꯅ ꯈꯝꯕꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯛꯂꯦ꯫ ꯇꯥꯆꯧ, ꯀꯔꯤꯅꯣ ꯅꯪꯅ ꯉꯁꯤ ꯇꯧꯔꯝꯂꯤꯕꯁꯤꯕꯣ? ꯉꯁꯤ ꯑꯩꯅ ꯎꯔꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯤꯕꯨ ꯀꯔꯤꯅꯣ? ꯍꯔꯤꯅ ꯊꯦꯝꯕꯨꯡꯕꯨ ꯊꯦꯝꯖꯤꯜꯂꯤ꯫
ꯃꯣꯇꯤꯅꯗꯤ ꯃꯄꯨꯔꯣꯏꯕꯕꯨ ꯀꯩꯁꯨ ꯍꯥꯠꯂꯝꯂꯣꯏ ꯍꯥꯏꯕꯁꯤ ꯈꯜꯂꯤ, ꯑꯗꯨꯅ ꯊꯣꯏꯅ ꯍꯦꯟꯅ ꯆꯤꯡꯅꯕꯗꯤ ꯄꯣꯛꯇꯦ꯫ ꯑꯍꯤꯡ ꯃꯪꯂꯥꯛꯅꯗꯨꯅ ꯁꯤꯔꯔꯣꯏ ꯑꯗꯨꯝ ꯈꯜꯂꯤ꯫ ꯃꯣꯇꯤꯗꯤ ꯇꯧꯁꯤꯟꯅꯗꯨꯅ ꯃꯈꯣꯜ ꯊꯣꯛꯅ ꯄꯪꯀꯞꯇ ꯀꯞꯂꯤ꯫ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯊꯤꯕꯨꯡ ꯍꯣꯏꯅ ꯊꯦꯝꯖꯤꯟꯕꯤ꯫ ꯊꯥꯗꯣꯏꯒ ꯕꯦꯝꯕꯦꯝꯒꯅꯁꯨ ꯃꯣꯇꯤꯕꯨ ꯐꯥꯖꯤꯜꯂꯤ꯫ ꯏꯆꯦ ꯇꯣꯛꯑꯁꯦ, ꯌꯦꯡꯕ ꯉꯝꯗ꯭ꯔꯦꯕ꯫ ꯃꯣꯇꯤ ꯀꯞꯇꯨꯅ ꯉꯔꯥꯡꯇꯅꯦ ꯏꯇꯦꯛ ꯇꯦꯛꯅ ꯇꯨꯝꯈꯤꯕꯗꯣ, ꯀꯔꯤꯅꯣ ꯇꯧꯔꯝꯃꯤꯕꯁꯤꯕꯣ, ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯤꯌꯦ ꯃꯣꯏ ꯕꯕꯥ꯫ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯀꯞꯅꯔꯦ꯫ ꯑꯁꯨꯝꯅ ꯄꯥꯃꯦꯜ ꯍꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤ ꯀꯧꯗꯨꯅ ꯄꯥꯃꯦꯜꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯁꯤꯟꯅꯈ꯭ꯔꯦ꯫ ꯄꯥꯃꯦꯜ ꯍꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯀꯌꯥ ꯑꯃ ꯇꯧꯔꯤ, ꯑꯗꯨꯕꯨ ꯍꯥꯔꯤ ꯍꯣꯏꯁꯨ ꯃꯈꯣꯏꯅ ꯍꯥꯠꯄ ꯅꯠꯇꯕꯅꯤꯅ ꯋꯥꯗꯨ ꯁꯦꯡꯅ ꯂꯣꯏꯅꯃꯛ ꯇꯝꯂꯤ꯫ ꯃꯗꯨ ꯇꯥꯕꯗ ꯄꯥꯃꯦꯜꯒꯤ ꯃꯃꯥ ꯑꯗꯨ ꯑꯁꯨꯝ ꯋꯥꯟꯊꯈ꯭ꯔꯦ꯫ ꯎꯄꯥꯏ ꯂꯩꯇꯦ, ꯃꯊꯟꯇ ꯁꯤꯖꯕ ꯑꯣꯏꯕꯅꯤꯅ ꯋꯥ ꯃꯈꯥ ꯇꯥꯅꯗ꯭ꯔꯦ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯑꯗꯨꯝ ꯄꯨꯈ꯭ꯔꯦ꯫ ꯄꯥꯃꯦꯜꯁꯨ ꯑꯗꯨꯝ ꯄꯣꯠꯂꯣꯏꯈ꯭ꯔꯦ꯫ ꯁꯣꯝꯗ ꯈꯝꯕꯒꯤ ꯑꯁꯤꯕ ꯃꯁꯥ ꯑꯗꯨꯁꯨ ꯄꯣꯠꯂꯣꯏꯅꯕ ꯊꯧꯔꯥꯡ ꯄꯨꯝꯕ ꯂꯣꯏꯈ꯭ꯔꯦ꯫ ꯂꯩꯀꯥꯏ ꯃꯤꯅ ꯆꯤꯕꯣꯟ ꯆꯤꯕꯣꯟ ꯉꯥꯡꯅꯕ ꯍꯧꯔꯛꯏ꯫ ꯏꯁ, ꯃꯋꯥꯗꯨꯁꯨ ꯁꯤꯔꯦꯌꯦ, ꯁꯤꯁꯅꯨ, ꯌꯨ ꯌꯥꯝ ꯊꯛꯄꯅꯤ꯫ ꯑꯇꯣꯞꯄ ꯑꯃꯅ ꯑꯃꯨꯛ, ꯑꯗꯨꯃꯥꯏ ꯍꯥꯏꯒꯅꯨꯍꯦ, ꯃꯪꯂꯥꯛꯅꯔꯒ ꯁꯤ ꯍꯥꯏꯕꯅꯤꯅꯦ ꯅꯣꯏꯁꯨ꯫ ꯑꯣ ꯑꯗꯨꯕꯣꯕ, ꯌꯨ ꯌꯥꯝ ꯊꯛꯄꯅꯤ, ꯁꯤꯖꯈꯤꯕꯅ ꯐꯩ ꯍꯥꯏꯕ꯫ ꯑꯗꯣ ꯄꯥꯈꯪ ꯃꯆꯥ ꯑꯃ ꯁꯤꯕꯗꯨꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ꯫ ꯃꯣꯏꯒꯤ ꯏꯪꯈꯣꯜ ꯑꯁꯦ ꯀꯔꯤꯅꯣ ꯑꯃ ꯐꯠꯇꯕ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ, ꯂꯥꯏ ꯈꯨꯔꯨꯝꯒꯦ ꯍꯥꯏꯗꯤꯅꯦ꯫ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ, ꯑꯗꯨꯅꯦ ꯑꯃꯥꯏꯕꯤ ꯃꯣꯇꯤ ꯃꯁꯥꯃꯛꯁꯨ ꯂꯩꯔꯤ, ꯑꯗꯨꯒ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ꯫ ꯑꯇꯣꯞꯄ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯁꯤꯌꯨꯕꯨ ꯇꯝꯂꯕꯗꯤ ꯀꯅꯥꯅꯕꯨ ꯊꯤꯡꯕ ꯉꯝꯂꯨꯗꯣꯏꯅꯣ? ꯌꯥꯔꯦ, ꯏꯕꯥꯅꯤꯒꯤ ꯋꯥꯊꯤꯁꯦ ꯇꯣꯛꯑꯁꯤ, ꯃꯤꯅ ꯇꯥꯔꯒ ꯑꯃꯨꯛ꯫ ꯃꯇꯝꯗꯨ ꯃꯣꯇꯤꯗꯨ ꯄꯣꯠꯂꯣꯏꯐꯝꯗꯒꯤ ꯃꯁꯥ ꯄꯨꯝꯕ ꯏꯁꯤꯡꯅ ꯄꯨꯡꯂꯨꯞ ꯂꯨꯞꯂꯒ ꯀꯥꯔꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯅꯤꯈꯛꯅ ꯁꯥꯟꯅꯔꯝꯕ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯃꯃꯤꯠꯇꯨ ꯄꯩꯅ ꯌꯦꯡꯂꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯏꯁ, ꯃꯤꯠꯌꯦꯡꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦꯗ꯫ ꯑꯗꯨꯅꯦ ꯑꯩꯅ ꯉꯁꯥꯏꯅ ꯁꯤꯒꯨꯝꯕ ꯋꯥꯔꯤꯁꯦ ꯍꯥꯏꯒꯨꯝꯁꯦ ꯍꯥꯏꯗ꯭ꯔꯥ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯅꯤꯗꯨ ꯀꯤꯅ ꯀꯤꯅ ꯃꯣꯇꯤꯅ ꯆꯠꯈꯤꯕ ꯑꯗꯣꯝꯗ ꯌꯦꯡꯂꯒ ꯂꯩꯍꯧꯏ꯫ ꯑꯁꯨꯝꯅ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨ ꯃꯥꯏꯕ ꯂꯨꯈꯣꯏ ꯊꯦꯝꯕꯨꯡꯒꯤꯗ ꯂꯥꯛꯂꯦ꯫ ꯈꯝꯕ ꯁꯤꯕꯒꯤ ꯄꯥꯎ ꯑꯗꯨ ꯂꯩꯀꯥꯏ ꯃꯤꯅ ꯇꯝꯃꯛꯄꯗꯒꯤ ꯃꯥꯁꯨ ꯇꯥꯔꯕꯅꯤ꯫ ꯌꯥꯝꯅ ꯃꯤꯄꯥꯏꯅ ꯊꯦꯝꯕꯨꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯄꯥꯎꯗꯨ ꯇꯝꯂꯩ꯫ ꯍꯩ, ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ, ꯑꯩꯅ ꯇꯥꯔꯛꯂꯤꯕ ꯄꯥꯎ ꯑꯁꯤꯕꯣ? ꯊꯦꯝꯕꯨꯡꯁꯨ ꯎꯄꯥꯏ ꯂꯩꯇꯦ, ꯊꯣꯛꯂꯤꯕ ꯃꯤꯁꯤ ꯃꯤꯅꯥ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯨꯈꯣꯏꯗ ꯂꯤꯔꯦ꯫ ꯂꯨꯈꯣꯏ ꯋꯥꯁꯨ ꯇꯔꯦꯠ ꯇꯔꯥ ꯊꯣꯛꯅ ꯈꯜꯂꯕ ꯃꯇꯨꯡ, ꯑꯩ ꯌꯦꯡꯒꯦꯁꯦ, ꯄꯨꯝꯅꯃꯛꯁꯦ ꯅꯪꯒꯤ ꯅꯇꯩꯃꯅ ꯇꯧꯍꯟꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯊꯦꯝꯕꯨꯡꯗꯤ ꯋꯥꯐꯝ ꯑꯗꯨ ꯈꯔ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯎꯠꯇꯨꯅ, ꯀꯝꯗꯧꯅ ꯑꯣꯏꯕ ꯌꯥꯕ ꯋꯥꯅꯣ ꯑꯣꯖꯥ? ꯂꯨꯈꯣꯏ ꯇꯞꯅ ꯈꯨꯝꯃꯛꯏ꯫ ꯌꯦꯡꯁꯤ, ꯑꯩꯅ ꯌꯦꯡꯂꯒ ꯂꯣꯏꯅ ꯊꯣꯛꯂꯒꯗꯕ ꯉꯥꯛꯇꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 7 ꯇꯥꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩ꯫ ꯂꯨꯈꯣꯏꯁꯨ ꯂꯥꯏꯒꯤ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯣꯏꯅ ꯊꯝꯂꯕ ꯃꯇꯨꯡ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯗꯨꯅ ꯂꯥꯏꯒꯤ ꯊꯧꯔꯝ ꯑꯗꯨ ꯇꯧꯕ ꯍꯧꯔꯛꯏ꯫ ꯃꯃꯤꯠꯃꯛꯅ ꯎꯔꯦ ꯃꯣꯇꯤꯒꯤ ꯁꯛꯇꯝ ꯑꯗꯨ꯫ ꯃꯗꯨ ꯎꯕꯗ ꯂꯨꯈꯣꯏ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯍꯥꯏꯐꯦꯠ ꯁꯨꯛꯂꯗꯨꯅ ꯂꯩ꯫ ꯁꯣꯝꯗ ꯃꯣꯇꯤ ꯃꯁꯥꯗ ꯀꯔꯤꯅꯣ ꯑꯃ ꯐꯥꯎꯔꯛꯄ ꯑꯗꯨꯗ ꯃꯥꯁꯨ ꯃꯥꯒꯤ ꯂꯥꯏ ꯁꯥꯟꯅꯕ ꯑꯗꯨ ꯍꯧꯔꯛꯇꯨꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯛꯏ꯫ ꯑꯣ, ꯑꯃꯥꯏꯕ ꯂꯨꯈꯣꯏ, ꯅꯪ ꯋꯥꯁꯤꯗ ꯌꯥꯎꯁꯤꯜꯂꯛꯂꯕꯀꯣ? ꯅꯪꯃꯛꯅꯁꯨ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯅꯤꯡꯂꯕ? ꯂꯨꯈꯣꯏꯅ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ, ꯑꯣꯟꯊꯣꯛꯅ ꯍꯩꯅ ꯁꯥꯟꯅꯩꯗꯀꯣ ꯑꯃꯥꯏꯕꯤ꯫ ꯁꯣꯝꯗ ꯃꯣꯇꯤꯅ ꯑꯃꯨꯛ ꯈꯨꯝꯃꯛꯏ꯫ ꯌꯥꯔꯗꯤ ꯑꯣꯖꯥ ꯃꯥꯏꯕ, ꯈꯣꯡꯐꯝꯗꯨ ꯍꯟꯗꯣꯛꯄꯤꯌꯨ, ꯑꯩꯒꯤ ꯏꯊꯧ ꯌꯥꯝꯅ ꯋꯥꯠꯂꯤ꯫ ꯂꯨꯈꯣꯏꯅ ꯑꯃꯨꯛ ꯈꯨꯝꯃꯤ꯫ ꯀꯔꯤ, ꯅꯪꯒꯤ ꯅꯊꯧ ꯀꯔꯝꯕ ꯋꯥꯠꯂꯤꯕ? ꯑꯐꯕ ꯊꯕꯛ ꯑꯣꯏꯔꯗꯤ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯒꯦ, ꯑꯗꯨꯕꯨ ꯐꯠꯇꯕ ꯃꯤꯒꯤ ꯁꯣꯛꯄ ꯌꯥꯕ ꯑꯣꯏꯔꯗꯤ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯑꯃꯥꯏꯕꯤ꯫ ꯃꯣꯇꯤ ꯅꯣꯛꯇꯨꯅ, ꯃꯤ ꯑꯃꯒꯤ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝꯕꯨ ꯅꯪꯉꯣꯟꯗ ꯍꯥꯏꯗꯣꯛꯀꯗ꯭ꯔꯥ? ꯑꯗꯨꯏ ꯁꯔꯨꯛ ꯅꯐꯝꯗ ꯍꯟꯈꯣ, ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯅꯔꯛꯇ꯭ꯔꯤꯉꯩ꯫ ꯂꯨꯈꯣꯏꯁꯨ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯑꯗꯨꯛ ꯌꯥꯝꯅ ꯂꯥꯛꯆꯕ, ꯑꯁꯨꯛ ꯃꯤ ꯎꯁꯤꯠꯇꯕ ꯍꯥꯏꯅ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯁꯥ ꯑꯗꯨ ꯇꯞꯅ ꯐꯝꯊꯔꯗꯨꯅ ꯂꯨꯈꯣꯏꯅ ꯍꯪꯉꯛꯏ꯫ ꯅꯪꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯇꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯐꯠꯇꯕ ꯊꯕꯛꯇꯤ ꯑꯗꯨꯝꯅ ꯇꯧꯒꯅꯨ꯫ ꯃꯣꯇꯤ ꯇꯟꯖꯥ ꯆꯥꯔꯦ ꯈꯟꯅ ꯃꯥꯒꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯕ ꯍꯧꯔꯛꯏ꯫ ꯑꯣꯖꯥ ꯃꯥꯏꯕ, ꯅꯪꯅ ꯍꯪꯕꯒꯤ ꯑꯩ ꯋꯥꯔꯤꯁꯦ ꯂꯤꯊꯣꯛꯂꯕꯅꯤ, ꯑꯗꯨꯕꯨ ꯋꯥꯔꯤꯁꯦ ꯇꯥꯔꯒ ꯅꯪ ꯑꯩꯕꯨꯗꯤ ꯁꯥꯎꯕꯤꯒꯅꯨ, ꯃꯔꯝꯗꯤ ꯑꯩꯁꯨ ꯁꯥꯎꯅꯤꯡꯈꯤꯗꯨꯅ ꯄꯥꯡꯊꯣꯛꯂꯤꯕꯅꯤ꯫
masida lukhoina liro liro nangi wari pumba aingonda liro karigi saugadoribano moti kaptuna wari adu liba hori aina ahanba laigi nusit tongba horokpa matam aigi ikubo maiba thambona yakhidi mahakna aigi laibu namsinduna thamnaba akhang ahai maibi kaya tanaduna yumda porakhi aisu pendabadi pui amoksu ithanta laibu barujai kana amatana masada lai tong bhaibase pamadabani adugi matung aibu lai namsillaga thamki matamdu aigi ikubok jamna phauri magi masak mamingbu sakna sunaduna leiraba matamni asigi matung ai khara safana leirakle madudagi ai nongma khulgi wa khanani haibadagi khunang achobagi lampak lomda lakhi mi yamna chinba mafam oibagi ai khajitang thaidokduna khunang manaktuda lepaga leibani maik su hauna khongbnina adum tai lekai gi kaigi board ki maru oiba wari kaya sanaraba matung ai khunang adugi marum amada phamthai matamduda lin amakhak leibadu ai ure ai isada hayataba ithil amadi phauki lin adu mamaidi ure makokti uba phangdi miyoibagi hainaba amasu leibani karigumba mafam matam sadana lingumba thingnaba tarabadi lil adugi makoka mamaiga unanabo hono hainaribani ai isadu khirum khirum tawna yumda halakle ithanta leiba tanja oiraduna ai isase yamna wana phamungda kakatuna phamthaki aigi mangda ibudau ibendau laktuna hogolo haina kanna tai aduga ai mikap thorakpada nungdang oiraga leiramle sa ising thongdana mapan tholakpadadi atia sida ibudau ibendau gi masaktu amuk uba haurakhi madudagi isa asi nikhlaktuna maibi lai tongba haurakpadagi kanna chenduna aigi ima thiba hauki matamdu lainok changakpagi leifau yamna kanna chumukpa tanjani matamduda aibu yengba jumda mi kaya lakhi aigi ikuboki mawong matau amadi mityeng nayeng aibu waroba saubagi mami ama tai ai thoine hena nachingludi isage laina kan khibana kanabasu kiba phau khidre nongma lekai gi miro labi nupi amakhak tha suraba matamda angang pokpang ngamdabadagi paw lakhi aidi tasengna asiguma thabakti tawba haitri madunasu ahanbani ai haita haiba lakjarabanina chatli matamdu ai ikuboksu mafam maduda leirami ai lakpa ubada ma yamna sauningbagi mawong ulakhi matamduda aina ikai khiba aibu ikaiba nanghan khibadi ai ikuboknani ngasaidagi wari taliba lukhoina tapna wari du loina liro numituda nakubokna karamna lekai mamangda nangbu ikai ba pikhibano moti makhatana kaptuna lirai ai magna tha surba angang du hat khiba nateko adubu aina hat khi haiduna tha surba angang adugi mapan aibu thina chairakhi ai mafam du yobaga nupi dugi awaba masaktu uba yengba ngamkhide changchenduna mihun pairaga yenglui adugi matung masa paiduna kari phibumda leiri haina yenglui angang du taibang pharakadore madu khangbada ai yamna harauki adumna angang adu pongnaba sem sanari ngai aigi ikubok thambok changnakutuna hey ngaiko nuna tawrido tapthako amukta ngaiko ko asi hairaga nupi dugi manakta changsinkhre aduga phamthakre masigi matung ikubokna mayamda hairi noi namai loina leithou sida leriba mi loina mangniko haise aisu upai leite mai leithoktaba yadre thambongna mantra ama solaga sem asung ama laigini haiduna nupi aduda pijaki nupi dusu angang dubu taibang phau khradi khalibani aduga angang du tekta kaidana phangjaba pamlibani sem du sarubadagi nupi adu khanglau laurai thambau madu uraga harauna nungmi mapanda tholaktuna tanja chap charingai angang si taibang phahonnaba tahausi hai nakoi changnaba tawro asi hayamlaga mapanda thokre aikhoi loina changchenduna nupi adubu hogdoi adubu nupi du khumkhidrei sordi holi asumna yamna thuba matamda angang adu taibang phahollaba matung sina phangle
मधु उबदा थंबोक साउगलक्तुना आई ngasai खंगलबनी माना हेक लापदगी मीगी सोर अदु अदा हाइना येंगलगा अंगांग अदुबु माना हातोकपनीने असोक यामना फत्तबसिबु करिनोने आइगी मुक्सिबो आइदि नंगसे लाइगी असेंगो मनाइनी खल्लुबनी अदुबु नंगदी मिहारपि ओइरेको मसिगी मतुंग सिरिबा अंगांग अदुगी मपा अदुनसु कप्तुना आइबु साउना चैरकी ngasi aigi isana phangliba awabase nangsu phangbu oyu tha tarana puduna isage masak urani khanna harau jaruba aduga asomna uba phangan biba nang yamna phattaba maibine ngasi aigi mittagi tariba pisina mihapi nangsu lemna phangbu oyu ko asi hairaga lekai miyam yumdugi thangnaba miyuisingna aibu phuduna talakhi numitudigi hauna iraibak mihapi haibagi mingthol phangki आइदी कैसु खंगदबनिना वादुदा यामना इकाइजखि मितुदिगी हौना लाइगी थोरमदा कनानासु नेकपा लाखिद्रे मिपुम खुदिमंगना आइबु किनखि माइबिगा चंगले अदुगा लाइगी थोरमगा तौबसिदा मिपुम खुदिमंगना सक सक उनरगा चन्नबा फावबा ngमनलक्त्रे अदुगी मतुंग इकुबोक थंबौदु यामना कन्ना नाबा हौरगले आइना खनखि थंबौना नारिबासि अंगांगदुगी मपाना कप्तुना सोलखिबा सापतुना फंखिबनि हाइबसे आई थमोइनुंगदा यामना हराउखि आई अमा मिचत थीरबसु मासु सोइदना सियनी खनबदा यामना हराउखि असुमना कन्ना नारकपा अनाबा अदुना इकुबुकी सेवा तौबा अदुम चंगी थादोइगा सिनदुना सेवा चंखि नोंमगी नुमितनी थंबौ आइना सेवा तौबा चंगकपसि मसादा चिंगनबदी अदुम पोई मरमदी माना तौखिबा फत्तबा मरालदुना थोइचासी मपुगा यामना यानै मपुना हारिखै इल्ली मपुगी मनाक्तुदा तुम्मी नादुना लरिबा मपुगी खोंयादा तुमदुना अदुम लई आइना थादोइगी महुत सिन्दुना अनाबा अदुबु संहौरे थोइचादी तुमली आइसु साउनिंगमनबगी मयाइना कनासु उद्रिङै मोन नमसेदुना थंबौबु हाटकी थौदोक्तु थोइचाना मिकअप थोरकपगा मपा चानना उरबा जानी थोइचाना माबो करिनो नंग तौरिसिबु करिनो असुमना आइना मोंदु फट थादोखि थंबौदु सिरबोय निंखि आइसु पाखटपा हेमंदुना थोइचागी नारोमदा कन्ना थाजिनखि अंगांगदु इंगाव ngौना हौगलकपदा आइना अदुमना तौरुबदुदा ज्ञान मांगदुना ताखै आइना पमदुना माबु मागी कादा हिफनखै थिंबुंगा थादोइगदी मागी कादा लैखि आइना कप्तुना इकुबुक सिरे हाइबदा मयाम लोइना चेंसिलक्तुना कप्पा हौरई पोलोइबदु आइना याददुना नमदुना अहिंग अदुदा पोलोइ हनखि मरमदी थंबौक सिरबरा सिद्रिबरा हाइबदु चपचाना खंबा ngमखिदि असोमना पोलोइ फमदा थंबौ हौगलखि अदुसु आइना मिथिन चैना थिंदुना मैरक्ता इंजिनखि आइसु सिदबा माइबा थंबौबुसु आइना नमदुना हाटखि असि हाइरगा मोतिदु नोगलई लुखोइ पिसुम सुक्तुना तारी मागा पाव फाउनरंबा लाइगी थौरमदु लोसिलबा मतुंग लुखोइ वारियसिंग अदु करमना लीगनी खली अदुबु लिथोक्त्रे सोदना साउनरनी खनखै साउरगा तौरकपा थबक खुदिमक अफबा नते खंदुना कना अमत लिथोक्त्रे अदुगी महुत करिसु तरोइदा आइना फजना खोइरोम थोखरे मखाताना करिसु तौबा ngमलरोय ओजा थेंगले मीगी खोइरोमगदबसु लई ngasiगीदी हानख्रगेको खुदोंग चाद्रदी हेक्ता हाइरो असि हाइरगा थिंबुंगना माइबा लुखोइबु थिंदोखरे माइबा लुखोइ मथनता असुकपा थोंगाल अदुदा थोलकपदा मसादा करिनो अमदी फाउखि मतमदुदा वाफल मरक अदुदा फेरे फेरे हाइरक्तुना किहल खंगलखि लुखोइ लाइसोन कया सोलदुना लुवांग होइगी युम जंगनबा चटली लुवांगना तंबदगी वा लोइना तारब मतुंग लुखोइदु हेना हेना साउनिंख्रे माइबा लुखोइना लोयादा हाइरई लाई खोइरोमदुना येंथोकदरिबा मिदुदी अखोइना लोइना खंगले अदुदी करी अमुक तौखिनी माबु वारकपा अमदी चुमले मसीदा लोयाना होय ओजा माइबा अदुमंगनी अइना खलिसिसु लुखोइ लाई खोइरोमबा हौरकलगा मोतीदा पोसेम कया हंदुना थाखि मोती सोमदा लैबा ngमदना कुचेन चेले लुखोइना साउना हाइरई नंगना थारकलिबा पोसेम मयामसे नंगोदा लोइना हल्लबनी है असि हाइरगा मनुंगदा पोट खरा लंगचिल्ली यिरुम अमा थुगाइदुना येंबदा मनुंगदा ई मयाम अमा चंगदुना लेरमले
ꯌꯦꯔꯨꯝꯒꯤ ꯃꯄ꯭ꯔꯥꯝꯁꯤꯡ ꯑꯗꯨꯗ ꯇꯤꯟꯊ꯭ꯔꯣꯛ ꯃꯥꯟꯕ ꯃꯌꯥꯝ ꯑꯃ ꯃꯔꯦꯡ ꯆꯠꯄꯗꯨ ꯌꯦꯡꯍꯜꯂꯤ꯫ ꯍꯩ ꯁꯤ ꯎꯔꯕ ꯅꯨꯄꯥ ꯃꯆꯥ? ꯃꯥꯂꯤꯌꯥ ꯑꯃꯗꯤ ꯂꯨꯋꯥꯡ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯁꯤꯗ ꯂꯨꯈꯣꯏꯅ ꯃꯈꯥ ꯇꯥꯔꯤ, ꯁꯦ ꯑꯃꯥꯏꯕ ꯃꯣꯇꯤꯅ ꯂꯣꯏꯅ ꯇꯧꯔꯤꯕꯁꯦ, ꯑꯗꯨꯒ ꯅꯪꯒꯤ ꯅꯨꯄꯤ ꯑꯍꯜꯒꯤ ꯈꯨꯠꯁꯨ ꯌꯥꯎꯔꯤꯕꯅꯤ ꯏꯕꯨꯡꯉꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯂꯥꯏꯒꯤ ꯊꯧꯔꯝ ꯈꯔ ꯇꯧꯔꯝꯂꯒ ꯂꯨꯈꯣꯏ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯑꯍꯤꯡꯗꯨ ꯂꯨꯈꯣꯏ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯈ꯭ꯔꯦ꯫ ꯃꯥꯒꯤ ꯃꯊꯛꯇ ꯈꯜꯂꯤꯕ ꯀꯥꯡꯈꯜ ꯑꯗꯨ ꯇꯞꯅ ꯃꯍꯥꯛꯀꯤ ꯃꯃꯥꯏꯗ ꯇꯥꯁꯤꯜꯂꯛꯇꯨꯅ ꯂꯨꯈꯣꯏꯗꯨ ꯁꯣꯔ ꯐꯨꯡꯒꯠꯂꯛꯂꯒ ꯃꯈꯨꯠ ꯑꯗꯨꯅ ꯃꯁꯥ ꯃꯊꯟꯇ ꯃꯈꯧꯔꯤ ꯃꯦꯠꯁꯤꯟꯖꯩ꯫ ꯃꯥꯅ ꯇꯨꯝꯂꯤꯕ ꯐꯃꯨꯡ ꯑꯗꯨꯒꯤ ꯐꯛꯂꯥꯡꯗ ꯇꯥꯔꯤꯕ ꯃꯃꯤ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯥꯕꯨ ꯃꯈꯧꯔꯤ ꯃꯦꯠꯄꯒꯤ ꯃꯃꯤ ꯑꯃꯗꯤ ꯇꯥꯔꯤ꯫ ꯁꯣꯝꯗ ꯃꯁꯥ ꯃꯊꯟꯇꯅ ꯃꯦꯠꯁꯤꯟꯖꯗꯨꯅ ꯑꯃꯥꯏꯕ ꯂꯨꯈꯣꯏ ꯊꯋꯥꯏ ꯊꯥꯈ꯭ꯔꯦ꯫ ꯃꯣꯇꯤꯅ ꯁꯣꯝꯗ ꯃꯥꯒꯤ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯂꯨꯈꯣꯏꯅ ꯀꯔꯤ ꯇꯧꯔꯤ ꯌꯦꯡꯂꯒ ꯄꯦꯟꯅ ꯅꯣꯛꯏ꯫ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯍꯦꯛ ꯂꯩꯔꯛꯄ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯦꯝꯅ ꯑꯃꯠꯇ ꯊꯥꯔꯣꯏ ꯍꯥꯏꯔꯗꯤ ꯊꯥꯔꯣꯏꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯨꯈꯣꯏꯒꯤ ꯊꯋꯥꯏꯁꯨ ꯃꯣꯇꯤꯅ ꯂꯧꯁꯤꯟꯈꯤ꯫ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯃꯥꯏꯕ ꯂꯨꯈꯣꯏ ꯁꯤꯔꯦ ꯍꯥꯏꯅ ꯍꯥꯏꯅꯔꯛꯄ ꯑꯗꯨꯗ ꯊꯦꯝꯕꯨꯡ ꯍꯣꯏꯗꯨ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯊꯥꯗꯣꯏ ꯄꯥꯎꯗꯨ ꯇꯥꯕꯗ ꯁꯥꯎꯗꯨꯅ ꯃꯥꯏꯕꯤ ꯃꯣꯇꯤꯒꯤꯗ ꯀꯞꯇꯨꯅ ꯆꯦꯜꯂꯛꯇꯨꯅ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯍꯥꯏꯔꯛꯏ꯫ ꯃꯇꯝꯗꯨ ꯃꯣꯇꯤꯗꯤ ꯃꯁꯥ ꯏꯔꯨꯖ ꯃꯥꯏꯊꯖꯗꯨꯅ ꯂꯥꯏꯒꯤ ꯁꯦꯕꯥ ꯇꯧꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯝꯂꯤ꯫ ꯊꯥꯗꯣꯏ ꯃꯣꯇꯤꯒꯤ ꯂꯥꯏꯒ ꯂꯥꯏꯁꯪ ꯃꯅꯨꯡ ꯑꯗꯨꯗ ꯈꯨꯗꯨꯛ ꯀꯨꯟꯊꯗꯨꯅ ꯀꯞꯄꯤ꯫ ꯍꯦ ꯏꯁꯣꯔ, ꯅꯪꯃꯛꯅ ꯑꯁꯦꯡꯕ ꯃꯣꯇꯤꯒꯤ ꯃꯁꯥꯗ ꯂꯩꯕ ꯑꯣꯏꯔꯒꯗꯤ ꯑꯩꯅ ꯆꯥꯛꯂꯤꯕ ꯋꯥꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯃꯥꯁꯨ ꯐꯪꯕ ꯑꯣꯏꯍꯟꯕꯤꯌꯨ꯫ ꯑꯩꯒꯤ ꯏꯆꯥꯕꯨ ꯃꯥꯅ ꯍꯥꯠꯈꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯂꯃꯟ ꯑꯩꯒꯤ ꯁꯥꯞꯅ ꯈꯨꯝꯕ ꯑꯣꯏꯔꯁꯅꯨ꯫ ꯑꯩ ꯃꯉꯣꯟꯗ ꯈꯨꯠ ꯊꯥꯔꯣꯏ, ꯑꯗꯨꯕꯨ ꯑꯔꯥꯟꯕ ꯃꯥꯕꯨꯗꯤ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ꯫ ꯑꯩꯅ ꯂꯥꯜꯂꯦ, ꯑꯩꯅ ꯐꯪꯒꯦ, ꯃꯥꯅ ꯂꯥꯜꯂꯦ, ꯃꯥꯅ ꯐꯪꯕ ꯑꯣꯏꯁꯅꯨ꯫ ꯑꯁꯨꯝꯅ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯀꯞꯇꯨꯅ ꯃꯣꯇꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯊꯤꯅ ꯑꯊꯤꯕ ꯋꯥꯍꯩꯅ ꯆꯩꯔꯛꯏ꯫ ꯑꯩꯒꯤ ꯃꯤꯠꯀꯤ ꯄꯤꯁꯤꯒꯤ ꯃꯃꯜ ꯅꯪꯅ ꯐꯪꯕ ꯑꯣꯏꯌꯨ, ꯃꯥꯏꯕꯤ ꯅꯪꯅ ꯐꯪꯕ ꯑꯣꯏꯌꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯀꯞꯇꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯊꯦꯝꯕꯨꯡ ꯍꯣꯏ ꯂꯣꯏꯅ ꯇꯥꯍꯧꯔꯦ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯥꯏꯗꯦ꯫ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯃꯣꯇꯤ ꯂꯥꯏꯒꯤ ꯊꯧꯔꯝ ꯑꯃ ꯇꯧꯕ ꯂꯝ ꯈꯔ ꯂꯥꯞꯅ ꯆꯠꯊꯣꯛꯏ꯫ ꯂꯝ ꯂꯥꯞꯄꯅꯤꯅ ꯃꯍꯥꯛꯅ ꯒꯥꯔꯤ ꯑꯃ ꯅꯦꯛꯇꯨꯅ ꯆꯠꯂꯤ꯫ ꯃꯇꯝꯗꯨꯗ ꯂꯝꯕꯤꯗ ꯆꯠꯂꯤꯉꯩ ꯃꯥꯒꯤ ꯃꯇꯨꯡꯗ ꯑꯃꯨꯕ ꯑꯃꯅ ꯀꯣꯏꯏꯟ ꯏꯟꯅꯕꯗꯧꯅ ꯇꯧꯕꯗꯨ ꯃꯣꯇꯤ ꯃꯁꯥꯗ ꯁꯃꯤꯟ ꯑꯃꯗꯤ ꯐꯥꯎꯏ꯫ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯑꯆꯧꯕ ꯃꯥꯜ ꯄꯣꯔꯛꯄ ꯇꯇꯥ ꯑꯃꯅ ꯊꯣꯝꯖꯤꯜꯂꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯃꯣꯇꯤ ꯍꯣꯏꯒꯤ ꯒꯥꯔꯤꯗꯨ ꯌꯨꯡꯁꯤꯟꯈ꯭ꯔꯦ꯫ ꯒꯥꯔꯤꯗꯨ ꯂꯧꯐꯝ ꯆꯥꯗꯕ ꯃꯑꯣꯡꯗ ꯇꯥꯔꯦ꯫ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗꯤ ꯁꯣꯛꯂꯕꯁꯨ ꯊꯋꯥꯏꯃꯛꯇꯤ ꯃꯥꯡꯍꯧꯗ꯭ꯔꯦ, ꯑꯗꯨꯕꯨ ꯃꯣꯇꯤꯗꯤ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯃꯇꯠ ꯇꯠꯇꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯁꯤꯔꯦ꯫ ꯄꯤꯅ ꯉꯥꯡꯗꯨꯅ ꯃꯀꯣꯛ ꯑꯗꯨꯁꯨ ꯇꯠꯂꯦ꯫ ꯃꯐꯝꯗꯨ ꯂꯥꯏꯐꯝꯁꯨ ꯑꯣꯏ ꯍꯥꯏꯅ ꯑꯁꯤꯕ ꯌꯦꯡꯕ ꯂꯥꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯍꯥꯏꯅꯔꯤ꯫ ꯑꯁꯨꯝꯅ ꯐꯠꯇꯕꯤ ꯅꯨꯄꯤ ꯃꯍꯥꯛꯅ ꯃꯥꯒꯤꯇ ꯈꯟꯗꯨꯅ ꯃꯤ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯂꯣꯏꯍꯟꯈ꯭ꯔꯕꯁꯨ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯊꯃꯣꯏꯅ ꯃꯩ ꯍꯧꯅ ꯆꯥꯛꯇꯨꯅ ꯁꯤꯟꯊꯔꯝꯕ ꯄꯤ ꯑꯗꯨꯒꯤ ꯗꯟꯗꯤ ꯑꯣꯏꯅ ꯑꯃꯥꯏꯕꯤ ꯃꯣꯇꯤ ꯈꯨꯗꯛꯇ ꯂꯥꯏꯅ ꯂꯧꯁꯤꯟꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯄꯣꯠꯁꯦꯝ ꯖꯥꯗꯨꯅꯆꯤꯡꯕ ꯏꯪꯈꯣꯜꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯊꯦꯝꯕꯨꯡꯒ ꯍꯔꯤꯒ ꯄꯨꯟꯅ ꯇꯥꯟꯅꯗꯨꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯧꯗꯨꯅ ꯂꯥꯏ ꯍꯔꯥꯎꯗꯨꯅ ꯌꯦꯡꯊꯣꯛꯂꯦ꯫ ꯍꯔꯤ ꯍꯣꯏꯒꯤ ꯌꯨꯝꯗ ꯃꯤꯊꯤꯟꯆꯩ ꯑꯃ ꯂꯩꯔꯦ꯫ ꯊꯝꯕꯧꯒꯤ ꯄꯦꯟꯗ꯭ꯔꯕ ꯊꯋꯥꯏꯅ ꯌꯨꯝꯁꯤꯗ ꯇꯝꯅꯗꯨꯅ ꯂꯩꯔꯦ ꯍꯥꯏꯅ ꯃꯐꯝ ꯖꯒꯥ ꯑꯗꯨꯗ ꯆꯞ ꯆꯥꯅ ꯇꯧꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯆꯩ ꯑꯃ ꯂꯩꯔꯝꯈꯤ꯫ ꯃꯗꯨꯕꯨ ꯐꯖꯅ ꯂꯥꯏ ꯈꯨꯔꯨꯝꯂꯒ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯊꯣꯏꯆꯥꯒꯤ ꯅꯤꯡꯉꯝꯍꯧꯗ꯭ꯔꯕ ꯊꯋꯥꯏ ꯑꯗꯨꯁꯨ ꯂꯥꯏꯔꯝꯂꯦꯟꯗ ꯇꯤꯜꯍꯟꯗꯨꯅ ꯐꯖꯅ ꯂꯩꯍꯟꯈ꯭ꯔꯕ ꯃꯇꯨꯡ ꯊꯥꯗꯣꯏꯁꯨ ꯃꯤꯔꯣꯜꯂꯛꯈꯤ꯫ ꯊꯥ ꯁꯨꯔꯕ ꯃꯇꯨꯡ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯐꯪꯖꯔꯦ꯫ ꯊꯣꯏꯆꯥꯒ ꯃꯁꯛ ꯌꯥꯝꯅ ꯃꯥꯟꯅꯩ꯫ ꯃꯈꯣꯏꯅ ꯁꯤꯈ꯭ꯔꯕ ꯃꯈꯣꯏꯒꯤ ꯃꯆꯥ ꯊꯣꯏꯆꯥꯒꯤ ꯊꯋꯥꯏꯅ ꯍꯜꯂꯛꯄꯅꯤ ꯍꯥꯏꯅ ꯊꯣꯏꯆꯥ ꯍꯥꯏꯅ ꯑꯗꯨꯃꯛ ꯀꯧꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈ꯭ꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫